ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯈꯝꯕ ꯀꯧꯕ ꯅꯨꯄꯤ 5 ꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯥꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯧꯔꯛꯄ ꯑꯃꯠꯇ ꯅꯠꯇꯦ, ꯃꯥꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯈꯝꯕꯒꯤ ꯃꯃꯥꯅ, "ꯃꯄꯥ, ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯦ ꯈꯪꯍꯧꯕ꯭ꯔꯣ? ꯀꯤꯕꯨ ꯀꯤꯔꯦꯅꯦ ꯑꯩꯗꯤ ꯃꯥꯅꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕꯁꯦ꯫ ꯈꯪꯗꯦꯅꯦ, ꯃꯇꯨ 5 ꯂꯩꯔꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯒꯗ꯭ꯔꯣ? ꯃꯇꯨ 5 ꯂꯩꯕꯗꯨꯅꯅꯦ ꯑꯩꯅ ꯁꯦꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯊꯕꯛꯅ ꯃꯅꯥ ꯑꯝꯇ ꯁꯨꯅꯤꯗꯤ ꯈꯪꯗꯦ, ꯃꯇꯨ 5 ꯃꯆꯥ 12 ꯊꯥꯛꯄꯗꯅꯦ ꯁꯤꯗꯧꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯃꯃꯥ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯡꯐꯝ ꯁꯣꯏꯅꯅ ꯄꯣꯛꯑꯝꯗꯧ ꯃꯥꯜꯂꯤ ꯋꯥꯅꯤ꯫ ꯑꯗꯣ ꯑꯇꯩ ꯉꯥꯡꯕꯅ ꯉꯥꯡꯕꯅꯤ, ꯏꯁꯨ ꯅꯨꯄꯥ 12 ꯉꯥꯡꯒꯅꯨꯀꯣ, ꯃꯁꯤꯗꯤ ꯑꯩ ꯍꯔꯥꯎꯔꯤꯕꯅꯤꯅꯦ꯫ ꯍꯔꯥꯎꯅꯤ, ꯅꯪꯗꯤ ꯌꯥꯝ ꯍꯔꯥꯎꯅꯦꯕ꯫ ꯑꯗꯨꯒꯅꯦ, ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯄꯨꯡꯐꯝꯗ ꯅꯠꯇꯦꯗ ꯃꯄꯥ, ꯁꯣꯏꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯁꯣꯏꯔꯒ ꯄꯣꯛꯂꯛꯂꯕ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯑꯣ ꯏꯃꯥ!" ꯀꯩꯅꯣ ꯈꯪꯗꯦ, ꯑꯃꯨꯛ ꯀꯧꯕꯗ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯃꯛꯑꯣꯏꯕ꯫ "ꯍꯩ, ꯇꯥꯔꯗꯤꯅꯦ ꯑꯗꯨꯝ ꯈꯨꯝꯃꯛꯀꯗꯕ ꯃꯔꯩꯔꯦ, ꯇꯥꯗꯗꯅ ꯈꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯔꯛꯎ꯫ ꯇꯥꯔꯁꯨ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇ꯭ꯔꯤꯗꯨꯗꯤ?" "ꯑꯗꯨꯅꯅꯤ, ꯑꯩꯅꯕꯨ ꯍꯦꯛ ꯀꯧꯔꯕ ꯑꯗꯨꯝ ꯇꯥꯁꯤꯟꯅꯔꯣꯏꯕ ꯏꯃꯥꯁꯦ, ꯑꯗꯨꯝ ꯈꯪꯉꯕꯅꯦ ꯑꯩꯅ." "ꯑꯣ ꯑꯗꯨꯅꯅꯦ, ꯈꯨꯝꯅꯕꯒꯤ ꯃꯇꯝ ꯂꯩꯇꯕ ꯀꯣ, ꯅꯪꯅ ꯁꯣꯔ ꯍꯣꯟꯗ ꯃꯈꯩ ꯀꯧꯁꯤꯜꯂꯛꯄꯗꯨꯗ꯫ ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯏꯃꯥ ꯀꯧꯔꯤꯕꯣ?" "ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯛ ꯌꯥꯝ ꯈꯪꯗꯦ, ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯔ ꯋꯥꯔꯛꯄꯤꯌꯨ꯫ ꯃꯈꯥ ꯁꯨꯝ ꯇꯥꯅꯔꯛꯂꯕꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ." ꯆꯥꯎꯕꯅ, "ꯃꯧ ꯑꯍꯜ, ꯅꯪꯅ ꯅꯃꯥꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯊꯛ ꯈꯪꯕꯒꯤꯔ? ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯗꯤ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯅꯅꯤ, ꯌꯥꯗꯗꯅ ꯉꯥꯡꯂꯤꯕꯅꯤ ꯄꯥꯕ." "ꯑꯗꯨꯗꯤ ꯅꯅꯥꯎꯁꯤꯡꯅ ꯅꯪꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯨꯁꯨ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯌꯥꯗꯗꯅ ꯉꯥꯡꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯪꯉꯨ, ꯁꯥꯎꯔꯅꯨꯀꯣ." "ꯀꯩꯅꯣ ꯄꯥꯕ, ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯗꯔꯀꯥꯔ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯇꯧꯔꯤꯕꯁꯦ? ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯅꯤꯡꯗꯨꯅꯒ ꯂꯥꯛꯈꯤꯕ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯣ?" ꯑꯄꯥꯕꯤꯅ, "ꯍꯩ ꯃꯧ, ꯁ꯭ꯋꯥꯏꯗꯅꯦ ꯄꯨꯔꯥꯟ ꯐꯥꯛꯂꯛꯑꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯃꯗꯣ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯅꯤ꯫ ꯑꯗꯨꯒꯅꯦ, ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩꯇꯅ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯃꯤꯁꯤꯡꯁꯤꯗꯅꯦ ꯈꯟꯕꯒꯤ ꯅꯪꯉꯣꯟꯗꯁꯨ ꯃꯤꯁꯤꯡꯁꯤꯅ ꯈꯟꯕ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯪꯉꯦ, ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯈꯪꯉꯤꯗꯣꯏ, ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯕꯨꯡ 5ꯅ ꯇꯥꯛꯊꯣꯛꯂꯒꯅꯦ ꯇꯥ ꯃꯈꯩ ꯐꯨꯊꯍꯟꯒꯅꯦꯕ ꯑꯩꯅ." "ꯑꯩ ꯐꯨꯕꯗꯨꯗ ꯌꯥꯔꯒꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯦꯛ ꯍꯥꯠꯇꯣꯛꯍꯜꯂꯣ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯨꯅꯤ? ꯃꯥ ꯑꯃ ꯂꯩꯗꯅ ꯍꯅꯨꯔꯕ ꯑꯩꯈꯣꯏꯕꯨ ꯀꯣꯛ ꯁꯥꯅꯅꯕ ꯃꯥꯏ ꯈꯨꯅꯅꯕꯅꯤꯅꯦ." "ꯅꯆꯥꯅꯨꯄꯥ ꯑꯣꯛꯇꯕ ꯃꯇꯨ ꯉꯝꯂꯤꯕ ꯃꯈꯩ ꯂꯣꯟꯕ ꯅꯨꯄꯥꯁꯦ ꯏꯕꯨꯡꯁꯤꯡꯗ ꯍꯥꯠꯇꯣꯛꯍꯜꯂꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯕꯨꯡꯁꯤꯡꯗꯣ ꯃꯤꯍꯥꯠꯄꯒꯤ ꯃꯔꯥꯜ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯑꯄꯥꯕꯤꯅ, "ꯌꯥꯔꯦ ꯍꯩ, ꯀꯔꯤ ꯃꯆꯤꯟꯅꯣ? ꯃꯀꯨꯅꯦꯁꯨ ꯈꯪꯗꯦ, ꯃꯅꯦꯝꯅꯦꯁꯨ ꯈꯪꯗꯦ, ꯃꯆꯤꯟ ꯑꯁꯨꯛ ꯌꯥꯝꯅ ꯑꯊꯤꯡꯕ ꯂꯩꯇꯅ ꯉꯥꯡꯂꯤꯕꯁꯤꯕꯣ?" ꯇꯥꯟꯖꯥꯗꯨꯗ ꯃꯧ 4 ꯁꯨꯕꯤꯗꯨ ꯃꯅꯤꯡꯗꯒꯤ ꯏꯁꯤꯡ ꯀꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯦꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯂꯤꯕ ꯃꯧ 3 ꯁꯨꯕꯤꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯍꯣꯏꯃꯥ, ꯀꯩꯅꯣ ꯏꯆꯦ 3 ꯁꯨꯕꯤ, ꯇꯤꯂꯥꯏꯈꯨꯝꯕꯤ ꯇꯤꯡꯈꯥꯛ ꯇꯧꯅ ꯐꯛꯂꯥꯡꯗꯨꯗ ꯑꯗꯨꯛ ꯀꯟꯅ ꯅꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯣ? ꯈꯪꯕꯨ ꯈꯪꯉꯤꯅꯦ, ꯃꯤꯅ ꯁꯥꯕ ꯋꯥꯔꯤ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯩꯈ꯭ꯔꯕꯣꯠꯅꯤ ꯂꯨꯝꯕꯤ ꯈꯣꯠꯄꯤꯒꯤ ꯊꯕꯛꯇꯤ꯫ ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯊꯧꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯂꯨꯝꯅꯤꯡꯉꯤ ꯂꯨꯝꯅꯤ, ꯇꯥꯅꯤꯡꯉꯤ ꯇꯥꯅꯤ, ꯇꯥꯅꯤꯡꯗ꯭ꯔꯦꯗꯅ ꯇꯣꯛꯀꯅꯤ꯫ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯆꯠꯇꯨꯅ ꯃꯤ ꯄꯥꯟꯅꯔꯒ ꯂꯩꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯪ ꯑꯃ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯦꯒꯨꯝꯕꯤ ꯊꯕꯛ ꯂꯩꯇꯕꯤ ꯅꯠꯆꯗꯤꯌꯦ, ꯇꯧꯔꯤꯕꯁꯤ ꯊꯕꯛꯅꯤ ꯎꯕꯤꯗ꯭ꯔꯕꯣ? ꯀꯅꯥꯅꯕꯨ ꯈꯪꯉꯣꯏꯗꯣꯏꯅꯣ ꯍꯨꯔꯥꯟꯕꯤꯗꯧꯅ ꯐꯛꯂꯥꯡꯁꯤꯗ ꯅꯞꯇꯅ ꯂꯩꯔꯝꯃꯒꯕꯣ? ꯑꯗꯨꯛ ꯌꯥꯝ ꯇꯥꯅꯤꯡꯂꯒꯅ ꯀꯣꯛ ꯊꯣꯛꯇꯨꯅ ꯇꯥꯔꯨꯕꯗꯤ ꯌꯥꯗ꯭ꯔꯣ? ꯍꯦ ꯃꯔꯤ ꯁꯨꯕꯤ, ꯅꯪ ꯑꯩꯅ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅꯅꯦ ꯁꯨꯝ ꯌꯦꯡꯂꯤꯕꯁꯤꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯅꯪ, ꯎꯁꯤꯠꯇ꯭ꯔꯦꯕ? ꯌꯥꯔꯦ ꯏꯆꯦ, ꯌꯥꯝꯅ ꯐꯕꯒꯅꯦ ꯑꯃꯨꯛ ꯁꯥꯕꯤꯔꯛꯑꯅꯨ, ꯂꯣꯏꯅ ꯈꯪꯅ ꯂꯣꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯦ ꯃꯆꯤꯟꯁꯤ ꯌꯥꯝ ꯀꯜꯂꯤ, ꯃꯆꯤꯟꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛꯇ ꯊꯥꯒꯤꯗ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ꯫
กันขอเดินนะจินดอกันขัวเอ๊ะไอ้กินชีดะก็มากีสันชีมันนำสุกุกตัวมาคุดชีนก็ทาริเนี่ยมาดูดิไอ้คนนั้นทาร์คลิปนักขุดตัวทุเดียกปะตายจริงนุ่งไงปะเขาขอเดินนังฮะนุ่งไงปะนังสุเขาไปคนละเขาขัวมาว่าหุ่มสุบีกะมารีสุบีกะดูกันเฮกแต่พูนักลัมมีเจ้าบุญนะเฮ้ยมานังบูมาคุลสิตาดับเลยกระรำมันโนขะขันนับดีมาลิตาตายมาป้าข้ามาสังบุตรตายเลยยันนักขัดมาเลยขันนารีบสิสุแง่ขันนาเจอสนุวาระก็ตกเจอสนิอาหุ่มสุบีดูนะวาระได้ปะสุกันนะอันนั้นขันนารีบสิกันน้ำตาดับจัดละบะมันน่าชิงดูบุกันน้ำตาข้างนอกลักเดียบสิเอาสิพอกมารีสุบีดูนะยมสิบุปีดเลยจ้ะบะนั่นจะก็มันน่าก็เลยนะปังเลยมันจัดละอีเสียหุ่มสุบีแกก็สายนี่ขันนารีบสิเอาแต่คำโดนละเอาเบะใครหนูขังดิฮะต้องนั่นหรอหายหรอฮะอาป้าบีนะมาป้าอามุกตะคำมุสิละอีกไก่ขังตะกี้งำทกนับบุคคลนับดันเนี่ยอามุกสินบัตตาดิไอ้หนึ่งก็ใส่นักคำดูลูรสินหายบุดนะอามุกยาดินั่นดูเกาสิงนามุคำดูเสียหายสินั่นดิการีโนหายบุนี่ฮะไอ้สินั่งนั่งตัวหายบุดซุ่มตัวตัวเลยหายดิบโรตัวนูปีอะดูกุมตัวตัวนูโก้อัสมาป้าเขาสิอามุกงางนั่งเลยบุกี้มาตำนัดเตะเล่าสัดมามารีสุบีกะหุ่มสุบีกะขัดนารีบดูมันเนียมกับมากูกันนักคำดกลำมีมาคุยนี่นักขัดนารีบดูกิมารำดูมันเนียมกับมากูกันดะตำลักลำมีอาป้าบีนะยาเรตานิงเดเฮตามาอันดูเปียเลยไอ้ดีนักคุยมาอย่างงังนับเสียสุกตายตานิงเดียบะคนนักโกงเสียอีตาเรอีมารีสุบีดูนะตานิงจะกระตุ้งใครด้วยมาป้าบุตรตั้งใจบะเจ้าบุญนะฮะตาบุดีไอ้นี่เนี่ยตานิงจะการสิท่าเฮ้ยฮอเรนตามโก้นั่งอยู่วารีตัวป้าบ่าวสิทับกระทุ่มเลยไอ้อมติสนุกขี้เกียจเสียรำดุนสาวบุตรทอคีรามีอาป้าบิสุมาปูเรบกิมาตรงอินดุนทอคีรามีมองมารีสุบิโตมาสินดสวลาวีอีวานามาโรลมันนุ่งชีดบันมามานามาโรลมันนุ่งชีดบันมาป้าสินุ่งชีดิมาตู้ไม่ยำสิสุอันตันนุ่งชีดิละอัสข้างเด็ดยุ่มสิไล่บริมิสิงเสียมาเด็กนุ่งชีดิไอ้น่ะหายไปสิสุกนุ่งชีดิบะไอ้น่ะอิสระสิสุนุ่งชีกิตัวสิสุเนี่ยสุกยาดิมาป้ากิมาสานินะNumidangi matam ni kambadunga sidi mamhanaba singa saksanari haiduna thengna halaklami aibu karambagi da hana sangsige ahalgi toina adum changagida haidi makoi mangagi marakta mathang ne adum manakta sangba yanaba si khanduna khambadu nupi ahalgi manakta sanglaklami tabro nupi tabro kumakti ni ekagi mana kumlakribisa paidna pomdna chuida lerom kadoribani nupi thongchong tadi hanguda nangba nupi ahaldu magi nupa na nganglibadu kari sukumdana thongdu phat hanglamlaga amuk phamungda kakhatuna masa tombadu tumba themlami khambana isa singse loina tungkren tawrise nupi kainoba nangna pomdana tum laribasibo ha nonganbadagi numit ta phawba yumsi leine habdi khangdrabani na imungsida kanana kaidawri kanana kari chale habase amata khangdrabani ne ha haima khangdredo khangadi saudana pomda leibagi muhuttuda ko haibdi kaidawge ha nangi natu anganga khamayam se asinaba aibu karisu leitrana uribase nangdi khangoi ne ha khangamoiba karim khangam dum nate nangna e makoina aigi nupi aina khwaidagi hena phajabasida kana bek tawba yabrane ha leiram ko noi phulge ko ai chalu cha natada muk tawduna ne aibu thamamdrabasu chaningi sekna hairaga adum cha khamba ani subi nupi ki manakta amuk laklami kaidaw laino ha aina nangwanda ai ka sida changakano haikraba natra aduga mu ikai khangdana changai sina kaige aigi nupi ga isaga gi manakta changakpuni kaino nupi mayam lonba tu lonba atai natu singi manakta changu su sa ai hinakta dine nang changaka yingdena sakto phare kaino yingnindraga sa nupi bu nang thandaro ha nang thadabidane mari laribase sakthi bisidi athi bi aibu kaidobagi phabirino ha nupi sama sani lon manangi na toizaning di ai ikai khangdaba khambadu ahum subigi manakta amuk changlaklammi kaino namana sana namit chapu mulak thoktuna lairibiduna maza nupana baba ima singa sai
ima mari subiga masam phuidatnabani yenga nang khangdi khangdana ne pau yam tam bai ganu nang nupa nangi nupi mari subiduna ai bu sabse tatpa makai loina phuidani bani nang pila banatro ha pila banatra ba agang si ego na sumna tawraga nang pilo ko nang kari mari subina nang muna samphuidal heba ha khangni ai leina masiyadaga usitaba sardana yare khange loina mu khang kokse ngakta namo ai chikpani yadre nupa se ngakta namo oba ngai khunupi ai amu lake mari subido hana dam putaruki nang lena mako ngai khuo sakrebase ya tsuda sakribodo basi nupi phuruni kainaga machinse thikraba khambadu mari subigi manakta amu sanglatlami kaidore nangde nachingado hanumana chingphu amdai malaga leiramisina ta khamba aingonda waimga kanuko ai sorry bani ado chinbaldo kaidorage ba chafu khoina sikriro aidi yengbu phana nungairine nachingado tongtak ka tawrodana nangi nupi ahum subi huran bidana aigi chichi thugai banina ima na jabu lawbala o nupi miyam lo pasida mana ibu pabiraga madu mayam changduna aibu hole ima kaya tamachin sing thinari bani yone amana mahai amana maphui hai amana tamni amana phui gyan ge tadri dai kainu nupa nangna nokfet ka tawraga muru solido ha nangna ibu phu haiduna nangina to hum subiduna insiliba natraba nang ha insiliraba natteda nangu saukinuse ta saukino ado nangak angleram ai phatamu lake ko khulano khangem ta khangem na sakto ai yengde khambadu thoglei aduga masinda tapna solei nupi sok yamna tibu manakta sangubuda ingna pothapam ate yaudeda sidani aina makhadana nupi thikini khalibase manga subina kai haiba nupa nangna sok yamna nupi da sopliba sibu kai hino ha nupi manga thibu nupi masana su amata su yana lawram loina phaba aduga musu thikini kaina su haijaba sarine aina lawbu nupi singse atai dei khangde lummaga tabde haigre ha aina nakoi manga pharaga lawbudi aise nupa tho habdu ulibani nupi na khoi su aina pharibdo naraibu pharamni phare yam phare phamandana laibakse thugai ni mo phau yawre aidi kadai changduna thengnaruba nupano khangdeba to yamdu mai chanadaba nungsidaba sibu aina haijabani koigi maga pabagada masigi nupase ai pamde haidana masida nupidi nupana khujeng paikrabadi loire adu adana myam tawdana isana yazada maga subi oirakpani aduga pin manaida makai amuksu thikini kainaga nupi numidang sida sumang mayai sida mi dani banang mi darage kaijaiba kari nupi phaba nupi manga leireba nangna atopa nupi thikini haibadudi namaidu kai phautra ha phauta brabai kaibado o adudi ne kana su tabu nate aina haribado nang kaktani tarisi khangabo asumna makhoi ani na sumangda laukhong duna ngangnarakpadagi mamaga mapaga do tarduna thoglaklami apabina khamba nang haujikta yum thanjalaknibra ha kuire deima namong mayam sigi apen penda loi nang loirabane di ima baba nasan pase nupi akhoi manga masang pataran thoi leire sibong ne nupi thikini hairibane ma kari nupi amuk thikini kainaga hairiba hey khamba nang haibra ha imong na haisi sumbraba asuk kyam songlam sada masa sibu kari hey naming tani khamba kauba sajati nongbaldagi ne nang ki maheli ne ha jawbana thaina aigi puna aigi paba mathanta pui adudagi amu pabana ai thanda pui aduga aina mu aigi isanupa nupi thibada halengba leitabase asibu pui aduga aina mabu mabukchel sengba mathawna leiba oina bani haiduna khamba kaurubani aduga kauruba aigi iral oire nongbal haina kaugadabase onthok nesana khidreda chakreda koi matangi namittani khambadu yaungan haugatuna masanana tholakpadu ubada magi nupi ahum subina kadaidagi
ꯀꯅꯥꯒꯤ ꯃꯁꯥꯕꯨ ꯐꯥꯕ ꯆꯠꯇꯧꯔꯦ ꯍꯥ ꯏꯁ ꯃꯁꯥꯒꯁꯤ ꯅꯥꯜꯂꯗꯅ ꯍꯥ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯒ ꯅꯇꯨ ꯃꯌꯥꯝꯁꯤꯒ ꯊꯕꯛꯅ ꯃꯅꯥꯟꯅ ꯁꯨꯅꯤ ꯈꯪꯗꯦꯅꯦ ꯀꯩꯗꯧꯔꯒ ꯅꯇꯨ ꯅꯆꯥ ꯃꯌꯥꯝꯁꯦ ꯊꯥꯛꯀꯦ ꯈꯜꯂꯤꯕꯅꯣ ꯍꯥ ꯑꯁ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯅꯨꯄꯤ ꯑꯩꯅ ꯊꯕꯛ ꯐꯅ ꯁꯨꯗ꯭ꯔꯕꯁꯨ ꯅꯈꯣꯏꯕꯨ ꯅꯣꯡꯃꯇ ꯆꯔꯥ ꯍꯦꯜꯍꯟꯕ꯭ꯔꯣ ꯍꯥ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯛꯀꯅꯨ ꯑꯅꯤꯁꯨꯕꯤꯅ ꯏꯁ ꯑꯩꯈꯣꯏꯅ ꯍꯦꯟꯗ꯭ꯔꯤꯕ ꯆꯔꯥꯁꯤꯕꯨ ꯅꯪꯒꯤ ꯅꯔꯜꯅꯔꯣ ꯍꯥ ꯏꯃꯥꯒ ꯄꯥꯕꯒꯅꯤ ꯍꯦꯜꯍꯟꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯔ ꯂꯩꯔꯒ ꯑꯍꯜ ꯑꯅꯤꯁꯤ ꯂꯩꯇ꯭ꯔ ꯃꯇꯝꯗꯅꯦ ꯈꯪꯉꯛꯀꯅꯤ ꯅꯪꯁꯨ ꯂꯥꯏꯅ ꯊꯥꯗꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦꯕ ꯍꯣꯏ ꯌꯦꯡꯁꯦ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯥꯔꯤꯕꯅꯤꯅ ꯉꯥꯡꯉꯅꯨꯀꯣ ꯑꯅꯤꯁꯨꯕꯤꯗꯨꯅ ꯑꯁꯨꯛ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯕ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ ꯃꯇꯨꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯅ ꯊꯤꯔꯤꯕ ꯅꯨꯄꯥꯁꯤꯗꯅꯦ ꯍꯦꯛ ꯄꯨꯟꯁꯤꯁꯦ ꯊꯨꯡꯉꯣꯏꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯍꯦ ꯂꯥꯏꯕꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯅꯦ ꯊꯨꯒꯥꯏꯖꯔꯒ ꯐꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯈꯝꯕꯅ 이베마 ꯅꯪꯁꯦ ꯑꯩꯅ ꯐꯥꯕꯤꯔꯤꯕꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤꯀꯣ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯑꯩꯅꯒ ꯐꯥꯕꯤꯔꯝꯗ꯭ꯔꯕ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯒꯅꯤꯒꯥꯏꯗꯤ ꯈꯜꯂꯨꯔꯅꯨ ꯄꯥꯟꯗꯕꯅꯤ ꯂꯩꯗꯣꯏꯁꯦ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯣꯟꯕꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯨꯛ ꯁꯥꯗꯨꯅ ꯂꯩꯖꯔꯝꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯕꯨꯡꯉꯣ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯍꯜꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯈꯜꯂꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯈꯣꯏ ꯃꯔꯤꯅ ꯋꯥꯈꯜ ꯈꯜꯂꯝꯃꯗꯕꯨ ꯑꯩꯅ ꯉꯁꯤ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯥꯡꯂꯤꯕꯁꯦ ꯂꯥꯡꯈꯤꯗ꯭ꯔꯣ ꯀꯩꯅꯣ ꯏꯆꯦꯅ ꯏꯇꯩꯅ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯌꯥꯎꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯌꯥꯝꯅ ꯄꯥꯝꯗꯅ ꯂꯩꯔꯛꯄ ꯅꯠꯇꯤꯌꯦ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯕꯒꯤ ꯑꯩꯁꯦ ꯐꯥꯔꯤꯕꯅꯦ नुपा अमनबु फारबदी नुपादुदा हेक्ता लेगद्रो हाइसिबो हाइमा अखोइसे सिदी ngaroidना तौरिसिदि फारबदी लेइबा ताब अदुना नत्रो ता खम्बना फारकपु नुपि अखोइ मंगा पुलप लेरिबसे ए मंगा काइना आइगदि थारकन आइदिने इमुंगसिगी मबेमनि मबेम अदुगने आइगी नुपाना नखोइ मरि फारिबसिनने अखोइगी मिनाइ ओइननबा खंगेको मंगा सुबिना कईनो इसियनगी वतादुबो चुमना सुम नखोइनि खटनबने अखोइसे मिनाइनि काइना हाइबदुदि यामना उसितबा मालिदा हाइमा लुम्मगा ताबिगी हाइनबिसे सिसु अदुम तौबजानिने इबेमा लुमदुना मुक ताद्रबसु तानिंगलबदिने नसाइना थोलक्तुना ताबा याद्रो हा लुम्मगा तानिंगी तानी फोंगना तानिंगीदना तानी कुसीनी कुसी नथौ नते खम्बगी इमुंग अदु नोंगानबदगी नुमिता फावबा मागी नुपि मंगादु अमागा मुखतना तौदुना लेरमी खम्बगी ममागा मपागना मपा हनु थंगसिदा नुंगाइबा फंगदबा हाइबदो हेक ओइदको इंगना सिकना नुंगाइना पांजरम युम्बालसे इसा फत्तबा पोकपनिना नुंगाइफम हेक अमता खंगद्रे ममा अइदि हिंगबु हिंगनिंद्रबनिने हिंगलिबनि हाइदुन तौरिबसिबु करिबु नुंगाइदना हिंगदोरिबनो इसानेना असुक फत्तबसिबो इमो मयामसिगा इसु मयामसिगा नोंगानबदगी यौ या कोकसे साक तौरबनि अइदि अदमना मतम खरामसु हौखिरमी नोंगसु खंबदु नुपि एमा मपुदु लाक्लमी मपुरोइबना नुपि मपुदु लाक्पदुदा मागी नुपि मंगा सुबिदुना नुपा कनानो नंगना पुरक्लिबा नुपिसिबो हा कनानो बा ननाउ नुपि तरुक सुबिनी करी तरुक सुबि हाइबा कइनो नंग खलिसे हा बाबा ओ बाबा इमा अमदा तादरे तौरिसिबो इमा हा कना लेत्रे हाइबनो कना सिग्रगे कना सिरेबा हा नसा नुपा खंबदो सिरे कइनो खंगदेबा करिनो नेमौ सिदा लेपलिबि इसा नुपा सिबु सिरे हाइदि ए कनानो ननाक्ता लेपलिबि नुपिसिना नमौ नुपिनेबा करी हाइबा नुपि मंगा लेरबा नंगना नुपि मउ पुसि लेइबा हा नुपिदुना करिनो नोइ नाइनरि मयामसिबो हा आई वखल अमता तादेबा अमता ताल अदुगा हौजिकमक आइबु युमदा थिलु आई इसाना याबा नते मसिगी नुपासिसुने आइगा नुसिदबा नते मानाइबु नमदुना फाबिरकपने अपाबिना हा युमदा थिलु हाइबा नुपा थिनबिरुरसिरा खम्बना कइरोइबा अइना पामे हाइदना वाना फाजरिबनि अदुगा थिनबा यारोइदा इबेमा नंगु फरक्लिबा नुपासे हाना नंग थादना नुपि मंगा लेरेने ममागी वादु ताबदा नुपिदुदि वान्थकिरमी जाउबना हे नुपि मसासी वान्थख्रेने इसिंग खजिदा पुरौने
Hey, mau nangbo ising ukta purong ne, chatlune. Manga subiduna, is, kaidobage idi ising puraktuiba, ha, sigiga sijakrasat. Si hairamduna magigada sangkirami. Atay mari amadi, tininglaga thiyu, tiningdraga to haina, moina thokpa lengnarami, apabina. Hay, kamba haiba tulon bao. Angang si wan tharin he, ising kasikta puro hairaga, leptuna mung lairibtu bukarigino ha. Kamba du seluduna, ising amu puraklami. Handak parakliba nupidusu, kamba na ngamduna adumak laukirami. Nongan bagi ayuktani, jawbana. Mau taruk subi, kamba dubu, amung sakrabrane. Karino kublaktribasina. Sibu, naga kara, birali bazalane. O mau taruk subi, nang bunine, ay nakauribase. Baba, ay buro, baba na ngasay taruk subi haidana kauribaduba. Manine, nang bunine. Kamba bu, haugatuna sa tokrabro. Ngasay no nganjingay dagi, satkreda baba madi. Ato baba, ay ngona baba na taruk subi kaurido, kaubirakan. Ay himingdi, ibilay kawe, baba, ibilay oina, adum kaubiro. Imung si layriba, mau mayamse. Ay gana magana, mau ahan, ani subi, ahum subi hayna, loina kawine. Aduna, nang na taruk surabanina, nangonda su, taruk subi hayna kauribanine baba na. Ho atu boba, kaubirakan ay ngonda gati. Hayna zadeba. Ay na niya, among hayna de, to harabadi, sasato, natrabadi, ay saurakan haribasi. Apabina, hay, ngarang da lakbi maung nang na, saraka kay daw ba? Ha, nang kay daw kay haibano. Nasiya mayam siya, kautok laga na samdo, puidat halro. Puidat halro nang. Ngam labadi puy halo. Nasano pada, matu mayam siya, tama kay, pudahan ki. Nasay makay lumdo na taraga layramba, masiya mga tu, tolak tu na, katnarami yamo. Apabi ka saubo na kamdo na, magi kada sanghan kirami. Nasay makay katnari bumayam do, kamasu, yena kada lumdo na taram libani. Magi nupi singdo, jangki badagi, masu tulak lami. Apabi na. Hoy, imagi nong bag! Kumhay sana baybaw! Kumhay sibu, nungay trabro, ha! Yinakalu kada, natu singi mataw tamdo na, lumdo ni yang libadiya. Ma, ay di nung wanati, kamba ni, kamba. Ayno, kuy masi ngorba kang ni. Masano pa ay giming pawa, kang draba kayo nung toksiliyami. Gari ki ngaw doy pa, ha! Kangi, imaloy na kang libani ko. Nang ginaming siya, kamba kaw ko dapat nataba doon nongbal kaw ribasi. Ma, ay ngonda nongbal kaw ka no. Ay, nongbal hay nami nati ko. Ay nasansar sida, ko ay di kaya na daba miya mahayo harabadi nongbal sini. Ha ha, yo! Nuku nong singe, namay duda. Naming dani, nang nakamba kaw ribasi. Ibu nga, sazat lisat na din niya, nung wanda kisuheli ni nang di, nasana kang zada baro. Ima, taibang pal sida, nupilo libasi bo, ay tandaro. Kuino, ima ka pabu ka na, siyam lang ngoni yung silaga, ngang biribasi bo. Ay di, taru kaktan lon sa ribasi. Laibak na sikining tau di, taranin to ni lolito. Hay, angaw ba, nang buning tau ro, ha? Naral sulay taba. Suning daba nang naloli ba nupi mayam se, kali pizaraga takani, ha? Nang madu kanda na purang liba natro, tabak na manam suni su kangde, suning daba miriam sige. Ima, nang si hanura-hanuraga, ngang usap-usap hezali sibo, kay ginadubo, kramay torito. Nang sune, nang su, piklingay dadi, puda na sayta na warak pada, karasu sa labi. Hausit yadre, sukyay yadre. Ado na ne, ay nanong-manong-magi, isaw lang wasum-sum hegalang libasi. Ima, nasay na poklabaso, nasu namang mayam ni yom na babagi maga, siya pino makitahan gikanda na ay natiri ba ni? Taray-taray gahigtati ba na teko? Siya sibu ay natawri baro, natraga mausing sinatawri baro, ha? Makoy mangayari na sawri ba, ha? Takpa su takpa, siya suway koy nataw ba? Nungari da ko. Moy tarok, chitagi hana nungay ba sibu, kaday dagi lawro niya. Ima, nang su pangay na hizila nuda, namong mayam sida. Aduk ka na tawri ba siya ito na, ima nung nito na hizila di kangdra da iso. Hay, sintibaw! Nasin ato, tibay ba doon na niya, nang na natubo, jamuk loli ba to, oy da pa ba nangang lipa. Tanzado da mapasaw ba su, tonggal dagi sanglak-lami. Ma, pawa sanglak-laban na, ay susanghauragi, nakoy ni mo, warisaw. Karino masina, ayuraga parang sangkriba sina mo. Ho ne, makoy mapagi na sakto, uning drahay doon sangkriba ni. Ay su tonggal dagi, maupo doon da sanglak patalaban ni. Adubo, sanglak taba yada ba dagi, sanglak liba ni.
ꯆꯞ ꯃꯥꯟꯅꯩ ꯅꯈꯣꯏꯅ ꯄꯥꯅꯁꯥ ꯑꯩꯁꯨꯅꯦ ꯅꯈꯣꯏꯅꯤꯃꯛ ꯑꯃꯠꯇ ꯎꯅꯤꯡꯗ꯭ꯔꯕꯅꯤ ꯎꯗ ꯌꯥꯗꯕꯒꯤ ꯎꯔꯤꯕ ꯑꯩꯗꯨꯅꯤ ꯎꯅꯤꯡꯗ꯭ꯔꯒꯅ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣꯗꯅ ꯀꯅꯥꯅ ꯊꯤꯡꯒꯦ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯊꯤꯡꯒꯦꯅꯦ ꯑꯩꯅ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣꯕ ꯅꯪ ꯗꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯅ ꯆꯠꯄꯗꯅꯦ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯝꯕꯒꯤ ꯅꯨꯄꯤ ꯇꯔꯨꯛꯇꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯃꯟꯕꯗꯒꯤ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯑꯝꯇ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯈꯝꯕꯒꯤ ꯅꯨꯄꯤ ꯇꯔꯨꯛꯇꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯤꯅ ꯏꯆꯦ ꯏꯅꯥꯎ ꯍꯟꯗꯛꯀ ꯍꯦꯛ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯋꯥ ꯂꯦꯞꯊꯣꯛꯅꯍꯧꯁꯤ ꯅꯨꯄꯤ ꯑꯍꯜꯅ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯇꯧꯍꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯑꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯃꯔꯤ ꯁꯨꯕꯤꯅ ꯏꯆꯦ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯁꯤ ꯇꯔꯨꯛ ꯁꯨꯕꯤꯅ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯇꯝꯅꯅꯤꯌꯦ ꯀꯤꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯃꯤꯠꯇꯨ ꯀꯣꯊꯣꯛꯂꯒ ꯊꯣꯡꯉꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯤꯖꯁꯤ ꯃꯉꯥ ꯁꯨꯕꯤꯅ ꯏꯁ ꯅꯪꯅ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯑꯩꯗꯤ ꯑꯅꯤ ꯁꯨꯕꯤꯅ ꯃꯥ ꯃꯊꯟꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯇꯔꯨꯛꯇꯤ ꯁꯨꯔꯦꯗꯅ ꯑꯗꯨꯅ ꯃꯥꯅꯒ ꯑꯃꯇ ꯉꯝꯍꯟꯕ ꯌꯥꯔꯔꯣꯏ ꯅꯨꯄꯤ ꯑꯍꯜꯅ ꯑꯁ ꯊꯥꯏꯅꯗꯤꯅꯦ ꯃꯥꯅ ꯑꯅꯤꯁꯨꯕꯤ ꯏꯅꯥꯎ ꯐꯥꯔꯛꯄꯗ ꯑꯩꯅ ꯀꯞꯄꯗꯣ ꯏꯔꯣꯏ ꯈꯣꯡꯕ ꯆꯥꯕꯦꯛ ꯃꯥꯟꯅꯩ ꯑꯗꯨꯗꯩꯗꯤ ꯑꯍꯨꯝ ꯁꯨꯔꯛꯄꯗꯒꯤꯗꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯍꯟꯗꯛ ꯇꯔꯨꯛ ꯁꯨ ꯐꯥꯔꯛꯄꯗꯣ ꯑꯗꯨꯗꯗꯤ ꯌꯦꯡꯕ ꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ ꯑꯩꯗꯤ ꯇꯟꯗꯅ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯛꯂꯒ ꯎꯗꯨ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯅ ꯃꯉꯥ ꯁꯨꯕꯤꯅ ꯏꯆꯦ ꯅꯪꯅ ꯀꯞꯈꯤꯕꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯅꯤꯡꯂꯤꯕꯅꯤ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯅꯨꯄꯥꯅꯤ ꯀꯥꯏꯅꯒ ꯇꯨꯝꯃꯤꯉꯩꯗ ꯃꯣꯟꯅ ꯅꯝꯃꯒ ꯍꯥꯠꯂꯁꯨ ꯉꯝꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯅꯤ ꯑꯩꯅ ꯑꯅꯤ ꯁꯨꯕꯤꯗꯨꯅ ꯀꯞꯄꯛꯀꯅꯨꯗ ꯑꯩꯁꯨ ꯀꯞꯅꯤꯡꯉꯤ ꯏꯅꯥꯎ ꯑꯍꯨꯝ ꯁꯨꯕꯤ ꯅꯪꯅ ꯊꯤꯔꯛꯄꯗ ꯑꯩꯅ ꯀꯞꯈꯤꯕꯗꯣ ꯅꯨꯄꯤ ꯑꯍꯜꯅ ꯑꯩꯗꯤꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯅꯣꯏꯅ ꯄꯪꯀꯞꯇ ꯀꯞꯄꯩ ꯋꯥꯅꯤ ꯑꯩꯒꯤ ꯀꯞꯅꯤꯡꯕꯒꯤ ꯃꯇꯝ ꯂꯣꯏꯅ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯃꯅꯦ ꯂꯩꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦꯗ ꯑꯩꯗꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯄꯥꯕꯤꯁꯨ ꯆꯪꯂꯛꯂꯝꯃꯤ ꯑꯦ ꯏꯃꯧ ꯃꯌꯥꯝꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣꯕ ꯅꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯅꯔꯤꯕꯗꯨꯕꯣ ꯇꯔꯨꯛ ꯁꯨꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯅꯆꯥꯅꯨꯄꯥꯗꯣ ꯀꯃꯥꯏꯅ ꯍꯥꯠꯁꯤꯒꯦꯅ ꯈꯟꯅꯔꯝꯃꯤꯅꯦ ꯑꯗꯨꯒ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯥꯏꯅꯔꯤꯕꯁꯤꯅꯅꯦ ꯃꯥꯁꯦ ꯁꯤꯔꯁꯨ ꯑꯩꯈꯣꯏ ꯇꯔꯨꯛꯅ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦꯅ ꯍꯥꯏꯅꯔꯝꯃꯤꯕ ꯀꯩꯌꯦꯕ ꯏꯆꯥꯅꯨꯄꯥꯗꯣ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯏꯆꯥꯗꯪꯅꯣ ꯍꯥꯠꯇꯣꯏꯁꯤꯕꯣ ꯃꯃꯥ ꯃꯄꯥꯒꯗꯤ ꯌꯥꯎꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤꯁꯤꯕꯣ ꯃꯉꯥ ꯁꯨꯕꯤꯅ ꯌꯥꯎꯗꯦꯗ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯥꯗꯣ ꯃꯥ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯇꯔꯨꯛꯅ ꯍꯥꯠꯀꯦꯅ ꯈꯜꯂꯤꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯐꯥꯔꯛꯂꯒ ꯍꯥꯠꯇꯧꯅꯤ ꯐꯥꯗ꯭ꯔꯗꯤ ꯍꯥꯠꯂꯣꯏ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯠꯀꯦꯁꯨ ꯍꯥꯠꯈ꯭ꯔꯣ ꯅꯄꯥꯒꯩꯒꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯀꯣ ꯑꯍꯨꯝ ꯁꯨꯕꯤꯅ ꯏꯃꯥꯁꯦ ꯃꯆꯥꯅꯨꯄꯥ ꯐꯠꯇꯦꯁꯦ ꯈꯪꯗꯤ ꯈꯪ ꯃꯥꯜꯂꯦꯍꯦ ꯅꯣꯏꯊꯣꯛꯄ ꯇꯧꯍꯧꯔꯣ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯔꯝꯃꯦꯕ ꯅꯨꯄꯤ ꯑꯍꯜꯅ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯗꯤ ꯎꯃꯪ ꯋꯥꯃꯪꯗꯒꯤꯒ ꯈꯨꯜꯂꯒ ꯌꯣꯛꯄꯧ ꯃꯥꯜꯂꯤ ꯃꯔꯤ ꯁꯨꯕꯤꯅ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ 12ꯁꯦ ꯁꯤꯁꯨ ꯍꯌꯦꯡꯋꯥꯏ ꯃꯄꯥꯗꯧꯅ ꯇꯧꯔꯗꯤ ꯀꯔꯝ ꯇꯧꯅꯤ ꯑꯅꯤ ꯁꯨꯕꯤꯗꯨꯅ ꯑꯗꯨ ꯋꯥꯗꯣ ꯄꯜꯂꯛꯀꯅꯨ ꯑꯩ ꯇꯥꯕ ꯉꯝꯗꯦꯕ ꯇꯥꯕꯗ ꯀꯤꯕ ꯑꯃ ꯄꯣꯛꯑꯦꯕ ꯑꯩ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃꯁꯨ ꯈꯝꯕꯗꯨ ꯅꯨꯄꯤ ꯑꯃ ꯐꯥꯔꯝꯃꯤ ꯅꯨꯄꯤꯗꯨ ꯈꯨꯜ ꯑꯁꯤꯒꯤ ꯊꯥꯡꯇ ꯁꯔꯤꯠ ꯁꯔꯥꯛꯀꯤ ꯃꯍꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯁꯤꯡꯂꯕꯤ ꯂꯤꯡꯖꯦꯜ ꯀꯧꯕꯤ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯂꯤꯡꯖꯦꯜꯗꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯥꯗꯨꯅ ꯋꯥꯟꯊꯍꯟꯕꯅꯤ ꯂꯤꯡꯖꯦꯜꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯈꯝꯕꯅ ꯃꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯥꯔꯤꯕꯅꯤ ꯈꯪꯕꯗ ꯃꯍꯥꯛ ꯁꯥꯎꯒꯟꯕꯗꯒꯤ ꯈꯝꯕꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯌꯣ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ ꯊꯥꯖꯧꯗ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯅꯆꯦ ꯇꯔꯨꯛꯀ ꯈꯠꯅꯗꯅ ꯆꯥꯛ ꯊꯣꯡꯗꯧꯕ ꯀꯔꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒ ꯈꯟꯅꯔꯒ ꯆꯥꯛ ꯊꯣꯡꯅꯤꯕ ꯃꯗꯨ ꯍꯥꯏꯕꯅ ꯆꯤꯟꯗꯨꯗꯅꯦ ꯀꯤꯟꯁꯤꯅ ꯑꯃꯨꯛ ꯊꯤꯟꯕ ꯇꯥꯔꯦꯗꯅ ꯈꯪꯕ꯭ꯔꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯨꯄꯤꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯐꯥꯗꯨꯅ ꯅꯪꯒꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯅꯪꯗ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯦ
ꯍꯥꯏꯗꯨꯅ ꯂꯤꯡꯖꯦꯜꯅ ꯌꯥꯝ ꯇꯝꯊꯤꯅ ꯈꯝꯕꯕꯨ ꯐꯨꯗꯨꯅ ꯊꯅꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯈꯝꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯅꯤꯅ ꯈꯝꯕꯗꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯍꯜꯅ ꯏꯁ ꯃꯤꯅ ꯐꯨꯔꯝꯃꯤ ꯀꯥꯏꯅꯒ ꯁꯤꯔꯨꯝ ꯅꯥꯔꯨꯝꯒ ꯇꯧꯔꯗꯅꯅꯦ ꯍꯦꯛ ꯁꯤꯔꯝꯃꯗꯤ ꯐꯗꯧꯅꯤ ꯃꯉꯥ ꯁꯨꯕꯤꯅ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯅꯨꯄꯥꯅꯤ ꯃꯔꯝ ꯆꯠꯁꯤꯅ ꯃꯤꯅ ꯇꯥꯞ ꯐꯨꯗꯠꯄꯤꯔꯝꯃꯤꯅꯤ ꯀꯂꯛꯇꯨ ꯄꯦꯜꯂꯤ ꯑꯩꯗꯤ ꯑꯅꯤ ꯁꯨꯕꯤꯅ ꯈꯔ ꯀꯨꯏꯅ ꯌꯦꯡꯗꯅ ꯇꯥꯔꯒ ꯂꯩꯔꯗꯤ ꯐꯒꯗꯧꯕ ꯍꯩꯄꯥ ꯁꯥꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯆꯥꯎꯕꯅ ꯇꯥꯕꯗꯣ ꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯗ ꯃꯧꯁꯤꯡ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯁꯦ ꯅꯄꯨꯔꯣꯏꯕꯅꯤꯅꯦ ꯅꯣꯏꯒꯤ ꯑꯍꯨꯝ ꯁꯨꯕꯤꯅ ꯄꯥꯕ ꯅꯨꯄꯤ ꯑꯃꯇꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯉꯥꯡꯅꯤꯡꯕ ꯂꯩꯕ ꯅꯠꯇꯦꯗ ꯃꯥꯒꯤ ꯃꯔꯝ ꯆꯠꯇꯨꯅ ꯉꯥꯡꯗ ꯌꯥꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯑꯄꯥꯕꯤꯅ ꯃꯄꯥ ꯉꯥꯡꯅꯔꯛꯀꯅꯨ ꯑꯩ ꯁꯥꯎꯅꯤꯡꯉꯛꯀꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯝꯃꯨ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯝꯕꯒꯤ ꯃꯈꯣꯡ ꯑꯣꯏ ꯊꯥꯡꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯃꯄꯥꯗꯤ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯏ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯃꯨꯛ ꯊꯤꯔꯛꯇꯅꯕ ꯐꯅꯕꯨ ꯋꯥꯏ ꯁꯪꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯄꯥꯕꯤꯅ ꯐꯠꯇ꯭ꯔꯦ ꯈꯪꯂꯕ ꯃꯤꯌꯥꯝꯅꯁꯨ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯗ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯦꯟꯕ ꯇꯥꯕꯅꯤ ꯆꯥꯎꯕꯅ ꯇꯣꯛꯂꯨ ꯌꯥꯔꯦ ꯃꯃꯥ ꯅꯪꯅ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯀꯞꯂꯕꯁꯨ ꯅꯆꯥꯅꯨꯄꯥꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯔꯛꯀꯗꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯆꯥꯁꯦ ꯏꯁꯣꯔꯅ ꯋꯥꯔꯛꯂꯤꯕꯅꯤ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯕꯒꯤ ꯆꯩꯔꯥꯛꯅꯤ ꯃꯥꯅ ꯐꯪꯂꯤꯕꯁꯤ ꯃꯧ ꯑꯍꯜꯅ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯆꯨꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯔꯕꯅꯤꯅ ꯆꯦꯟꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ나 ꯃꯤꯐꯠꯇ ꯃꯥꯒꯤ ꯁꯦꯕꯥꯁꯦ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯕ ꯇꯥꯕꯅꯤ ꯅꯈꯣꯏꯁꯨ ꯅꯔꯥꯏꯕꯛ ꯊꯤꯔꯤꯕ ꯏꯃꯧ ꯉꯥꯛꯇ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯏꯆꯥ ꯐꯠꯇꯕꯁꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯅꯤ ꯁꯨꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯔꯛꯇꯅꯕ ꯃꯃꯧꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯈꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯊꯥꯡꯗꯣꯛꯇꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯁꯦꯕꯥ ꯇꯧꯔꯤ ꯃꯔꯝꯆꯠ ꯐꯠꯇꯕ ꯈꯝꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯏꯅꯥꯏꯗꯨꯅ ꯋꯥꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯔꯨꯛꯇꯤ ꯃꯄꯨꯔꯣꯏꯕꯅ ꯁꯣꯏꯅꯥꯏꯈꯤꯕꯗꯒꯤ ꯋꯥꯏ ꯑꯃ ꯁꯪꯅ ꯃꯈꯣꯏ ꯇꯔꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯂꯩꯕꯗꯨꯗ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ ꯌꯨꯝ ꯑꯁꯤꯗ ꯄꯤꯕꯥ ꯑꯅꯤꯅꯤ ꯂꯩꯔꯤꯕ ꯑꯃꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯑꯍꯜꯒꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯣꯏ ꯍꯧꯖꯤꯛꯅ ꯇꯣꯟꯗꯣꯟꯕꯒꯤ ꯀꯥ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤ ꯀꯨꯏꯗ꯭ꯔꯦ ꯃꯍꯥꯛ ꯂꯨꯍꯣꯡꯒꯗꯕ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯁꯨꯛ ꯆꯤꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯑꯔꯨꯕꯤ ꯃꯥꯒꯤ ꯃꯤꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯃꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯝ ꯃꯔꯩ ꯀꯕꯣꯛ ꯂꯩꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯆꯥ ꯈꯔ ꯂꯣꯜꯂꯨꯁꯨ ꯍꯥꯏꯕ꯭ꯔꯅꯦ ꯍꯣꯏ ꯏꯃꯥ ꯂꯣꯟꯕꯤꯔꯨꯁꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯣꯊꯥꯒꯦ ꯍꯥꯏꯅꯔꯛꯂꯅꯤ ꯍꯣꯏ ꯂꯣꯜꯂꯒꯦ ꯑꯗꯣ ꯀꯌꯥꯝꯕꯨ ꯋꯥꯠꯈꯤꯗꯧꯔꯤꯅꯣꯅꯦ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯋꯥꯠꯈꯤꯅꯤ ꯏꯃꯥ ꯍꯣꯏ ꯐꯔꯦ ꯇꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯩ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯊꯥꯡꯒꯠꯄ ꯍꯧꯏ ꯑꯃꯨꯛꯁꯨ ꯍꯩꯖꯩ ꯑꯁꯨꯛ ꯊꯕꯛ ꯀꯜꯂꯤꯕꯁꯦ ꯆꯥ ꯐꯥꯎꯕ ꯍꯦꯛ ꯂꯣꯟꯗꯨꯅ ꯃꯇꯦꯡ ꯈꯖꯤꯛ ꯇꯧꯅꯤꯡꯗꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯗ ꯑꯔꯨꯕꯤꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯈꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯔꯤ ꯆꯥꯎꯔꯦꯟꯗꯤ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯛꯄꯤꯔꯧꯕ ꯀꯕꯣꯛ ꯂꯩꯅ ꯃꯁꯤꯕꯨ ꯇꯥꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯇꯥꯟꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯁꯤꯡ ꯍꯥꯏꯔꯤꯌꯦ ꯃꯄꯥꯟꯗ ꯅꯪ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯨꯁꯣ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯀꯔꯤ ꯑꯩꯕꯨ ꯏꯁꯤꯡ ꯄꯨꯊꯣꯛꯂꯨꯁꯣ ꯀꯥꯏꯅ ꯑꯩ ꯁꯤꯕꯨ ꯃꯤꯅꯥꯏꯔꯣ ꯃꯤꯅꯥꯏ ꯑꯣꯏꯅ ꯅꯣꯏꯅ ꯎꯔꯕꯣ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯧꯈ꯭ꯔꯦ ꯊꯕꯛ ꯁꯨꯕꯁꯤꯡꯅ ꯏꯁꯤꯡ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯨꯁꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅꯦ ꯉꯝꯂꯣꯏꯌꯦ ꯍꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯃꯇ ꯃꯃꯧ ꯅꯨꯄꯤꯒ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯍꯣꯏ ꯌꯥꯔꯦ ꯏꯃꯥ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯊꯣꯛꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯨ ꯃꯥꯅ ꯑꯣꯏꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯏ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟꯒ ꯁꯤꯕ ꯁꯥꯔꯤꯅꯣ
ꯑꯩꯅ ꯌꯥꯝ ꯇꯧꯕꯤꯔꯅꯤꯍꯦ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯔꯣꯏ ꯅꯈꯣꯏꯅ ꯊꯣꯛꯄ ꯉꯝꯗꯕ ꯇꯧꯖꯧ ꯀꯕꯣꯛ ꯂꯩꯅ ꯏꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯕꯨꯡꯉꯣ ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯤ ꯅꯤꯡꯊꯦꯝꯅ ꯀꯗꯥꯏꯃ ꯃꯃꯥꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯗꯨꯅ ꯀꯨꯠ ꯊꯛꯆꯤꯜꯂꯤ ꯄꯦꯟꯅ ꯊꯛꯂꯗꯨꯅ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯃꯥ ꯆꯥꯗꯤ ꯑꯔꯨꯕꯤꯅ ꯂꯣꯜꯍꯧꯔꯕ꯭ꯔꯥ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯦ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯛꯂꯅꯤ ꯀꯗꯥꯏꯗꯒꯤ ꯏꯃꯥꯅ ꯂꯣꯜꯍꯧꯔꯤ ꯂꯣꯏꯔꯅꯤꯗ ꯃꯥꯗꯤ ꯑꯗꯨꯕꯨꯗꯤ ꯃꯥꯕꯨ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯂꯩꯌꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯨꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦꯗ ꯏꯃꯥ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯖꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯔꯦ ꯏꯃꯥꯅꯦ ꯂꯣꯏꯔꯒ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯔꯨꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯈꯨꯈꯥ ꯌꯥꯝꯅ ꯀꯥꯝꯃꯤ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯂꯝꯗꯝ ꯑꯗꯨ ꯀꯌꯥ ꯋꯥꯌꯣꯡ ꯆꯥꯗꯦ ꯍꯧꯔꯛꯐꯝ ꯅꯥꯇꯩ ꯆꯥꯗꯕ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯂꯧ ꯏꯪꯈꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯏꯊꯨꯡꯕꯗ ꯃꯁꯥꯗ ꯀꯂꯛ ꯈꯝꯕꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯑꯔꯨꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯈꯥꯎ ꯑꯃꯗ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯈꯔ ꯀꯣꯠꯇꯨꯅ ꯍꯥꯞꯄꯤ ꯃꯗꯨꯕꯨ ꯀꯕꯣꯛ ꯂꯩꯅ ꯍꯦꯛ ꯎꯔꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯃꯁꯥꯗ ꯄꯥꯈꯠꯄ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯁꯨꯝꯅ ꯍꯥꯏ ꯑꯣ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯆꯪꯁꯤꯟꯗꯨꯅ ꯆꯦꯡꯒ ꯍꯥꯞꯂꯤꯕꯗꯨꯅ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯒꯦ ꯅꯪꯕꯣ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯍꯪꯈ꯭ꯔꯦ ꯗꯣꯟꯊꯣꯛꯅ ꯍꯣ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯑꯁꯨꯛ ꯉꯟꯕ ꯉꯟꯗꯕ ꯊꯤꯌꯨ ꯍꯥꯏꯗꯤ ꯏꯃꯥꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯝꯗꯧꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯒꯦꯕꯨ ꯍꯥꯏꯔꯛꯂꯅꯤ ꯀꯩꯅꯣ ꯏꯃꯥꯕꯨ ꯈꯨꯇꯦꯛꯄ ꯃꯤꯠ ꯇꯥꯡꯕ ꯃꯤꯔꯣ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥ ꯑꯗꯨꯝ ꯊꯣꯛꯎ ꯍꯩ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯄꯗꯨꯗ ꯏꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯃꯗꯤ ꯇꯧꯕ ꯂꯣꯏꯔꯒ ꯆꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣꯗ ꯏꯃꯥꯒꯤ ꯃꯤꯇꯩ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ ꯌꯨꯝꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯐꯤ ꯁꯨꯅꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯑꯩꯁꯤꯕꯣ ꯍꯩ ꯃꯤꯅ ꯉꯥꯡꯂꯤ ꯋꯥꯁꯦ ꯍꯥꯟꯅ ꯃꯨꯟꯅ ꯇꯥꯎꯅꯦ ꯅꯆꯤꯜ ꯑꯗꯣ ꯈꯨꯝꯒꯗꯧꯒꯦ ꯍꯥꯟꯅ ꯇꯧꯗꯨꯅ ꯂꯩꯅꯦ ꯍꯣ ꯈꯨꯝꯕ ꯇꯥꯕꯅꯤ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯛꯂꯕꯗꯤ ꯈꯨꯝꯕ ꯇꯥꯕ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯇꯧꯐꯝ ꯊꯣꯛꯏꯅ ꯅꯪ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯌꯨꯝꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯤ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯍꯦꯔꯗ ꯏꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯇꯧꯅꯨ ꯏꯃꯥ ꯑꯩꯅꯦ ꯃꯤꯒ ꯈꯠꯅꯅꯤꯡꯗꯦ ꯑꯩꯒꯤꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯀꯕꯣꯛ ꯂꯩꯁꯨ ꯅꯍꯥꯟꯗꯒꯤ ꯉꯥꯡꯂꯣꯏ ꯍꯥꯏꯅ ꯉꯥꯡꯗꯅ ꯂꯥꯛꯄꯅꯤ ꯃꯥꯁꯨ ꯃꯤꯅꯒ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯃꯧ ꯅꯨꯄꯤꯅꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯏꯔꯦꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯅꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏ ꯆꯠꯂꯤꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯄꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯠꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯗꯧꯅ ꯇꯧꯖꯔꯛꯇꯦꯅꯦ ꯃꯁꯤꯗ ꯃꯃꯥꯏꯗꯨ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯗꯤ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄꯁꯦ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤ ꯋꯥ ꯑꯣꯏꯔꯦ ꯑꯣ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯕ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯁꯥꯅ ꯊꯟ ꯆꯠꯄ ꯑꯣꯏꯔꯗꯤ ꯐꯩꯗꯣ ꯅꯄꯥꯝꯗ ꯍꯦꯛ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯀꯣꯠꯇꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤ ꯍꯨꯝꯗꯅ ꯄꯨꯔꯤꯕ ꯃꯗꯨꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯣ ꯄꯨꯒꯦ ꯌꯥꯎꯅ ꯊꯑꯣꯏꯅ ꯄꯨꯔꯤꯕ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯏꯃꯥꯗꯤ ꯌꯥꯝꯅ ꯀꯜꯂꯛꯂꯝꯅꯤ ꯋꯥ ꯑꯣꯏꯔꯦ ꯌꯥꯝꯅ ꯀꯜꯂꯛꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯑꯂꯨ ꯃꯣꯔꯣꯛꯅꯆꯤꯡꯕꯁꯨ ꯃꯌꯨꯝ ꯌꯣꯝꯗꯨꯅ ꯈꯥꯎꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯀꯕꯣꯛ ꯂꯩ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯤ ꯍꯩꯃ ꯇꯧꯋꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯊꯛꯇ ꯑꯇꯝꯅꯅ ꯍꯦꯛꯇ ꯇꯧꯋꯦ ꯍꯥꯞꯄꯦ ꯍꯥꯏꯕ ꯑꯂꯨ ꯀꯥꯏꯁꯦ ꯑꯆꯧꯕ ꯈꯥꯎ ꯑꯃꯗ ꯍꯩꯃ ꯑꯆꯧꯕ ꯈꯜꯂꯒ ꯍꯥꯞꯄꯦꯅꯦ ꯍꯩ ꯀꯩꯅꯣ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯪ ꯌꯥꯝ ꯍꯦꯟꯃꯠꯂꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯇꯧꯔꯤꯗꯣ ꯑꯔꯨꯕꯤꯅ ꯃꯌꯥꯡꯂꯦꯟꯗꯨ ꯇꯤꯡꯈꯠꯂꯛꯇꯨꯅ ꯀꯩꯅꯣ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕꯗꯨꯕꯣ ꯍꯩ ꯅꯄꯥꯝꯗꯣ ꯅꯪꯅ ꯑꯗꯨꯝ ꯊꯥꯛꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔோ ꯀꯣ ꯊꯥꯛꯇꯧꯔꯤꯌꯦ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯊꯥꯛꯇꯧꯔꯤ ꯅꯄꯥꯝꯗꯣ ꯊꯥꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏ ꯅꯌꯨꯝ ꯄꯥꯟꯗꯅ ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯏꯃꯥꯅ ꯈꯠꯅꯅꯕ ꯊꯕꯛꯇꯤ ꯀꯅꯥꯅ ꯁꯤꯜꯂꯒꯦ ꯀꯅꯥꯅ ꯁꯤꯜꯂꯔꯒꯦꯕ ꯅꯪꯅ ꯇꯧꯔꯤꯗꯨ ꯍꯦꯃꯜꯂꯤ ꯍꯥꯏꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯄꯣꯠ ꯑꯝꯇ ꯂꯩꯕ ꯌꯥꯗꯦ ꯃꯄꯥꯝ ꯆꯠꯄꯗ ꯄꯨꯅꯕ ꯍꯦꯛꯇ ꯍꯣꯠꯅꯕ ꯍꯩ ꯅꯄꯥꯝꯗ ꯅꯪꯅ ꯊꯥꯛꯄꯗ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯝꯃꯅꯤ ꯍꯣ ꯑꯁꯤꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅꯕꯨ ꯅꯨꯄꯥ ꯑꯐꯕ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯑꯃ ꯈꯜꯂꯒꯅꯦ ꯌꯨꯝ ꯄꯥꯜꯂꯛꯏꯅꯦ ꯏꯃꯥꯗꯤ ꯀꯜꯂꯛꯆꯋꯣ ꯍꯥꯏꯗꯨꯅ ꯈꯥꯎꯗꯨ ꯌꯥꯟꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯁꯥꯎꯅꯤꯡꯅ ꯍꯩ ꯅꯪ ꯉꯥꯏꯈꯣ ꯈꯥꯎꯗꯨ ꯊꯝꯂꯝꯃꯣ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯄꯣꯠ ꯑꯝꯇ ꯅꯪꯒꯤ ꯅꯄꯥꯝꯅ ꯄꯨꯈꯤꯕ ꯌꯥꯏ ꯊꯝꯂꯝꯃꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯅ ꯑꯔꯨꯕꯤꯗꯤ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯨꯝ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ
namdana yak puraga sakhida aine ai khoidok si sum saugalakadau imung asigi mana hon na mapamna puri base kaya di yamne saurena ei kaidore nathanta amuk murum solibduna kaidorage aine ai khoidau yam sauningi haribasi karigino nang nasuk yamna ayuksida na khoidau saugatlibudu wo namang nupina thokribasi ubi hauba natro ure ngantana mabu kadai satlibadu kadai do oine mana satbabu mapamdani dana ima hi pema ipai ba aman masegai bi yumadudabu kaya mo yamna satning majanu khangdem hey nang su dudi hainuda patla su segai rasu yum haibasidi yam nushibani na kaino ho ma da mapamda satpadania ai kaisu thingdiye thingjade satning ba makai sat ada ada dom laigisu laisa sat kaisu kai masida aina sauning libadi man he mapamda satli khudingi chengphu dagi sieng kot na puriba ngari ngatai pumna ma hon na puriba masibu kanana tawnage haibanida haunani barasibo mayum maduna khara nangbaduda aduk tawzabu orinida kaino makhoi pabu namang nupi sakta sigi misang wasung angli basiba aine ayam sauri bani ko gi hairakanu hairibasini aine gi hairakanu amukta tapthause nang pinki basina ba ai siam sauri bani asuk yamna mau phatta mama aina di masya aton atang mapok asia wana haujarak labani masida tungaina leizarasanu haina khalluriba aduga madi yam tapthiba mi oiraga leiramle tapthiba mi mu oirame yari sitok ngangla nangna duk yamna nganglibdu wadro kanagi wabuno yamna ngangningi odu oiragana namong nupi halaklakana ngang ko aidi taningtre taningoye nangdi taningoye ningthiamna maning adomdagi tholaktuna ima ikoi tondon babu halakhrabro halaktribu kuida mabo ikoi nina hana thabakse sujin bhaurasi aina tawbani adoiba ikoi sa ku thongkhrabro kadai de isak nu dei bungo thongdri e koino bungdi ayoramnani arubidi o laiti sakre kadai da mapam dani dana koino mana mapam suktoina satlibasibo mapam da kai lege o hangudana masada ima khoidi wakari su haiba ngamjapo nateda toimantre mana mapam satlibase fasana haidadi yari dori ibungo kharasupu nupi bu khra warak sauko phare ima sak thobirurage haiduna sangki ningthemsu mapagi nakta phamthai nakalda sari biyum adomda yengtoktuna hai ayama saruk loireda maningda waitaigadaba khara khasik walibsida mangaire nanawgi luhongmusu kuijabani ko tundon musu sanlai ningthemna tundon ba kuida nangbo inena cha thakona amuk thaktu leiram nangsidi somdana thabakna mai hauraga nang halakpa ngairam libune jaru thitlamabo thitrida sida ngairaga phamlam dawsaru jaru thitlaga ngairamadi kem nungaini hoida thitpigeda aduda so taang thoi hoido sumna khan kisi airo wali bakhrase ikoini nadi sumgam bayaina ai shudum na khalam libani masida saurena hei hawbudagi puna tawminaraga loidri kana makoibu amuk to hanki wa honate puna dum tawmino khoi pabo adudi daso hawrase hoi makhoi ani hawgatuna chatki makhoi masin manau ani sidi yamna nungsinai mabuk mapausu yamna phai saurena haisai isa anigi imawani laiba imaw sigi puksel simadi ai phajana khangai karigumba isa tombagi nupiduna imaw halgumna tawramo soiroi imung ase mathak makha on he taibung sembiyu mapu ing tapi changkhonbi imawtadi uhinbiramuko asumna ningsai somtan arubina mayim yoroduna sangsili ima ho ima ai la iye tabro ima maning adomdagi lay mahal su thoglai masanupi ubaduda nangdi nganna kadomdaino sida la ini khawduna kari no singsa khra yawbani changsilaktuna phareda thongningai sing leita leiramini leiramoi haibase nasana dum khangaba phamsi senge ha nawpa nupaga ingkhol tawrubani mari tawhori kari no na khara maningi ingkhol masasida thajinge tawbani lairaga sabasu ngamba nate do phak amada makhoini puna phamthaminai leimahalna masanupi dagi nangbu saka saraklabro kadai dagi sarakpono da sarakchi aina laise chakamda thonglamba nate laiba misingi masak sakta singdo yiningdraduna phukawgatun hekla haba
ꯂꯨꯍꯣꯡꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯀꯨꯏꯗ꯭ꯔꯦꯃ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯌꯨꯝ ꯂꯣꯏꯁꯤꯟꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯩꯅ ꯁꯨꯛꯇꯧ ꯇꯧꯗꯕꯅꯤ ꯏꯃꯥꯗꯣ ꯃꯈꯣꯏꯗ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯅꯤꯡꯂꯝꯃꯗꯧꯅꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯊꯕꯛ ꯇꯧꯒꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯅꯪꯅ ꯁꯤ ꯂꯩꯔꯤꯉꯩ ꯋꯥꯕ ꯌꯥꯕ ꯋꯥꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯣ ꯌꯥꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯨ ꯏꯃꯥ ꯑꯥꯗ ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯆꯥꯅꯤꯡꯕꯁꯨ ꯂꯣꯏꯅ ꯆꯥꯕ ꯐꯪꯂꯦ ꯄꯦꯟꯈꯩ ꯆꯥꯔꯦ ꯑꯗꯨꯅꯕꯨ ꯌꯦꯡꯉꯨꯗꯅ ꯅꯆꯥꯁꯦ ꯐꯅ ꯅꯣꯏꯔꯕꯅꯤ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯣꯏꯔꯦ ꯅꯣꯏꯔꯦ ꯌꯥꯝꯅ ꯅꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯋꯥꯅ ꯅꯪꯅ ꯍꯧꯔꯛꯄꯅꯤ ꯃꯔꯥꯏꯕꯛ ꯐꯗꯨꯅ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯅꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯋꯥꯠꯇꯅ ꯂꯩꯕ ꯐꯪꯈꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯄꯤꯛꯁꯤꯟꯈꯤꯕꯅꯤ ꯑꯔꯨꯕꯤꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯅꯆꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯟꯕ ꯋꯥꯈꯜ ꯑꯃꯁꯨ ꯂꯩꯔꯤ ꯍꯌꯦꯡ ꯃꯧꯗꯨ ꯂꯥꯛꯂꯦꯅ ꯈꯜꯂꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯧ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯁꯨꯛꯌꯥ ꯌꯥꯍꯜꯂꯣꯏ ꯑꯗꯨꯒꯅꯤ ꯏꯃꯥ ꯑꯩꯅ ꯇꯥꯕꯗ ꯅꯨꯄꯤꯗꯣ ꯏꯅꯥ ꯀꯩꯔꯥꯛꯀꯁꯨ ꯌꯥꯝꯅ ꯈꯨꯟꯕ ꯃꯥꯜꯂꯤ ꯈꯨꯟꯒꯦꯈꯩ ꯈꯨꯟꯖꯁꯅꯨ ꯏꯕꯦꯝꯃ ꯃꯐꯝꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯍꯥꯏꯗꯤ ꯏꯃꯥ ꯏꯅꯥ ꯈꯨꯜꯂꯤ ꯀꯥꯏꯅ ꯁꯛꯀ ꯌꯥꯝꯅ ꯀꯥꯈꯠꯂꯛꯑꯗꯤ ꯁꯤꯅꯤ ꯏꯆꯥꯗꯒꯤ ꯃꯥꯅ ꯀꯔꯤꯗꯕꯨ ꯍꯦꯟꯖꯔꯨꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯋꯥꯡꯂꯦꯟꯁꯨ ꯆꯪꯂꯛꯏ ꯆꯦ ꯏꯕꯨꯡꯉꯣ ꯏꯪꯈꯣꯜ ꯇꯧꯕ ꯂꯣꯏꯔꯝꯃꯕꯣ ꯂꯣꯏꯔꯝꯃꯦꯗ ꯐꯩꯗꯣꯡ ꯃꯆꯥꯗꯨꯕꯨ ꯃꯥꯁꯨ ꯗꯥꯏꯔꯩꯗꯨꯗ ꯐꯝꯊꯩ ꯂꯩꯔꯤꯕ ꯈꯥꯎꯗꯨꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯐꯥꯛꯇꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯆꯦꯡ ꯑꯌꯥꯎꯗꯨ ꯂꯩꯔꯝꯕꯗꯨꯗ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯆꯦꯡꯁꯦ ꯏꯆꯦꯅ ꯄꯨꯔꯛꯏꯔꯣ ꯅꯆꯦꯅ ꯄꯨꯔꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯄꯨꯔꯛꯀꯅꯤ ꯏꯆꯦ ꯏꯆꯦꯅ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯡ ꯆꯥꯛ ꯄꯨꯔꯛꯄꯁꯦ ꯇꯣꯏꯃꯟꯈ꯭ꯔꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯏꯆꯦ ꯃꯇꯨꯡꯗꯗꯤ ꯄꯨꯕꯤꯔꯛꯂꯅꯨꯀꯣ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯏꯃꯥꯒ ꯅꯪꯒ ꯆꯥꯅꯕꯅꯤ ꯏꯆꯦꯅ ꯄꯨꯔꯛꯏꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯏꯃꯥꯒꯩꯒꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯃꯁꯤꯗ ꯂꯩ ꯃꯍꯜꯅ ꯀꯩꯅꯣꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯅꯆꯦꯅ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯄꯨꯕꯤꯔꯛꯂꯤꯕꯁꯦ ꯐꯩ ꯍꯥꯏꯅ ꯍꯥꯏꯒꯤꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅ ꯁꯥꯎꯖꯤꯜꯂꯤ ꯏꯆꯦꯅ ꯇꯧꯔꯤꯁꯤ ꯏꯃꯥ ꯌꯨꯝꯗꯨꯒꯤ ꯃꯤꯅꯗꯤ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯍꯣꯏ ꯌꯨꯝꯗꯨꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯨꯝ ꯈꯔ ꯈꯔ ꯂꯧꯔꯒ ꯆꯥꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥ ꯍꯌꯦꯡ ꯇꯨꯡꯗ ꯃꯤꯅ ꯋꯥ ꯃꯊꯛ ꯌꯥꯝꯅ ꯊꯥꯡꯈꯤꯅꯕꯅꯤ ꯆꯦ ꯃꯇꯨꯡꯗꯗꯤ ꯄꯨꯕꯤꯔꯛꯂꯅꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯃꯁꯤ ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡꯒ ꯂꯩꯇ꯭ꯔꯕꯗꯤ ꯃꯥ ꯍꯧꯖꯤꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤꯁꯦ ꯏꯃꯥ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯌꯦꯡꯉꯣꯏ ꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯒꯅꯦ ꯏꯃꯨꯡꯗ ꯆꯪꯁꯤ ꯅꯐꯤꯁꯨ ꯍꯣꯡꯂꯔꯣ ꯆꯥꯛꯈꯨꯝꯗ ꯏꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩ ꯃꯍꯜ ꯃꯆꯥ ꯅꯤꯉꯣꯜꯗ ꯌꯥꯝꯅ ꯏꯟꯁꯤꯟꯕ ꯀꯟꯕ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤ ꯃꯆꯥꯅꯨꯄꯤꯗ ꯃꯍꯥꯛꯅ ꯋꯥ ꯀꯌꯥ ꯑꯃ ꯏꯟꯁꯤꯜꯂꯤ ꯑꯔꯨꯕꯤꯁꯨ ꯃꯃꯥꯅꯕ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯇꯧꯏ ꯃꯆꯥꯅꯨꯄꯤꯅ ꯑꯣꯡꯂꯨꯔꯤꯕ ꯌꯨꯝ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯩ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯃꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯅꯕ ꯆꯥꯊꯣꯛꯅꯕꯗ ꯍꯣꯠꯅꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯔꯥꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯟꯗꯣꯟꯕꯒ ꯑꯌꯤꯡꯕꯤꯒ ꯂꯨꯍꯣꯡꯂꯦ ꯑꯌꯤꯡꯕꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯧꯔꯛꯏ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯑꯔꯨꯕꯤꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯃꯧ ꯑꯁꯤ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧꯔꯔꯣꯏ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯖꯁꯅꯤ ꯀꯔꯤꯒꯤꯅ ꯇꯧꯖꯔꯨꯅꯤꯒꯦ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯏ ꯑꯌꯤꯡꯕꯤꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯦꯡꯅ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯂꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯅꯦꯝ ꯃꯀꯨꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯍꯣꯠꯅꯩ ꯃꯅꯦꯝꯒ ꯃꯀꯨꯒ ꯊꯛꯅꯕꯅꯦ ꯍꯥꯏꯗꯨꯅ ꯆꯥ ꯂꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯕꯨ ꯄꯤꯗꯨꯅ ꯄꯥꯕꯨꯡ ꯏꯃꯥ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯀꯕꯣꯛ ꯂꯩꯅ ꯌꯥꯔꯦ ꯊꯝꯃꯣ ꯃꯗꯨꯕꯨ ꯄꯤꯔꯝꯗꯨꯅ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯃꯄꯨꯔꯣꯏꯕꯗ ꯅꯃꯧ ꯅꯨꯄꯤꯅ ꯂꯣꯟꯕ ꯆꯥꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯃꯃꯥ ꯑꯩꯗꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯅꯨꯃꯤꯠ ꯑꯃꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯑꯣ ꯀꯔꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯕꯒꯦ ꯅꯃꯧ ꯑꯍꯜ ꯑꯁꯤꯅ ꯂꯥꯛꯄ ꯅꯨꯃꯤꯠꯀꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯂꯣꯟꯕ ꯆꯥ ꯑꯃꯗꯤ ꯊꯛꯈꯤꯕ ꯐꯪꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯛꯄ ꯐꯪꯗ꯭ꯔꯤꯅꯦ ꯍꯣꯏ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯒ ꯏꯃꯧ ꯑꯍꯟꯒꯗꯤ ꯃꯥꯟꯅꯕꯈꯛ ꯌꯥꯔꯣꯏ ꯌꯦꯡꯕꯗꯅꯦ ꯃꯤ ꯌꯥꯝꯅ ꯏꯪꯉꯤ ꯃꯕꯨꯛ ꯃꯄꯥꯎ ꯁꯣꯏꯗꯅꯃꯛꯀꯤ ꯐꯒꯅꯤ ꯐꯕꯨ ꯐꯔꯝꯂꯕꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ ꯑꯗꯨꯕꯨ ꯅꯠꯇꯗꯅ ꯅꯃꯧ ꯑꯍꯜ ꯑꯁꯤꯗꯒꯤ ꯈꯨꯗꯨꯞ 10 ꯍꯦꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ
ꯍꯣ ꯑꯩꯅ ꯊꯥꯖꯕ ꯈꯔ ꯂꯩꯌꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯁꯤꯗꯨꯝ ꯑꯣꯏꯅ ꯊꯛꯇꯣꯛꯎ ꯁꯣꯝꯗꯅ ꯑꯔꯨꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯍꯤꯡꯕꯤ ꯀꯩꯅꯣ ꯆꯥꯒ ꯂꯣꯜꯂꯒ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯄꯤꯊꯛꯂꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯏꯆꯦ ꯏꯆꯦꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯖꯔꯝꯕꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯏꯁ ꯋꯥ ꯉꯥꯡꯕ ꯀꯥꯏꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯦꯗ ꯏꯆꯦ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯃꯗꯨꯕꯨ ꯂꯧꯏ ꯑꯗꯨꯒ ꯍꯥꯏ ꯆꯥꯛ ꯏꯁꯤꯡ ꯒꯥꯏꯗꯣ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯅꯪ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯌꯨꯝꯁꯤꯒꯤꯗꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯅꯪꯅ ꯑꯃꯨꯛ ꯍꯣꯠꯅꯔꯣ ꯏꯆꯦꯅꯦ ꯃꯇꯝ ꯈꯔ ꯄꯣꯊꯥꯒꯦ ꯍꯣꯏ ꯏꯆꯦ ꯊꯕꯛꯀꯤꯗꯤ ꯑꯩ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯅꯕ ꯇꯥꯟꯅꯁꯤ ꯊꯣꯡꯖꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯏ ꯑꯌꯦꯡꯕꯤꯁꯨ ꯆꯥꯛ ꯊꯣꯡꯂꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯔꯨꯕꯤ ꯃꯄꯥꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯃꯈꯩ ꯍꯥꯞꯆꯤꯟꯕ ꯍꯧꯔꯛꯏ ꯑꯌꯦꯡꯕꯤꯅ ꯍꯦꯛ ꯌꯦꯡꯉꯤ ꯏꯆꯦ ꯆꯦꯡꯒ ꯍꯥꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯣ ꯁꯨꯝ ꯍꯪꯕꯅꯤ ꯏꯆꯦ ꯅꯪꯒꯤꯗꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕ ꯀꯧꯏ ꯍꯪꯂꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯔꯨꯕꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯍꯥꯛ ꯊꯕꯛ ꯀꯌꯥꯝ ꯐꯔꯤꯗ ꯏꯃꯥ ꯍꯩ ꯅꯪꯅꯦ ꯌꯥꯝ ꯍꯩꯁꯤꯡꯉꯨꯀꯣ ꯌꯥꯔꯤꯕ ꯃꯈꯩ ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯨ ꯏꯆꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯍꯣꯏ ꯏꯃꯥ ꯑꯩꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯄꯣꯛꯇ ꯀꯔꯤꯅꯣꯃ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯇꯧ ꯇꯧꯔꯛꯏ ꯑꯍꯣꯡꯕ ꯎꯏꯌꯦꯕ ꯏꯅꯦꯝꯄꯣꯛꯇꯣ ꯀꯔꯤ ꯇꯧꯔꯛꯏꯅꯣ ꯍꯥꯏꯁꯤꯕꯣ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯒꯨꯝꯅ ꯇꯧꯔꯛꯄ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯥꯅ ꯍꯦꯛꯇ ꯑꯆꯥꯟ ꯃꯤꯔꯩ ꯅꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯗꯨ ꯇꯧꯒꯗꯕꯁꯤꯡ ꯁꯨꯒꯥꯏꯅ ꯍꯥꯏꯊꯩ ꯑꯔꯨꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯀꯕꯣꯛꯂꯩ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄꯅꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯏ ꯍꯩꯕꯦꯝꯃ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯑꯧ ꯇꯥꯔꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯁꯠꯊꯣꯛꯂꯛꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯏꯃꯥꯅ ꯏꯃꯧꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯤ ꯑꯃꯈꯛ ꯂꯩꯔꯛꯄ ꯃꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯂꯩꯕꯤꯔꯛꯏꯅꯣ ꯏꯃꯥ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯀꯔꯤꯒꯤ ꯂꯩꯗꯅꯤ ꯃꯔꯝ ꯃꯣꯛꯄꯤ ꯏꯃꯧꯒꯤ ꯑꯃꯇꯪ ꯂꯩꯕꯅꯤꯗ ꯏꯃꯥꯅ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯅꯃꯧ ꯑꯣꯏꯈꯤꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯕꯤꯔꯛꯂꯕꯅꯤꯅ ꯅꯃꯧꯁꯨ ꯂꯧꯔꯒꯦ ꯁꯤꯁꯤ ꯏꯜꯂꯒ ꯐꯖꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯄꯥꯝꯂꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯍꯣꯏ ꯏꯃꯥ ꯐꯤꯗꯨ ꯏꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯥ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯏꯃꯥ ꯏꯃꯧꯗꯤ ꯏꯟꯕꯗꯣ ꯊꯣꯛꯅ ꯄꯛꯆꯔꯦꯗ ꯐꯖꯔꯦꯕꯨ ꯌꯨꯝꯗ ꯆꯪꯂꯛꯂꯤꯕ ꯑꯔꯨꯕꯤꯅ ꯃꯪꯒꯣꯜꯗ ꯇꯧꯔꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯈꯣꯏꯒꯤꯁꯤ ꯐꯤ ꯑꯍꯟꯕꯒ ꯂꯩꯔꯤꯕ ꯀꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯣꯛꯇꯅꯒ ꯄꯥꯝꯃꯤ ꯀꯥꯏꯅ ꯏꯁ ꯏꯃꯥꯁꯤꯗ ꯂꯩꯔꯤꯕ ꯑꯣꯏꯅꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯩ ꯇꯧꯒꯦꯕ ꯑꯁꯤ ꯈꯟꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯏꯅꯥꯎ ꯐꯤꯕꯨꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕꯣ ꯀꯅꯥꯅ ꯂꯩꯕ ꯑꯣꯏꯔꯕꯅꯣ ꯏꯆꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯛꯄꯅꯤ ꯑꯗꯨꯗ ꯐꯖꯕ꯭ꯔꯅ ꯏꯜꯂꯒ ꯌꯦꯡꯕ ꯐꯖꯕ꯭ꯔꯥ ꯏꯆꯦ ꯀꯔꯤ ꯏꯃꯥꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕ ꯍꯣꯏ ꯏꯆꯦ ꯑꯔꯨꯕꯤꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯩ ꯀꯩꯅꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯁꯤ ꯂꯩꯔꯛꯄ ꯑꯩꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯃꯥꯒꯤꯅ ꯑꯁ ꯐꯤꯒ ꯂꯩꯔꯗꯅ ꯀꯔꯤꯅꯣꯕ ꯏꯃꯥꯅ ꯈꯜꯂꯤꯁꯤ ꯃꯔꯝ ꯃꯣꯛꯄ ꯏꯆꯥ ꯏꯃꯧꯒꯤ ꯂꯩꯖꯕꯅꯤ ꯀꯩꯅꯣꯅꯦ ꯀꯔꯤ ꯀꯥꯏꯔꯒꯦ ꯃꯁꯤꯕꯣ ꯀꯥꯏꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯩꯒꯤꯅ ꯂꯩꯗ꯭ꯔꯒ ꯃꯥꯒꯤꯗꯪ ꯂꯩꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕ ꯍꯣ ꯃꯥꯗꯤ ꯃꯔꯝ ꯃꯣꯛꯑꯦ ꯃꯅꯦꯝ ꯃꯀꯨ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯈꯜꯂꯦ ꯑꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯑꯩꯗꯤ ꯃꯔꯝ ꯃꯣꯛꯇꯦ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯁꯤꯅꯤꯅꯦ ꯃꯗꯨ ꯅꯁꯥꯅ ꯈꯪꯂꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯏꯁ ꯑꯆꯥꯟꯕꯤꯔꯒ ꯍꯦꯛꯇ ꯅꯥꯏꯔꯗꯅ ꯑꯌꯦꯡꯕꯤꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯔꯒ ꯍꯥꯏ ꯏꯆꯦ ꯏꯃꯥꯗ ꯑꯗꯨꯝꯅ ꯁꯥꯎꯕꯤꯒꯅꯨ ꯐꯤꯁꯦ ꯏꯆꯦꯅ ꯂꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦ ꯏꯆꯦꯅ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯏꯆꯦꯗ ꯏꯟꯕꯅꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅꯤ ꯍꯣ ꯄꯥꯝꯖꯗꯦ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯏꯟꯕ ꯁꯤꯒꯨꯝꯕꯒꯤ ꯐꯤ ꯐꯅꯦꯛꯁꯦ ꯑꯩꯅ ꯏꯟꯕꯤꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ ꯐꯩ ꯑꯔꯨꯕꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯃꯁꯤꯡ ꯑꯃ ꯇꯧꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯠ ꯆꯪꯈꯤ ꯑꯌꯦꯡꯕꯤꯅ ꯃꯅꯦꯝꯗ ꯏꯃꯥ ꯏꯆꯦꯁꯤ ꯌꯥꯝ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯁꯥꯎꯅꯤꯡ ꯁꯥꯎꯖꯁꯅꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯔꯅ ꯅꯪꯅ ꯍꯧꯔꯛꯄ ꯃꯍꯥꯛꯅꯁꯨ ꯑꯁꯨꯛ ꯆꯣꯞꯄ
ꯃꯐꯝ ꯑꯁꯤ ꯂꯩꯕꯗꯒꯤ ꯁꯦꯠꯅꯤꯡꯕ ꯁꯦꯠꯂꯦ ꯆꯥꯅꯤꯡꯕ ꯆꯥꯔꯦ ꯃꯥ ꯃꯉꯥꯏꯔꯤꯅꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯏꯃꯥ ꯅꯃꯧꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕꯗꯣ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅ ꯏꯃꯥ ꯅꯃꯧ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯀꯩꯁꯨ ꯊꯝꯕꯤꯒꯅꯨ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯇꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯀꯌꯥꯗ ꯋꯥꯈꯜ ꯇꯥꯈ꯭ꯔꯕ ꯏꯃꯧꯅꯣ ꯐꯩꯗꯀꯣ ꯅꯪꯁꯤ ꯑꯗꯨꯕꯨ ꯏꯃꯧ ꯑꯍꯜ ꯑꯁꯤꯃꯗꯤ ꯁꯦꯝꯗꯣꯛꯄꯗ ꯈꯔ ꯋꯥꯗꯧꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯨꯡꯗ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ ꯑꯔꯣꯏꯕꯤꯗꯤ ꯈꯨꯈꯥ ꯈꯨꯈꯥ ꯀꯥꯝꯕ ꯍꯦꯟꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯄꯨꯟꯅ ꯁꯥꯏ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯅꯈ꯭ꯔꯦ ꯑꯔꯨꯕꯤꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯍꯥꯏ ꯍꯩ ꯀꯩꯅꯣ ꯍꯧꯒꯠꯀꯦ ꯇꯧꯔꯤꯕꯗꯨ ꯀꯩꯅꯣ ꯍꯧꯒꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯌꯣ ꯍꯥꯏꯔꯣ ꯅꯪꯅ ꯍꯧꯒꯠꯈ꯭ꯔꯒ ꯂꯨꯀꯥꯛ ꯆꯒꯨꯝꯕꯁꯦ ꯀꯅꯥ ꯁꯦꯡꯗꯣꯏꯕ ꯃꯅꯦꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯅꯥꯎ ꯂꯩꯁꯤꯗꯤ ꯃꯥꯅ ꯇꯧꯖꯁꯅꯤ ꯕꯦꯝꯃ ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯁꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯆꯥꯛ ꯐꯪꯂꯦ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯊꯣꯡꯂꯦ ꯅꯍꯥꯟꯈꯩꯁꯨ ꯅꯪ ꯊꯕꯛ ꯃꯅꯥꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯛ ꯆꯥꯕꯩ ꯀꯣꯜꯂꯨꯈꯥꯛꯁꯤꯃꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯏꯗꯅ ꯃꯥ ꯂꯩꯔꯤꯕꯨ ꯃꯥ ꯇꯧꯖꯁꯅꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅꯅꯦ ꯂꯣꯏꯅ ꯇꯧꯔꯝꯃꯤꯗꯣ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯌꯥꯅꯤ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯐꯥꯗꯣꯛꯇꯅ ꯂꯩꯕꯅ ꯌꯥꯔꯣꯏꯅꯦ ꯅꯪꯅ ꯅꯕꯨꯛ ꯐꯥꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯅ ꯊꯕꯛ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯇꯧꯗ ꯂꯩꯔꯦ ꯑꯃꯁꯤ ꯅꯥꯎ ꯆꯥꯎꯔꯤ ꯑꯔꯨꯕꯤꯅ ꯍꯦꯔꯥ ꯏꯃꯥ ꯑꯗꯨꯝꯅ ꯀꯥꯏꯗꯤ ꯌꯥꯝꯅ ꯏꯟꯁꯤꯟꯅꯒꯨꯝꯁꯤ ꯍꯩ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯊꯧꯗꯣ ꯇꯧꯅꯤꯡꯗ꯭ꯔꯒꯅꯅꯦ ꯑꯥꯅ ꯄꯥꯝꯅ ꯆꯠꯂꯒ ꯂꯩꯈꯤꯒ ꯂꯩꯈ꯭ꯔꯣ ꯑꯦ ꯉꯝꯃꯦ ꯑꯩꯕꯨ ꯏꯄꯥꯝꯅ ꯆꯠꯂꯒ ꯂꯩꯈ꯭ꯔꯣ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯏꯁ ꯀꯩꯅꯣꯝꯅꯤꯅ ꯅꯪꯒꯤ ꯅꯋꯣꯡ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯀꯣꯜꯂꯨ ꯈꯛꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ ꯑꯔꯨꯕꯤ ꯃꯅꯦꯝꯒꯤ ꯋꯥꯁꯤꯗ ꯁꯥꯎꯅꯤꯡꯕꯝ ꯐꯥꯎꯔꯕꯅꯤ ꯑꯌꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯅꯪꯅ ꯏꯃꯥꯗ ꯏꯟꯁꯤꯜꯂꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯏꯆꯦ ꯑꯩꯗꯤ ꯏꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ ꯅꯆꯤꯟ ꯊꯤꯅꯨ ꯏꯃꯥꯗ ꯅꯪꯅ ꯍꯥꯏꯖꯤꯟꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯁꯦ ꯏꯆꯦ ꯊꯕꯛꯀꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦꯗ ꯌꯥꯅꯤ ꯍꯧꯒꯠꯄꯤꯔꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯊꯕꯛ ꯈꯔ ꯇꯧꯕꯁꯤꯗ ꯑꯗꯨꯛ ꯃꯤꯇꯥꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯇꯧꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯑꯁꯨꯝꯅ ꯑꯣꯏꯅ ꯏꯐ ꯐꯅ ꯍꯦꯛꯇ ꯈꯟꯗꯣꯛꯏ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯌꯨꯝꯂꯣꯟꯅꯕꯗꯨꯗ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯃ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯄꯤ ꯈꯔꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯏ ꯍꯩ ꯃꯧ ꯋꯥꯍꯜ ꯃꯧ ꯑꯇꯣꯝꯕꯤ ꯅꯅꯦ ꯍꯣꯏꯗ ꯃꯤ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯊꯕꯛ ꯇꯧꯅꯈ꯭ꯔꯦꯅꯦ ꯅꯈꯣꯏꯅꯤꯁꯨ ꯉꯥꯏꯍꯥꯛꯇ ꯌꯥꯎꯔꯔꯣ ꯊꯣꯛꯂꯛꯑꯣ ꯑꯌꯤꯡꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯤ ꯍꯣꯏ ꯅꯆꯦꯒ ꯄꯨꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ ꯃꯆꯦꯕꯨ ꯑꯃꯨꯛ ꯀꯧꯏ ꯏꯆꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯑꯔꯨꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯏꯅꯦ ꯍꯣꯏꯗ ꯍꯌꯦꯡꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯃꯤꯁꯦ ꯑꯩꯈꯣꯏꯅꯤꯁꯨ ꯈꯔ ꯌꯥꯎꯔꯨꯁꯦ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯑꯁꯤꯒꯨꯝꯕꯗ ꯌꯥꯎꯗꯣꯏꯕ ꯑꯩꯗꯤ ꯇꯜꯂꯦ ꯑꯩꯗꯤ ꯆꯠꯂꯣ ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯌꯨꯝꯂꯣꯟꯅꯗꯨ ꯂꯩꯔꯒ ꯆꯠꯂꯣꯏꯕꯨ ꯀꯩꯅꯣ ꯃꯤꯅ ꯉꯥꯡꯅꯈꯤꯅꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯌꯥꯎꯔꯨꯁꯣ ꯀꯩꯅꯣ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯒ ꯌꯥꯎꯔꯁꯨ ꯁꯨꯝ ꯍꯥꯏꯁꯤꯕꯣ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯏꯆꯦ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯨꯁꯤ ꯀꯩꯅꯣ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯆꯠꯅꯤꯡꯕꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯨ ꯀꯕꯣꯛ ꯂꯩ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯅꯤꯡꯗ꯭ꯔꯦ ꯌꯨꯝꯂꯣꯟꯅꯕꯗꯨꯗꯁꯨ ꯃꯤ ꯇꯤꯟꯗꯨ ꯂꯩꯔꯤꯕꯅꯤ ꯂꯥꯎꯅꯔꯒ ꯃꯤꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯍꯦꯛ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ ꯉꯁꯤꯁꯤ ꯂꯩꯖꯔꯨꯁꯅꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯕꯣꯛ ꯂꯩꯒ ꯑꯌꯤꯡꯕꯤꯒ ꯆꯠꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯀꯥꯏꯅ ꯆꯥꯛꯐꯥꯎ ꯊꯣꯡꯕ ꯇꯟꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯕꯛ ꯃꯅꯥꯝꯇ ꯇꯧꯅꯤꯡꯗ꯭ꯔꯦ ꯁꯣꯝꯗꯅ ꯌꯨꯝꯂꯣꯟꯅꯕ ꯌꯨꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯈꯔꯁꯨ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯕꯤꯅ ꯀꯧꯔꯛꯏ ꯏꯆꯦ ꯀꯕꯣꯛ ꯂꯩ ꯅꯪꯒꯤ ꯅꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯨꯄꯤ ꯑꯃꯅꯁꯨ ꯃꯥꯅꯕꯨ ꯐꯅ ꯍꯦꯜꯂꯤꯌꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯀꯕꯣꯛ ꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ ꯕꯦꯝꯃ ꯅꯪꯁꯨ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯌꯥꯎꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯑꯌꯤꯡꯕꯤ ꯐꯝꯊꯩ ꯃꯔꯣꯏ ꯃꯂꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯤ ꯂꯥꯏꯕꯤꯅ ꯍꯪꯉꯤ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯗ ꯏꯆꯦ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯅꯣꯏꯅ ꯆꯦ ꯑꯍꯜꯗꯨꯗꯤ ꯀꯔꯤꯅꯣꯝ ꯇꯧꯕꯅꯤꯀꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯝ ꯐꯩ ꯃꯥꯕꯨ ꯐꯩꯌꯦꯕ
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯉꯛꯄꯨ ꯉꯛꯏ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯅꯈꯣꯏꯅ ꯁꯤꯗꯤ ꯃꯥꯗꯤ ꯎꯗꯦ, ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦ? ꯑꯍꯤꯡꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯖꯤꯜꯂꯤ, ꯃꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯂꯥꯛꯇ꯭ꯔꯦ꯫ ꯑꯣ, ꯅꯥꯍꯧꯔꯕ ꯑꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, ꯅꯪꯕꯨ ꯑꯁꯣꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛꯇ ꯌꯥꯎꯕ ꯆꯠꯇ꯭ꯔꯕꯣ? ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯨꯔꯒꯦ? ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯀꯔꯤ? ꯊꯕꯛ ꯇꯧꯕ ꯉꯥꯏꯍꯥꯛ ꯆꯠꯄꯤꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤ? ꯍꯣ, ꯇꯜꯂꯤ, ꯑꯗꯨꯒꯤꯅꯤ ꯆꯠꯇ꯭ꯔꯤꯁꯤ꯫ ꯑꯦ, ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ? ꯌꯨꯝꯂꯣꯟꯅꯕꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯆꯠꯂꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯝꯇ ꯌꯥꯎꯁꯤꯟꯗ꯭ꯔꯕꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯏꯃꯥꯒ ꯑꯍꯤꯡꯕꯤꯒ ꯆꯠꯈꯤꯕꯅꯤ, ꯃꯈꯣꯏꯅꯤ ꯆꯠꯂꯗꯤ ꯌꯥꯔꯦ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯑꯁ ꯌꯥꯔꯦꯁꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯀꯩ ꯋꯥꯅꯣ? ꯑꯔꯨꯕꯤꯅ ꯃꯈꯣꯜꯗꯣ ꯈꯔ ꯅꯧꯊꯗꯨꯅ, ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯝꯇ ꯁꯥꯁꯤ ꯍꯥꯏꯕ꯫ ꯀꯔꯤ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕ? ꯍꯣꯏ, ꯁꯥꯁꯤ ꯍꯥꯏꯕ꯫ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯃ ꯂꯩꯔꯦꯕ꯫ ꯅꯪꯒꯤ ꯑꯃ ꯂꯩꯔꯤꯗꯨꯗꯤ? ꯑꯔꯩꯕ ꯑꯃꯁꯦ ꯑꯗꯨꯝ ꯁꯤꯔꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ? ꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯑꯩ ꯑꯃꯨꯛꯇ ꯏꯔꯨꯖꯊꯣꯛꯂꯨꯈꯤꯒꯦ, ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯍꯛꯆꯥꯡꯁꯦ ꯅꯞꯄꯅ ꯂꯣꯏꯔꯦ꯫ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯑꯔꯨꯕꯤꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ꯫ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯍꯩ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ꯫ ꯂꯩꯕ ꯂꯩꯇꯕ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯊꯣꯛꯈꯤ ꯑꯔꯨꯕꯤꯅ꯫ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯕꯨ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯆꯥꯎꯔꯦꯟꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ꯫ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ ꯆꯥꯎꯔꯦꯟꯅ, ꯀꯌꯥꯗ ꯁꯥꯖꯠ ꯂꯤꯆꯠ ꯆꯨꯝꯈ꯭ꯔꯕ ꯏꯃꯧ ꯅꯨꯄꯤꯅꯣ, ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩ, ꯆꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡ, ꯂꯩꯔꯤꯕ ꯅꯃꯧ ꯑꯍꯜ ꯑꯁꯤꯗꯤ ꯑꯁ ꯃꯁꯛ ꯐꯥꯎꯕ ꯍꯦꯛ ꯎꯅꯤꯡꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯍꯩ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪ ꯃꯃꯥꯅꯤ꯫ ꯂꯩꯔꯤꯕ ꯅꯃꯧ ꯑꯅꯤꯁꯤꯒꯤ ꯃꯤꯆꯪ ꯃꯤꯈꯩ ꯅꯥꯏꯕ ꯌꯥꯕ ꯋꯥꯈꯛ ꯉꯥꯡꯒꯅꯨꯀꯣ꯫ ꯃꯈꯣꯏꯅ ꯍꯦꯛ ꯇꯥꯈꯤꯕꯗ ꯏꯃꯨꯡꯁꯦ ꯂꯥꯟ ꯍꯦꯛꯇ ꯑꯣꯏꯒꯗꯧꯔꯤꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯃꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯦꯟꯗ꯭ꯔꯦ꯫ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧꯕꯁꯨ ꯅꯠꯇꯕ, ꯅꯨꯃꯤꯠ ꯆꯨꯞꯄꯁꯦ ꯆꯥꯕꯒ ꯇꯨꯝꯕꯒꯇꯅꯤ ꯃꯥꯅ ꯇꯧꯔꯒ ꯂꯩꯔꯤꯁꯦ꯫ ꯃꯃꯥ, ꯑꯩꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯑꯃꯗꯤ ꯇꯁꯦꯡꯅ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏ ꯄꯥꯕꯨꯡ? ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯊꯣꯠꯂꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯃꯁꯛ ꯈꯪꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯏ꯫ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯈꯣꯏꯗꯤ ꯑꯍꯦꯟꯕ ꯋꯥꯈꯜꯒꯤ ꯐꯤꯗꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕꯗ ꯊꯤꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯤꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯤꯒꯤ ꯃꯇꯧ ꯑꯁꯤꯅ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯍꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯆꯨꯝꯃꯤ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯨꯏ꯫ ꯏꯃꯧ ꯑꯍꯜ ꯑꯁꯦ ꯂꯥꯏꯔꯅ ꯅꯪꯅ ꯍꯧꯔꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ, ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯦ꯫ ꯌꯦꯡꯉꯨ, ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯀꯌꯥꯗ ꯐꯅ ꯏꯆꯝ ꯆꯝꯅ ꯂꯩꯊꯣꯛꯂꯤꯕ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯩ, ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯦ꯫ ꯃꯁꯤꯅꯤꯅꯤ ꯈꯦꯟꯅꯕ, ꯏꯃꯧ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯍꯥꯏꯕꯗꯣ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯨꯟꯅ ꯇꯥꯎꯀꯣ ꯏꯃꯥꯅ, ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯃꯥꯕꯨ ꯁꯤꯗ ꯑꯃꯨꯛꯇ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯄꯥꯝꯂꯤ꯫ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯖꯅꯕ ꯇꯧꯁꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯎ ꯑꯝꯇ ꯆꯦꯟꯈꯣ, ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯌꯤꯡꯕꯤꯅ, ꯍꯣꯏ ꯏꯃꯥ, ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯁꯤꯗ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯑꯍꯜꯗ, ꯑꯔꯨꯕꯤꯌꯥ, ꯅꯪꯁꯨ ꯅꯃꯥꯗ ꯍꯥꯏꯈ꯭ꯔꯣꯀꯣ꯫ ꯃꯁꯤꯗ ꯑꯔꯨꯕꯤꯅ, ꯏꯃꯥ ꯈꯣꯏ ꯑꯗꯨꯝ ꯆꯥꯕꯤꯌꯨꯗ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯀꯧꯔꯒꯨꯝꯁꯤ꯫ ꯀꯔꯤꯒꯤ ꯀꯧꯔꯣꯏꯗꯧꯔꯤꯕ? ꯀꯧꯗꯕ ꯌꯥꯔꯣꯏ, ꯀꯧꯒꯗꯕꯅꯤ꯫ ꯀꯧꯔꯔꯣꯏꯁꯤ ꯍꯥꯏꯕ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯁꯤꯗ ꯂꯥꯛꯄꯤꯌꯨꯒ ꯌꯥꯔꯣꯏ꯫ ꯑꯦ, ꯀꯔꯤꯒꯤ ꯅꯈꯣꯏ ꯏꯃꯥꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤꯕ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯌꯥꯒꯗꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯁꯣꯏꯔꯕ ꯑꯩꯕꯨ ꯐꯠꯇꯦꯅ ꯍꯥꯏꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯈꯤ ꯑꯌꯤꯡꯕꯤꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ, ꯏꯆꯦ, ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯀꯩꯅꯣ, ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯁꯤꯗ ꯆꯥꯃꯤꯟꯅꯕ ꯌꯥꯏ꯫ ꯑꯔꯨꯕꯤꯅ ꯈꯣꯟꯖꯦꯜꯗꯣ ꯍꯥꯎꯇꯅ ꯈꯨꯝꯃꯤ, ꯆꯥꯅꯤꯡꯕ ꯅꯈꯣꯏ ꯑꯗꯨꯝ ꯄꯨꯜꯂꯒ ꯆꯥꯃꯤꯟꯅꯖꯧ, ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯎꯍꯜꯂꯣꯏ꯫
Iche, adubu karamba ichigi pukchelo. Imana asuk harauzan haizabasimadi hoi haina mamoi khoina yapam thoina. Is mama ningbini ko. Mama yamna ningbini ba somse. Ichigi wado amada satkrida. Kaino wa amada satpa haide. Yungi mabusu kaubiyo haizabani. Kauroi haiba. Masida nangi nathau kari leike. Iche. Angang am oirabadi tumina dum lei. Yamna haipa sarakat. Ayingbi tumina lehubana phari haiduna tumina oina leire. Numidangi sa ising toknaram matungni Arubi mana sakjabagi pukham aduda makutu joro hamsilaga hawgatuna thokre. Ayingbi masegi matawdu yengdu lehawi. Ningthemna magi nupida hai. Kaino nang nongmata ikoina sabai kolik warab solution imungi thabaksu amta tawde madubu karino. Mapuroibada muna yengduna. Kaino tumina dum laibiyo. Nangi nongna tawsida ina kamai tumi leidoino. Aina leiro haidi leiro. Kaino asuk yamna wangang biribasibo. Magi nupigi khonda sida. Hey. Nang nganglibdu kaino. Ha. Nang sei saningra. Is nupani ngami haiduna aibu phugi siro. Phuna ba thabakti kana tawbagi. Ho aidi tawjade. Nangna tawri mo ma tawsibu yum amagi mo mana tawpham thobo thabak laibanita. Karino makhoi ta sawnai gonda asyam yengsin biribasibo. Aise nangi nupi. Aidi nangse ing tapi mabuk mara sambi nupi ni haina khandu lawrubani. Aduga nangdi. Kaidawraba ai kaidawramage ba. Tondon bagi nupi na yumgi tabak loina tawraga leire. Mana mayam aingonda kari haina khalamgani. Aibude wayam ngangnam nangsinggado. Mawa ma oirabadi yumsida puna leminarabadi. Yumgi tabai khangsu khar tawsilo. Ayingbi leisidi ma dum tawjasanina. Ma leitringaida aina ngangtani tawramido. Maduna nangi nabuk phatabagi wanidana. Ho aibu phai haigera phatte haigera aidinya amta taw. Asi haiduna phamungda kakhatki ningthem magi nupida wangang madu mahak oina waraga toi. Numit kharani haujingkhre nasigi numit asidani. Kabok legi imungda chak chana bisili basi. Pukri adudagi masanupa anina nga phana bu hotnari. Mamana mapanda leptuna hai. Hey asauba nga do asau phau ko atomba nangi maningda nga sau masongkhre Khariam na phau puna haung hekta sara dawni. Hoima ani phardiyarni. Ani na diyaroi ni he asauba hum phau. Ima horena muk lemdana ko loina mu hundoknani. Nga thongbabu lemiye bro phada phau thoba ma marai laksasani. Masimanaw ani na nga do logomna upuptuna phana hotnai. Chakhum madudana ayingbina insang thongbada sangadaba manamasingdu sem sajili. Kabukli chakhumna sanglei. Mamang nupi atombi khaktana thabak tawraga leiramaduda mana hai. Nasidi thoklaktabra. Thoklakti ma. Kaino haibani mana tawrise. Mi sa kauri haiba khanglabani. Marai mapang kaisa khara semjin mayaw mayai haibani. Ima sigidi aisum tawjagi yanida. Karigi yabano nangna yani haidana. Nangtana dum tawbaduda. Nasi sinane lamdam nare. Thabak pumnamak nangonda loina inthoktan leire. Masibu karino haibani. Ima kaisu kaide ai dum tawge. Yar ai tawge ko masi. Asi haiduna mamai onthoktuna mamuk ahalbu kawi. Hey Arubiya nang kaidawriya. Chakhumna nang prap la. Arubi manemna mabu kawrakpaduda haisai. Sino mo kaidawri habano amu kawraisina. Hey tarabra nang chakhumda thuna sanglao. Arubi saugatuna chakhumda sangi. Kabok leina mamau ahanbu yengduna. Narindu yamna talabadi ukai takpa soiroi. Kaino kay wangang no imadu ba? Wangang haibadi kaino. Pasabu wangang ka su taning libro, ha? Chumna ngangbiyo. Chumna ngang na bathabakti nang nataw bro. Ngasi asida niya, mi laktuna saksadoy na haibanang kanglibani. Thabak suman aamta yawsindi. Ngasay ayuk angan badagi nanaw sina. Sumang manggola siya, sitpaga singbaga tawri. Masida nang nakaisu yawsin manati. Nanaw sina thabak amataw kriya haibak kanglabadi nang sukarino thabak amataw sinbayay. Aduli na tadana, pamung sida kunduna dom lay krabani do ay dana dom lay. Nati, nangi pamung sida bu kari layge. Nang na pamung da sukam lay ning liba sibo. Ima, adu yaw na yingsin na gumsida. Yingsin da ba yaroy niya? Haujik su tabak mana ta yaw da nanaw na bisina loy na tawraga lay. Yengo, namin to yengo. Arubina aying bida yeng na. Tabak pabo tok na sakraba. Ayo na nganghan bisini nang yampamisi. Kabuk lay na. Hay,
ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧ ꯇꯝꯖꯧꯅꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯣ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯏꯀꯥꯏꯔꯅꯤꯒꯦ ꯅꯃꯥꯏꯗꯨꯅ ꯁawꯟ ꯇꯣꯛꯄꯕꯅꯤꯅ ꯀꯥꯟꯅꯔꯣꯏ ꯃꯤ ꯂꯥꯛꯄ ꯅꯍꯥꯟ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯠ ꯌꯥꯎꯁꯤꯜꯂꯨ ꯑꯔꯨꯕꯤ ꯐꯝꯊꯕꯗ ꯇꯥꯔꯤ ꯃꯈꯥꯗ ꯁꯠꯐꯝ ꯊꯩ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡ ꯑꯗꯨ ꯃꯟꯕ ꯌꯥꯎꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯑꯏꯡꯕꯤꯒꯤ ꯃꯃꯥ ꯀꯦꯊꯕꯤꯗꯨ ꯃꯁꯥ ꯅꯥꯟꯅ ꯈꯥꯎ ꯑꯃꯁꯨ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯌꯥꯎꯅ ꯆꯪꯂꯛꯏ ꯀꯕꯣꯛ ꯂꯩꯅ ꯀꯧꯖꯩ ꯍꯩꯃꯥ ꯏꯅꯥꯎ ꯌꯧꯔꯛꯂꯦꯗꯅ ꯍꯣꯏ ꯏꯅꯝꯃ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯤꯕꯗꯨꯕꯣ ꯋꯥꯅꯕ ꯋꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯋꯥꯔ ꯄꯣꯠꯅꯤꯗ ꯑꯗꯨꯗ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯤꯖꯅꯤꯡꯗꯨꯅ ꯍꯦꯛꯇ ꯄꯨꯔꯛꯂꯕ ꯏꯅꯝꯃ ꯁꯤꯗ ꯊꯝꯂꯒꯦꯀꯣ ꯊꯝꯃꯣ ꯋꯥꯔꯅꯤ ꯃꯪꯒꯣꯜꯗꯨꯗ ꯈꯥꯎꯗꯨ ꯊꯝꯃꯤ ꯀꯕꯣꯛ ꯂꯩꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯁꯤꯗ ꯐꯝꯂꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯁꯦ ꯍꯣꯏ ꯏꯅꯝꯃ ꯐꯝꯗꯨꯅ ꯄꯣꯊꯥꯏ ꯀꯕꯣꯛ ꯂꯩꯅ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯀꯟꯅ ꯊꯣꯡꯂꯤ ꯏꯅꯝꯃ ꯑꯔꯨꯕꯤꯒꯤ ꯃꯃꯥꯕꯨ ꯂꯥꯛꯈ꯭ꯔꯕ꯭ꯔꯣ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯅꯔꯤꯉꯩ ꯂꯩꯃꯍꯜꯁꯨ ꯌꯧꯔꯛꯂꯤ ꯃꯁꯥ ꯉꯥꯛꯇ ꯆꯪꯂꯛꯏ ꯀꯔꯤꯁꯨ ꯄꯨꯔꯛꯇꯕꯗꯨꯗ ꯀꯕꯣꯛ ꯂꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯂꯥꯛꯄꯤꯔꯤꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯃꯥꯕꯨ ꯀꯧꯁꯤꯜꯂꯤ ꯏꯅꯥꯎ ꯆꯪꯉꯧ ꯁꯤꯗ ꯐꯝꯁꯤ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯑꯗꯨꯕꯨ ꯂꯩꯃꯍꯜꯗꯤ ꯇꯁꯦꯡꯅ ꯐꯝꯅꯤꯡꯕ ꯅꯠꯇꯦ ꯐꯝꯗ ꯌꯥꯗꯗꯨꯅ ꯐꯝꯂꯤꯕꯅꯤ ꯀꯕꯣꯛ ꯂꯩꯅ ꯃꯃꯨ ꯑꯅꯤꯕꯨ ꯀꯧꯊꯣꯛꯏ ꯍꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏ ꯏꯇꯩꯃ ꯃꯄꯥꯟꯗ ꯏꯃꯥꯅ ꯀꯧꯔꯤ ꯑꯌꯤꯡꯕꯤ ꯑꯩ ꯌꯦꯡꯍꯧꯔꯒꯦ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯊꯣꯛꯎꯁꯣ ꯃꯥꯅ ꯑꯣꯏꯅ ꯌꯦꯡꯍꯧꯗꯨꯅ ꯃꯈꯣꯏꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯔꯨꯕꯤꯅ ꯃꯃꯥꯗ ꯂꯥꯛꯂꯕꯗꯤ ꯏꯃꯥ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯧ ꯌꯥꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯗꯨꯕꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕు ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤ ꯃꯇꯧꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯗꯨ ꯂꯩꯍꯧꯏ ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯍꯩꯃ ꯋꯥꯍꯟ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯈꯣ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯃꯥꯗꯨ ꯃꯄꯥꯟꯗ ꯊꯨꯅ ꯀꯧꯊꯣꯔꯛꯑꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯅ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯕꯗꯤꯅꯦ ꯀꯧꯊꯣꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯔꯨꯕꯤꯅ ꯃꯃꯥꯕꯨ ꯀꯧꯊꯣꯛꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯗꯨ ꯂꯩꯔꯦ ꯃꯇꯥꯡ ꯇꯥꯟꯖꯥꯁꯤ ꯂꯧꯗꯨꯅ ꯀꯕꯣꯛ ꯂꯩꯅ ꯍꯥꯏ ꯏꯅꯥꯎ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯌꯨꯝꯕꯥꯟꯕꯁꯤꯗꯤ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤꯗꯣ ꯃꯗꯣ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗꯇ ꯈꯪꯂꯛꯏ ꯏꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯁꯦ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯒꯤ ꯃꯌꯣꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯇꯧꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯧ ꯑꯣꯏꯅꯤꯗꯤ ꯈꯪꯂꯒ ꯃꯧ ꯑꯃꯒꯤ ꯁꯖꯗꯤ ꯆꯠꯇꯕ ꯑꯩꯅ ꯃꯥꯕꯨ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯏꯅꯥꯎꯅ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯃꯥꯕꯨ ꯄꯨꯕꯤꯈ꯭ꯔꯣ ꯃꯇꯝ ꯈꯔ ꯃꯥꯕꯨ ꯐꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯩ ꯏꯁꯥꯃꯛꯅ ꯃꯥꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ ꯋꯥꯍꯩ ꯑꯁꯤꯗ ꯂꯩꯃꯍꯜ ꯀꯦꯊꯕꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯍꯥꯛꯇꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯃꯊꯛꯀꯤ ꯑꯍꯟꯒꯤ ꯃꯈꯥꯗ ꯂꯩꯌꯨ ꯃꯈꯣꯏꯅ ꯉꯥꯡꯕꯗ ꯍꯪꯒꯠ ꯈꯨꯝꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯩ ꯀꯕꯣꯛ ꯂꯩꯅꯕꯨ ꯑꯐꯕ ꯏꯃꯧꯗꯤ ꯄꯥꯝꯃꯤ ꯉꯥꯡꯕ ꯆꯩꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯔꯨꯕꯤ ꯅꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯁꯤ ꯅꯃꯥꯅ ꯍꯟꯕꯗ ꯅꯪꯁꯨ ꯄꯨꯂꯞ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯄꯤꯛꯂꯤꯕ ꯄꯨꯛꯆꯦꯜ ꯑꯗꯨ ꯅꯄꯥꯝꯗ ꯁꯦꯝꯗꯣꯛꯂꯨꯁꯣ ꯐꯔꯦ ꯍꯥꯏꯕꯒꯅꯦ ꯏꯃꯥ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯃꯊꯪ ꯍꯥꯏꯔꯝꯃꯤ ꯑꯔꯨꯕꯤ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝꯅ ꯇꯧꯔꯔꯦ ꯂꯩꯃꯍꯜꯁꯨ ꯃꯃꯥꯏꯗꯨ ꯏꯆꯞꯃꯨꯛ ꯉꯥꯡꯅ ꯂꯩꯈꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯔꯨꯕꯤꯅ ꯃꯅꯦꯝꯗ ꯏꯃꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕꯅ ꯑꯩꯇꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯦ ꯍꯧꯔꯛꯐꯝ ꯖꯨꯒꯣꯠ ꯆꯥꯗꯕꯤ ꯑꯩꯅ ꯑꯍꯦꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯤꯡꯗꯨꯔꯦ ꯑꯩꯕꯨ ꯅꯥꯎꯀꯣꯟꯕꯤꯔꯤꯕ ꯏꯃꯥꯕꯨ ꯑꯩꯅ ꯍꯟꯊꯅ ꯈꯜꯂꯨꯔꯦ ꯏꯃꯥ ꯅꯃꯧ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯅꯃꯧ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯩꯃꯍꯜꯅꯁꯨ ꯍꯥꯏꯖꯩ ꯄꯨꯝꯅꯃꯛ ꯅꯃꯥ ꯑꯩꯅ ꯐꯠꯂꯨꯗꯕꯒꯤꯅꯤ ꯏꯆꯥꯗ ꯐꯠꯇ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯏꯟꯁꯤꯜꯂꯨꯔꯦ ꯏꯅꯝꯃ ꯏꯆꯥꯕꯨ ꯅꯈꯨꯠ ꯆꯥꯅ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯌꯨ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯖꯔꯦ ꯇꯁꯦꯡꯅ ꯑꯔꯨꯕꯤ ꯋꯥꯈꯜ ꯇꯥꯔꯦ ꯏꯃꯥ ꯅꯃꯧꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯉꯁꯤꯗꯒꯤ ꯅꯃꯧ ꯑꯃꯨꯛ ꯍꯟꯅ ꯂꯝꯀꯦꯠꯂꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗ ꯏꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯀꯕꯣꯛ ꯂꯩꯅ ꯑꯗꯨꯅꯤꯗꯅ ꯏꯃꯧꯁꯤꯗꯤ ꯅꯤꯡꯊꯦꯝꯒ ꯇꯣꯟꯗꯣꯟꯕꯒꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯕꯁꯨ ꯊꯤꯔꯦ ꯆꯥꯔꯁꯤ ꯀꯕꯣꯛ ꯂꯩꯅ ꯆꯥꯔꯁꯤ ꯏꯅꯥꯎ ꯆꯥꯛ ꯍꯟꯅ ꯆꯥꯔꯨꯔꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯦꯝꯃ ꯂꯥꯎ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯜꯂꯞ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯛꯇꯣ ꯍꯥꯎꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯔꯨꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ
Ima! Ima! Lairoidabane khoi maduna yungi makhada ngakta laimi khangdeba aiga chapek manakai. Sakhina mama kaubudu tabda yumthangnabagi mau aman hairaklammi. Sakhiya, Indondi awangi pukri achaubuda nga phaba sakhibanine. Nangbu Indonga thengnahaudrabo? Thengnahaudrae che. Kana chapminakhiga aikhoi madubu iche. Indon pakpiga Indon laimaga makhoyum chapminakhibani Sakhi. Oh, yare dudi che. Maga manaba miga horaga chatline nga phaba chatpadasu. Thadoi mata Sakhibu leisabi mayam singju sanabagi haubu laklammi. Ita Sakhiya. O ita Sakhi. Tare ita. Ita yam thajadiye kai leiragi ita. Ita ngasi khulgi leisabi mayam magi yumda hauba singju chaba yaba masal hektuna punaraklaga singju jana sainabani. Ita di he kawan maduda ai noina haubu laini. Nahan hainabaduru ita huine aidi kahub kautokluri. Ita nang laamdradi aidine atum kaudana tumda laitokluradamni. Ita lao jalasi khulgi leisabi pumba ita saubi hoigi sangoidane loina pulhaurabani. Hoi ita ai singju panamta puklakige pukshidagi. Hoi ita puklo. Madi nungaire he. Aikhoina hawai maton lafu tharo ngari morok thum puthoklaga mana makhoigi pukri mapan hauba ahautaba arengba chawba hendab singju panse puthoktu mali. Ita kari khalino chalasi lao. Ita kashu khandeda pukladi chalasi ta lao. Hoi ita chalasi lao. Khulgi mayai laiba chawbi hoigi sangoida khulgi leisabi mayamdu singju chananaba sem sari. Khara amana haibi mana malakpa, khara amana hawai surakpa, khara abana kobi mayan mayamadu semlakpa. Sakhisi masagi minoknaba khara kalami aduna minoknaba horaklami chawbigi manakta phamjillaga kariyamnaba oinasu. Ita chawbiya nangna khangnaribu nupadubu sel kayam paige. Aikhoigidi sel namthi kai pai. Masakpudi khara thi. Tawradone masigi Sakhi haibi khaya changse. Magise hagyawna hangineba. Aise nupa koide khakna khumwai tumilegi. Ita chawbiya tadrabo nangbo. Masi yam kauruktori masi mayamgi mangsi nungaitri khumagi ai. Kari haigi ita aidi moi mayamna langbasida tahautri. Uwado itagi handak khangni haiba nupado masak matau mabuk mapaudo kayam phageba. Masidi kanade masu thasilaga thaijinke. Ita aina handak khangnaribu nupase mabuk mapauga yam phargrajani khanglabra. Mabuk mapau phabadu natana selgase kupaima mayum ka to konungumna chawna sariba masakna masak phajariba. Adudi madi sel yam pairi he. Aina di mase mayam mangsida chupangi kanuna hairaga madi tasingna maki nupa koira mali mabukse kupatamni na maside. Adum pairi silita. Karamba nupano haibdi khangde aisu khangdeba sel pairi nupasi aisu haiyewna hairibani nangnadi ngamalarege khandana thadoina singju sobi loirabanina ekhoi mayam tolaga chaba horasi leisabi mayam dasu khumlei charsi ekhoi di chaningmana tinga se taraponi tungning khoki manam sina marola manung siriba adudi ekhoi mangana tolase aduga charsi hoi toloita. Asumna leisabi mayamdu singjudu tolaga makhoi mayam harau saminarami. Ibetombi masu masanupi Sakhidagi tadana minoknaba sithaba aduki matik kalami. Mi sithabasi kayagi matik Ibetombina pamjage haibada numitchupa ama migi potyon phamda phamduna asat awong singi kumai yenglaga miwangang naba minoknaribani. Potyon bihanubi amana thabak leiktabagum minoknariba Ibetombi dairei. Ibetombia nangbu nayumda thabaka amata lehaudrabro mafamsida nong ngalakpadagi hauzik phauba phamduna leithokliba. Ibetombi sauningna khumlei. Isia aigisia thabak leitabagi sida phamba lakpa nate aruba thaba ma leibagi mafamsi laklibani. Nangna aruba thabak hairibasibu minoknaba sirane. Heraise isigi wadusu hemandro. Aina moibu yengsinbibagi moi phariba natro. Mani ne mani.
ꯏꯅꯥꯎꯅ ꯌꯦꯡꯁꯤꯟꯕ ꯀꯟꯃꯟꯕꯒꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯁꯥꯎꯅꯕꯗꯣ ꯃꯣꯏꯅ ꯁꯥꯎꯔꯤꯕꯗꯨꯗꯤꯅꯦ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤꯕ ꯑꯣꯏꯗꯕꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯋꯥ ꯉꯥꯡꯕꯁꯦ ꯑꯣꯟꯊꯣꯛ ꯍꯩꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯕꯦꯇꯣꯝꯕꯤ ꯍꯣꯏꯗꯤ ꯄꯣꯠ ꯌꯣꯟꯕꯤ ꯑꯩꯈꯣꯏꯁꯨ ꯏꯅꯥꯎꯒꯨꯝꯅ ꯑꯣꯏꯗꯕꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯋꯥ ꯉꯥꯡꯕ ꯍꯩꯔꯝꯂꯕꯗꯤ ꯄꯣꯠꯀꯥꯁꯦ ꯌꯥꯝ ꯁꯤꯠꯀꯗꯧꯅꯤ ꯏꯆꯦ ꯑꯗꯨꯗꯤ ꯇꯝꯍꯧꯔꯣꯗꯅ ꯅꯅꯥꯎꯗꯒꯤ ꯀꯥꯟꯅꯗꯦ ꯏꯆꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯏꯆꯥꯅꯨꯄꯤꯁꯨ ꯌꯨꯝꯗ ꯂꯩꯍꯧꯗꯦ ꯍꯣꯏ ꯆꯠꯂꯨ ꯃꯁꯤꯒꯤ ꯏꯕꯦꯇꯣꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯏꯃꯨꯡꯁꯦ ꯊꯕꯛ ꯁꯨꯗꯅ ꯆꯍꯤ ꯆꯨꯞꯄ ꯆꯥꯔꯤꯁꯤꯕꯨ ꯉꯛꯏꯀꯣ ꯂꯥꯏꯃ ꯑꯩꯗꯤ ꯉꯛꯏ ꯀꯩꯊꯦꯜ ꯐꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯅꯥꯎ ꯉꯛꯂꯨꯅꯣ ꯃꯈꯣꯏꯗꯤ ꯆꯤꯟꯅ ꯆꯥꯏꯌꯦ ꯑꯗꯨꯅ ꯑꯋꯥꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯏꯄꯥꯡꯒꯜꯅ ꯁꯨꯔꯒ ꯆꯥꯕꯅꯤꯅ ꯏꯃꯨꯡ ꯄꯨꯕꯁꯨ ꯀꯣꯟꯅꯗꯦꯗꯣ ꯏꯆꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯈꯣꯏꯒꯤ ꯆꯤꯟꯅ ꯆꯥꯕꯁꯤꯗꯤ ꯃꯇꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥꯡꯒꯜꯅ ꯁꯨꯔꯒ ꯆꯥꯕꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯆꯥꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤꯗꯤ ꯃꯆꯤ ꯂꯦꯞꯄ ꯅꯨꯃꯤꯠꯇ ꯆꯥꯛꯈꯨꯝꯁꯤꯡ ꯑꯗꯨꯝ ꯃꯨꯠꯂꯦ ꯏꯅꯥꯎ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯗꯤꯕ ꯏꯆꯦꯗꯤ ꯅꯣꯛꯅꯤꯡꯂꯛꯄ ꯂꯣꯏꯔꯝꯗꯥꯏꯗꯤ ꯍꯦꯛꯇ ꯍꯥꯏ ꯑꯥꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯏꯁꯦ ꯄꯣꯠ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯗꯥꯎ ꯌꯦꯡꯖꯔꯣ ꯍꯩ ꯍꯣꯏ ꯏꯆꯦ ꯉꯁꯥꯏꯈꯩꯗꯤ ꯃꯥꯒꯤ ꯏꯕꯦꯇꯣꯝꯕꯤ ꯍꯥꯏꯕꯤ ꯃꯤꯋꯥ ꯃꯀꯣꯛ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯐꯝꯖꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯃꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕꯅꯤ ꯄꯣꯠ ꯂꯩꯕ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯗꯥꯎ ꯌꯦꯡꯖꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯦ ꯁꯥꯈꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯅꯨꯄꯥ ꯎꯅꯔꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯆꯥꯎꯕꯤꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯍꯧꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯇꯥ ꯑꯅꯤꯅ ꯅꯨꯄꯥ ꯎꯅꯕ ꯉꯥꯏꯔꯤ ꯁꯥꯈꯤ ꯆꯥꯎꯕꯤꯅ ꯂꯩꯔꯤꯕꯗꯣꯝꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯇꯣꯡꯗ ꯇꯥ ꯃꯤꯇꯣꯡ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯍꯣꯏꯅꯦ ꯍꯥꯏꯌꯨꯅꯦ ꯑꯗꯨꯕꯨꯔꯣ ꯇꯥ ꯃꯤꯇꯣꯡꯒꯤ ꯅꯃꯥꯟꯅꯕ ꯅꯨꯄꯤ ꯐꯪꯗꯕ ꯃꯁꯛ ꯊꯤꯕ ꯅꯃꯥꯟꯅꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯂꯩ ꯀꯩꯅꯣ ꯑꯊꯤꯕ ꯄꯥꯈꯪꯗꯤ ꯗꯃꯥꯗꯝ ꯂꯩ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯑꯊꯤꯕ ꯄꯥꯈꯪꯗꯤ ꯑꯗꯨꯕꯨꯔꯣ ꯇꯨ ꯑꯥꯗ ꯋꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯕꯗ ꯉꯥꯏꯔꯤꯕ ꯏꯇꯥ ꯆꯥꯎꯕꯤꯁꯦ ꯃꯥꯒꯤ ꯑꯃꯠꯇ ꯁꯦꯝꯕꯤꯁꯤꯔ ꯈꯜꯂꯤꯕ ꯑꯩꯗꯣ ꯌꯥꯏ ꯀꯩꯅꯣ ꯃꯥ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯗꯤ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯊꯨꯕꯗ ꯑꯗꯨꯒ ꯈꯪꯅꯍꯟꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯗꯨ ꯇꯥꯃꯤꯇꯣ ꯅꯨꯄꯥꯗꯣ ꯄꯠꯇꯅ ꯂꯥꯏꯔꯕꯗ ꯅꯠꯇꯅꯅꯦ ꯃꯁꯛꯁꯨ ꯌꯥꯝ ꯊꯤꯕ ꯌꯥꯝꯅꯁꯨ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯅ ꯀꯣ ꯍꯣꯏ ꯑꯩꯅ ꯈꯪꯅꯁꯤꯜꯂꯛꯀꯦ ꯁꯥꯈꯤ ꯁꯣꯝꯅ ꯊꯥꯗꯣꯏꯁꯨ ꯃꯇꯥ ꯆꯥꯎꯕꯤꯅ ꯃꯈꯣꯏꯅ ꯅꯨꯄꯥ ꯎꯅꯕ ꯃꯇꯝꯗ ꯃꯊꯟꯇ ꯉꯥꯏꯕꯗꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯒ ꯈꯪꯅꯔꯤꯕ ꯃꯥꯏꯄꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯃꯥꯏꯄꯥꯛ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯐꯕꯒ ꯂꯩꯇ꯭ꯔꯣ ꯏꯇꯥ ꯆꯥꯎꯕꯤꯒ ꯑꯝꯇ ꯈꯪꯅꯍꯟꯁꯤꯕ ꯑꯝꯇ ꯁꯦꯝꯕꯤꯁꯦꯕ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯂꯩ ꯁꯦꯝꯁꯤ ꯏꯃꯥꯟꯅꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯑꯩ ꯁꯦꯝꯃꯛꯀꯦ ꯏꯆꯟ ꯆꯥꯎꯕꯤꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯥꯈꯤꯒ ꯅꯈꯣꯏꯅꯤꯅ ꯑꯩꯈꯣꯏ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯊꯟꯇ ꯋꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤ ꯂꯩꯕꯁꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯑꯗꯨꯗꯤ ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ ꯍꯣꯏ ꯇꯥ ꯃꯥꯏꯄꯥꯛ ꯑꯗꯨꯗꯤ ꯇꯥ ꯃꯥꯏꯄꯥꯛ ꯍꯜꯂꯁꯤꯔꯥ ꯏꯇꯥ ꯆꯥꯎꯕꯤꯁꯦ ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯋꯥꯔꯕ ꯃꯥꯜꯂꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯇꯥ ꯃꯥꯏꯄꯥꯛ ꯑꯗꯣ ꯌꯦꯡꯉꯨꯇꯣ ꯏꯇꯥ ꯁꯥꯈꯤꯁꯦ ꯆꯠꯂꯁꯤ ꯀꯧꯕꯁꯨ ꯋꯥꯏ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯎꯔꯤꯗꯅ ꯊꯥꯗꯣꯏ ꯅꯪ ꯁꯥꯎꯅꯤ ꯏꯆꯟ ꯁꯥꯈꯤꯁꯦ ꯃꯁꯤ ꯃꯤ ꯈꯔ ꯅꯣꯛꯅꯕ ꯀꯜꯂꯤ ꯑꯗꯨꯅ ꯑꯩꯅꯦ ꯃꯥ ꯌꯥꯎꯕ ꯅꯪ ꯎꯅꯕꯗꯗꯤ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯁꯦ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯨ ꯀꯌꯥ ꯍꯩꯅꯗꯦ ꯑꯩꯗꯤ ꯃꯥꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯛ ꯇꯤꯟꯅꯔꯤꯕꯅꯤ ꯍꯩꯕꯕꯨꯗꯤ ꯀꯌꯥ ꯍꯩꯅ ꯄꯣꯟꯇꯦꯗ ꯃꯁꯦ ꯏꯃꯥꯟꯅꯕꯤ ꯈꯨꯗꯤꯡꯃꯛꯅ ꯑꯝꯇ ꯍꯩꯅꯗꯕꯅꯤ ꯃꯤꯋꯥꯁꯨ ꯈꯔ ꯉꯥꯡꯅꯔꯤ ꯑꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯥꯗꯣꯏ ꯍꯣꯏ ꯇꯥ ꯃꯥꯏꯄꯥꯛ ꯍꯥꯟꯅ ꯃꯥꯡ ꯊꯥꯕꯤꯔꯣ ꯅꯆꯟ ꯇꯨꯡ ꯏꯟꯖꯔꯛꯂꯒꯦ ꯁꯥꯈꯤ ꯊꯥꯗꯣꯏ ꯍꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ ꯃꯤꯇꯣꯡꯗ ꯇꯥ ꯃꯤꯇꯣꯡ ꯊꯥꯗꯣꯏ ꯍꯣꯏꯗꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔ ꯃꯥꯜꯂꯤ ꯂꯥꯛꯏ ꯍꯣꯏꯅꯦ ꯑꯣꯟꯊꯣꯛ ꯊꯨꯅꯕꯨ ꯁꯥꯈ꯭ꯔꯦꯅꯦ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯕ ꯅꯪꯕꯨꯅꯣ ꯈꯪꯗꯦ ꯃꯣꯏꯁꯦ ꯈꯪꯗꯦ ꯇꯥꯃꯤꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯨꯁꯨ ꯌꯥꯝ ꯊꯨꯈ꯭ꯔꯦ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯟꯅꯔꯝꯃꯣꯏꯗ ꯃꯣꯏꯒꯤꯁꯦ ꯑꯗꯨ ꯁꯥꯈꯤ ꯑꯩꯗꯤ ꯏꯆꯟ ꯊꯥꯗꯣꯏꯒ ꯈꯪꯅꯔꯤꯕ ꯃꯥꯏꯄꯥꯛ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯍꯩꯅꯗꯦꯗ ꯃꯁꯛ ꯐꯖꯕ ꯋꯥꯈꯜ ꯇꯥꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯖꯔꯤꯕ ꯄꯛꯇꯕꯅ ꯑꯗꯨꯅꯤ ꯄꯛꯇꯦ ꯄꯛꯄ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯈꯛꯅꯤ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯇꯥ ꯃꯤꯇꯣꯡ ꯑꯃꯗꯤ ꯃꯥꯏꯄꯥꯛ ꯃꯥꯒꯤ ꯈꯨꯜꯇꯝꯅ ꯆꯠꯅꯈ꯭ꯔ ꯃꯇꯨꯡ
ꯃꯇꯥ ꯑꯍꯨꯝꯗꯨꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯤ꯫ ꯁꯥꯈꯤ ꯁꯛ ꯇꯥꯈꯠꯅ ꯍꯥꯏꯔꯤ ꯆꯥꯎꯕꯤꯗ, ꯏꯇꯥ ꯆꯥꯎꯕꯤ, ꯍꯟꯗꯛꯇꯤ ꯅꯇꯥ ꯑꯩꯍꯥꯛꯅ ꯏꯇꯥꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯈꯔꯕꯨꯗꯤ ꯅꯪꯉꯤ, ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯒꯗꯤ ꯅꯪꯕꯒ ꯁꯣꯏ ꯃꯥꯡꯈꯤꯗꯣꯏꯅꯤ꯫ ꯆꯥꯎꯕꯤꯅ, ꯏꯇꯥ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯦꯗ, ꯅꯨꯄꯥ ꯀꯣꯏꯔꯒ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ, ꯋꯥꯈꯜ ꯋꯥꯅꯕꯅꯤ꯫ ꯏꯇꯥ ꯀꯣꯏꯗꯕ ꯌꯥꯔꯣꯏꯀꯣ, ꯃꯁꯛꯇꯤ ꯂꯥꯏꯔꯩ ꯅꯪꯉꯤ ꯀꯥꯏꯅꯒ꯫ ꯏꯇꯥ ꯑꯩ ꯈꯜꯂꯛꯈꯤꯒꯦ, ꯑꯩꯈꯣꯏ ꯏꯃꯥꯗꯁꯨ ꯍꯪꯅꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯑꯊꯨꯕꯗ ꯋꯥꯝꯗꯤ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯇꯥ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯈꯜꯂꯤ ꯃꯕꯨꯛꯅꯤꯡꯗ ꯁꯥꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯏꯇꯥ ꯁꯥꯈꯤꯅ ꯍꯥꯏꯔꯤ ꯋꯥꯁꯤꯅ ꯁꯦꯡꯂꯕꯗꯤ ꯑꯩꯁꯨ ꯃꯥ ꯌꯥꯎꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯏꯇꯥ ꯆꯥꯎꯕꯤꯁꯦ ꯐꯠꯇꯕ ꯅꯨꯄꯥꯗ ꯋꯥꯏꯊꯨꯡꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯈꯜꯂ ꯃꯇꯨꯡ ꯊꯥꯗꯣꯏ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯥꯎꯕꯤꯗ, ꯏꯇꯥ ꯆꯥꯎꯕꯤ, ꯑꯩꯅꯁꯨ ꯏꯇꯥꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯁꯦꯝꯃꯛꯀꯅꯤꯗ, ꯇꯥꯃꯩꯄꯥꯛꯀ ꯄꯨꯝꯅꯃꯛ ꯇꯥꯟꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯏꯇꯥ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯦꯗ, ꯇꯜꯂꯤ꯫ ꯀꯣꯏꯕ ꯇꯥꯔꯕꯁꯨ ꯏꯃꯥꯗ ꯍꯪꯂꯛꯈꯤꯒꯦ꯫ ꯍꯣꯏ ꯏꯇꯥ ꯍꯪꯉꯣ, ꯑꯗꯣ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯌꯦꯡꯁꯤ ꯏꯇꯥ꯫ ꯁꯥꯈꯤꯁꯨ ꯑꯉꯝ ꯇꯥꯜꯂꯛꯏ꯫ ꯑꯩꯅ ꯁꯦꯝꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯁꯨ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥ, ꯍꯦꯛ ꯌꯥꯗ꯭ꯔꯕ ꯑꯩꯗꯤ ꯇꯤꯟꯅꯔꯣꯏꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯇꯥ? ꯊꯥꯗꯣꯏꯁꯨ ꯑꯉꯝ ꯇꯥꯜꯂꯛꯏ, ꯅꯪꯅꯗꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ꯫ ꯏꯇꯥ ꯑꯩꯅ ꯁꯦꯝꯃꯛꯀꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯑꯐꯕꯅꯤꯀꯣ, ꯑꯐꯕ ꯅꯨꯄꯥꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏ, ꯑꯗꯨꯅ ꯌꯥꯗ ꯈꯣꯠꯇꯕ ꯌꯥꯔꯣꯏꯀꯣ꯫ ꯆꯥꯎꯕꯤ ꯃꯇꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥ, ꯅꯈꯣꯏꯅ ꯁꯦꯝꯃꯛꯀꯗꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯃꯛꯇꯣ ꯑꯩꯅ ꯀꯣꯏꯔꯒ ꯂꯣꯏꯔꯦꯗꯅ, ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯗꯅꯕ꯫ ꯐꯔꯦꯅꯦ, ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ꯫ ꯁꯥꯈꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯗꯨꯅ ꯍꯔꯥꯎꯅ ꯃꯃꯥꯗ ꯇꯝꯃꯤ꯫ ꯏꯃꯥ, ꯏꯃꯥꯎ, ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯂꯥꯎꯅꯦ꯫ ꯏꯕꯦꯇꯣꯝꯕꯤꯁꯨ ꯃꯆꯥꯅ ꯅꯣꯛꯂꯒ ꯍꯜꯂꯛꯄꯗꯨꯗ ꯅꯣꯛꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯇꯝꯗꯧꯔꯤꯕꯣ? ꯅꯣꯛꯅꯤꯡꯕ ꯋꯥꯗꯤ ꯀꯨꯏꯅ ꯊꯝꯖꯤꯟꯒꯨꯝꯁꯤꯀꯣ ꯏꯃꯥꯒꯤ ꯁꯥꯈꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯃꯪꯒꯣꯜꯗ ꯐꯝꯂꯨ ꯂꯥꯎ, ꯇꯝꯃꯒꯦꯕ ꯑꯩ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯈꯤ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ꯫ ꯍꯥꯏꯔꯣ ꯍꯥꯏꯔꯣ, ꯏꯃꯥ ꯇꯥꯔꯒꯦ꯫ ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯏꯇꯥ ꯆꯥꯎꯕꯤꯗꯣ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯨꯄꯥ ꯀꯣꯏꯗꯕꯤꯗꯣ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯗꯧꯔꯦ ꯍꯥꯏꯕ꯫ ꯍꯥ, ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯁꯦꯝꯕꯤꯗꯧꯔꯤꯕꯗꯨꯕꯣ? ꯍꯥꯏ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤꯅꯦ, ꯅꯪꯅ ꯁꯦꯝꯕꯤꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅꯅꯦ, ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯐꯕ, ꯃꯁꯛ ꯐꯖꯕ, ꯁꯦꯜ ꯄꯥꯏꯕ ꯍꯦꯜꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏꯕ ꯏꯃꯥ, ꯑꯩ ꯈꯪꯉꯤꯕ ꯂꯣꯏꯅ, ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯇꯥꯃꯤꯇꯣꯡꯗ, ꯁꯦꯝꯕꯤꯔꯛꯀꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ, ꯄꯠꯇꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯣꯏꯅ ꯁꯦꯝꯃꯛꯑꯣꯅ꯫ ꯑꯗꯨꯗ ꯃꯥꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯏ? ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯁꯨ ꯇꯝꯃꯧꯅꯦ ꯏꯃꯥꯗ꯫ ꯏꯃꯥ, ꯑꯗꯨꯗ ꯇꯥꯃꯤꯇꯣꯡꯅꯁꯨ ꯁꯦꯝꯃꯛꯀꯦ, ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯌꯥꯝ ꯂꯩ, ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯤꯕ ꯂꯥꯏꯔꯕ ꯑꯃ ꯁꯦꯝꯃꯛꯀꯦꯅ ꯍꯥꯏꯔꯤ ꯍꯔꯥꯎ ꯍꯔꯥꯎꯅ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯏꯃꯥꯒꯤ ꯁꯥꯈꯤ, ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯃꯃꯤꯠ ꯀꯌꯥꯃꯨꯛ ꯇꯣꯡꯒꯦ? ꯃꯃꯤꯡ ꯃꯤꯇꯣꯡ ꯀꯧꯔꯤꯕꯗꯨꯕꯣ? ꯃꯤꯡ ꯊꯣꯟꯅꯕ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯇꯣꯡ ꯊꯣꯜꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯃꯤꯠꯇꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯒꯨꯝ ꯏꯇꯣꯡ ꯇꯣꯡꯕꯒꯤ ꯃꯤꯇꯣꯡ ꯀꯧꯔꯤꯕ꯭ꯔꯥ ꯏꯕ? ꯃꯤ ꯇꯣꯞ ꯇꯣꯞꯅ ꯃꯤ ꯈ꯭ꯋꯥꯏꯅ ꯀꯧꯅꯗꯕ ꯃꯤꯡ ꯊꯣꯜꯂꯤꯅꯤ, ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯤꯅ ꯏꯃꯥ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ꯫ ꯏꯃꯥ, ꯑꯩꯗꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦꯗ, ꯏꯃꯥ ꯑꯩꯈꯣꯏꯅꯤꯅ ꯅꯣꯛꯅꯕ ꯐꯪꯂꯅꯤ ꯈꯟꯕꯗ꯫ ꯅꯪꯗ ꯅꯠꯇꯦꯅꯦ, ꯑꯩꯁꯨꯅꯤꯅꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗꯒꯤ ꯏꯇꯥ ꯆꯥꯎꯕꯤꯅ ꯁꯤ ꯄꯤꯔꯛꯎ, ꯁꯤ ꯂꯩꯔꯛꯎ ꯍꯥꯏꯌꯦꯅ ꯁꯦ ꯇꯞꯇꯥ ꯂꯧꯊꯣꯛꯂꯒ ꯏꯃꯥ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ꯫ ꯍꯣꯏꯅꯦꯍꯦ, ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯁꯥꯈꯤꯁꯦ꯫ ꯆꯥꯎꯕꯤ, ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯥꯈꯤꯅ ꯁꯦꯝꯂꯛꯄ ꯅꯨꯄꯥ ꯑꯅꯤꯃꯛ ꯈꯪꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ, ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯄꯣꯛꯄ ꯅꯨꯄꯥꯗꯨ ꯈꯜꯂꯒ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯇꯠꯇꯅ ꯍꯥꯏꯃꯟꯕꯗꯒꯤ ꯁꯥꯈꯤꯒ ꯃꯤꯇꯣꯡꯒꯅ ꯁꯦꯝꯂꯛꯄ ꯅꯨꯄꯥꯗꯨꯒ ꯆꯥꯎꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯤꯠꯂꯥꯎ ꯁꯛ ꯈꯔ ꯀꯥꯛꯂꯛꯅ ꯍꯪꯂꯛꯏ꯫ ꯆꯥꯎꯕꯤ, ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ, ꯁꯦꯡꯅꯗꯤ ꯈꯨꯝꯃꯧꯀꯣ, ꯈꯨꯝꯃꯛꯇ꯭ꯔꯦꯗꯅ ꯐꯨꯒꯥꯏꯅꯒꯗꯧꯅꯤ꯫ ꯏꯍꯦ, ꯑꯩꯒꯤ ꯍꯩꯅꯕꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯤꯅꯤ꯫ ꯆꯥꯎꯕꯤ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤ, ꯃꯄꯥꯡꯒꯜ ꯁꯛꯇꯥꯁꯤꯒ ꯐꯨꯕ ꯆꯩꯕꯒꯤ ꯋꯥꯈꯜꯒꯁꯨ ꯇꯧꯔꯤ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯁꯛꯇꯥꯃꯛꯅ ꯍꯪꯀꯣꯛꯂꯦ ꯃꯥꯜꯂꯗꯅ, ꯃꯌꯥꯡ ꯏꯀꯪꯒꯦ ꯀꯪꯉꯗꯅ, ꯁꯤꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯆꯥꯎꯕꯤ, ꯆꯥꯎꯕꯤ,
ꯍꯥꯎ ꯇꯥꯃꯤꯠꯂꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯅ ꯅꯁꯛ ꯐꯖꯈꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯑꯩ ꯉꯥꯏꯔꯝꯃꯤꯔꯣ ꯁꯛꯇ ꯑꯁꯤꯒ ꯃꯥ ꯉꯥꯏꯔꯝꯃꯤꯔ ꯀꯥꯏꯅꯒꯁꯨ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ ꯃꯥꯅꯗꯤ ꯄꯥꯝꯂꯝꯃꯅꯤ ꯈꯟꯗꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯑꯩꯅꯗꯤ ꯄꯛꯇꯕꯅ ꯂꯣꯏꯔꯦ ꯅꯨꯡꯁꯤꯗꯕꯗꯁꯨ ꯄꯨꯡꯈꯥ ꯈꯥꯔꯦ ꯅꯣꯡꯃꯥꯡꯈꯥꯗꯒꯤꯅ ꯈꯥꯏꯅꯦ ꯈꯨꯃꯣꯅꯦ ꯁꯠ ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯀꯩ ꯍꯥꯏꯅꯗꯦꯀꯣ ꯇꯥꯃꯤꯠꯂꯥꯎ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯔꯛꯇꯕꯒꯤ ꯃꯔꯝꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯂꯛꯄ ꯑꯣꯏꯕꯅꯤꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯉꯩꯗ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯃꯇꯝ ꯂꯩꯇꯕꯒꯤ ꯀꯣꯏꯗ꯭ꯔꯤꯕꯅꯤ ꯑꯣ ꯑꯩꯅꯗꯤ ꯑꯩ ꯉꯥꯏꯔꯝꯃꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯇꯥꯃꯤꯠꯂꯥꯎ ꯍꯜꯂꯁꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯑꯩꯕꯨꯗꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅꯤ ꯁꯥꯅꯤꯡꯉꯨꯔꯅꯨ ꯂꯥꯎꯍꯜꯂꯁꯤ ꯍꯣꯏ ꯂꯥꯎꯍꯜꯂꯁꯤ ꯆꯥꯎꯕꯤ ꯃꯥꯅꯁꯨ ꯃꯤꯠꯂꯥꯎꯒ ꯃꯈꯣꯏꯅꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯄꯀꯥꯗꯁꯨ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ ꯑꯗꯨꯅ ꯄꯀꯥꯁꯨ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯆꯥꯎꯕꯤꯒꯤ ꯃꯔꯤ ꯄꯨꯝꯕ ꯈꯪꯂꯝꯃꯤ ꯃꯤꯠꯂꯥꯎꯒ ꯎꯅꯕꯗꯁꯨ ꯃꯥꯅ ꯂꯥꯞꯅ ꯁꯪꯕꯤꯔꯝꯃꯤ ꯆꯥꯎꯕꯤꯕꯨ ꯆꯥꯎꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯄꯀꯥ 이반이 루홍하시라 ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯥꯄꯀꯥ ꯌꯥꯝ ꯊꯨꯃꯟꯗ꯭ꯔꯣ ꯈꯪꯅꯕ ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯂꯥꯏꯁꯨ ꯌꯥꯝ ꯂꯥꯏꯔꯦ ꯑꯩꯒꯤ ꯏꯃꯥꯅ ꯃꯆꯥꯒꯤ ꯑꯋꯨꯟꯄꯣꯠ ꯍꯥꯞꯄꯤꯕꯁꯨ ꯉꯝꯂꯣꯏ ꯇꯥꯄꯀꯥ ꯍꯣꯏꯒꯁꯨ ꯂꯝꯕꯥ ꯄꯥꯕ ꯆꯥꯟꯅꯗꯦ ꯂꯝꯕꯥ ꯄꯥꯕ ꯆꯥꯟꯅꯕ꯭ꯔꯥ ꯍꯪꯕꯅꯗꯤ ꯆꯧꯕꯤ ꯑꯩꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯕ ꯂꯦꯡꯗꯅ ꯑꯕꯣꯛꯅ ꯇꯛꯄꯗꯁꯨ ꯂꯣꯏꯔꯦ ꯅꯪ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯅ ꯑꯋꯨꯟꯄꯣꯠꯀꯤꯗꯤ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯕꯣꯛꯅ ꯀꯜꯂꯤꯉꯩꯗ ꯃꯁꯨ ꯅꯨꯄꯤ ꯋꯥꯗꯅꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯂꯩꯁꯤꯜꯂꯒ ꯊꯝꯂꯕꯅꯤ ꯌꯨꯝꯗꯨꯗ ꯑꯕꯣꯛ ꯑꯩꯈꯣꯏꯅꯤ ꯈꯛ ꯂꯩꯕꯅꯤꯅ ꯑꯕꯣꯛꯇꯣ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯏꯃꯥ ꯄꯥꯕꯗꯣ ꯍꯤꯡꯂꯝꯕ ꯇꯥꯔꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯝꯃꯣꯏ ꯇꯥꯄꯀꯥ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯃꯇꯝ ꯈꯔꯗꯤ ꯍꯣꯏ ꯈꯜꯂꯣ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯂꯧꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯂꯧꯔꯣꯏꯗ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯤꯒꯤ ꯈꯨꯜ ꯑꯗꯨ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯅꯤ ꯆꯪꯗꯅ ꯆꯥꯎꯕꯤꯒ ꯈꯪꯅꯔꯤꯕ ꯃꯤꯠꯂꯥꯎꯒ ꯃꯈꯣꯏꯅꯤꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯜꯂꯝꯃꯤ ꯅꯣꯛꯅꯕꯗꯁꯨ ꯂꯣꯏꯔꯝꯃꯤ ꯃꯁꯛꯇꯤ ꯂꯥꯏꯔꯩ ꯃꯌꯥꯡ ꯏꯀꯪ ꯀꯪꯂꯗꯅ ꯁꯤꯕꯨ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯅꯣꯛꯅꯕꯗꯁꯨ ꯂꯣꯏꯔꯝꯃꯤ ꯃꯤꯠꯂꯥꯎꯗꯒꯤꯅ ꯁꯥꯈꯤ ꯑꯃꯗꯤ ꯃꯤꯇꯣꯡ ꯃꯈꯣꯏꯅꯤ ꯆꯪꯗꯅ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯆꯥꯎꯕꯤ ꯃꯇꯥ ꯁꯥꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯈꯣꯏꯅꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯁꯥꯎꯅ ꯆꯪꯂꯩ ꯃꯌꯨꯝꯗ ꯀꯩꯗꯧꯔꯦ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤ ꯄꯩꯔꯒ ꯑꯃꯨꯛ ꯆꯪꯉꯩꯗꯨꯅ ꯆꯥꯎꯕꯤ ꯏꯃꯥ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ ꯀꯩꯗꯧꯔꯕꯒꯦ ꯏꯆꯥꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯕꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯆꯥꯎꯕꯤ ꯃꯃꯥꯗ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯇꯧꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯏꯁ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯑꯩꯈꯣꯏꯅꯒ ꯄꯥꯟꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯆꯤꯟꯗ ꯃꯩ ꯊꯣꯛꯄꯅꯤ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯅꯤ ꯇꯥꯄꯀꯥꯗ ꯆꯦꯟꯈ꯭ꯔꯁꯤꯔ ꯍꯥꯏꯗꯅ ꯇꯥꯄꯀꯥꯅꯁꯨ ꯆꯦꯜꯂꯁꯤ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯃꯌꯥꯡ ꯏꯀꯪ ꯀꯪꯕ ꯃꯁꯛ ꯊꯤꯕ ꯁꯨꯁꯨ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯗꯨ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯁꯛꯁꯨ ꯐꯖꯕ ꯊꯕꯛꯁꯨ ꯐꯕ ꯃꯔꯝꯁꯨ ꯃꯣꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗ ꯂꯩꯕꯅ ꯐꯩꯗ ꯑꯋꯨꯟꯄꯣꯠ ꯍꯥꯏꯔꯁꯨ ꯏꯃꯥꯅ ꯉꯝꯕ ꯀꯥꯟꯗ ꯍꯦꯛ ꯍꯥꯞꯂꯒ ꯂꯣꯏꯔꯦ ꯏꯃꯥ ꯑꯋꯨꯟꯄꯣꯠꯇꯤ ꯄꯨꯔꯛꯀꯅꯨ ꯍꯥꯏꯌꯦ ꯇꯥꯄꯀꯥꯅ ꯃꯣꯏ ꯑꯕꯣꯛꯅ ꯂꯣꯏꯅ ꯊꯝꯃꯤ ꯍꯥꯏ ꯑꯗꯨꯗꯤ ꯆꯦꯟꯈ꯭ꯔꯣ ꯏꯃꯥꯒꯤ ꯆꯥꯎꯕꯤꯅ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯆꯦꯟꯈ꯭ꯔꯒꯦ ꯍꯣꯏ ꯃꯗꯨ ꯅꯠꯇꯅꯅꯦ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤ ꯄꯥꯟꯅꯕ ꯉꯝꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯁꯥꯈꯤ ꯊꯥꯗꯣꯏ ꯆꯥꯎꯕꯤ ꯅꯠꯇꯕ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯏꯇꯥ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯣ ꯀꯔꯤ ꯋꯥꯅꯣ ꯏꯇꯥ ꯍꯥꯏꯌꯨꯅꯦ ꯏꯇꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨꯔꯣ ꯏꯇꯥ ꯃꯌꯥꯝ ꯏꯇꯥ ꯆꯥꯎꯕꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯤꯠꯂꯥꯎꯗꯣ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯊꯕꯛꯅꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯌꯥꯡꯅ ꯃꯔꯣꯜ ꯑꯃ ꯀꯪꯉꯤꯕ ꯃꯗꯨꯕꯨ ꯀꯔꯝꯅ ꯊꯦꯡꯅꯔꯨꯏꯖꯥꯠꯅꯣ ꯁꯥꯈꯤꯒꯤ ꯋꯥꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯋꯥ ꯅꯣꯛꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯈꯜꯂꯒ ꯀꯣꯏꯖꯣ ꯑꯃ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥ ꯆꯥꯎꯕꯤꯗ ꯊꯣꯛꯂꯤꯕꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯔꯤꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯨꯄꯥꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯖꯩ ꯁꯥꯈꯤꯅ ꯑꯗꯨꯅꯤ ꯖꯨꯒꯣꯠ ꯑꯃ ꯆꯥꯗꯦ ꯍꯥꯏꯕ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯄꯗ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯒ ꯃꯈꯥ ꯏꯪꯈꯣꯜꯗ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ
ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯑꯅꯤꯒ ꯋꯥꯔꯤ ꯆꯤꯛꯊꯥꯅ ꯍꯧꯏꯗ ꯁꯥꯈꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯗꯨꯅ ꯑꯦ ꯃꯥꯗꯤ ꯌꯥꯝ ꯉꯝꯃꯤ ꯖꯥꯠꯅꯤꯅ ꯅꯨꯄꯥ ꯑꯅꯤꯒ ꯀꯣꯏꯔꯤꯕ ꯖꯥꯠꯅꯤ ꯈꯪꯅꯤꯕ ꯇꯥ ꯃꯤꯠꯂꯥꯎꯗ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯍꯜꯂꯒꯅꯦ ꯆꯦꯜꯍꯟꯒꯦꯕ ꯑꯩꯅ ꯏꯇꯥ ꯃꯤ ꯌꯥꯝꯅ ꯅꯣꯛꯅꯕ ꯀꯟꯕꯁꯦ ꯊꯨꯅ ꯆꯨꯔꯨꯡꯉꯦꯗꯤ ꯍꯥꯏꯕꯅꯤꯀꯣ ꯆꯨꯔꯨꯡꯕꯒꯤ ꯍꯥꯏꯔꯗꯤ ꯏꯇꯥ ꯊꯨꯅ ꯆꯨꯔꯨꯡꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯅ ꯄꯨꯔꯤꯉꯩꯗ ꯃꯤ ꯅꯣꯛꯅꯔꯨꯕꯒꯤꯅꯤ ꯍꯧꯖꯤꯛ ꯏꯃꯥ ꯏꯆꯥꯅ ꯃꯤ ꯅꯣꯛꯅꯔꯤꯁꯤ ꯏꯇꯥ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯏꯇꯥ ꯁꯈꯤ ꯅꯪ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯣ ꯏꯇꯥ ꯁꯥꯎꯔꯨꯏ ꯀꯩ ꯋꯥꯅꯣ ꯑꯗꯨꯕꯨ ꯏꯇꯥ ꯅꯣꯏ ꯇꯥ ꯃꯤꯇꯣꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯁꯦ ꯃꯤꯇꯣꯡ ꯃꯤꯈꯨ ꯃꯤꯠꯂꯥꯎ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯀꯧꯔꯤꯁꯤꯕꯨ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯁꯈꯤ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔꯦ ꯏꯇꯥ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯃꯤ ꯁꯤꯊꯕ ꯀꯧꯏ ꯑꯩ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯅꯣꯏꯒ ꯀꯨꯏꯊꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥꯎꯅꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯂꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯁꯤꯟꯅꯔꯒ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤꯗꯣ ꯏꯇꯥ ꯅꯪꯒꯤ ꯁꯦꯜ ꯁꯔꯨꯛ ꯄꯤꯔꯝꯗ꯭ꯔꯤꯌꯦ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯄꯤꯔꯣꯏ ꯀꯩꯒꯤ ꯄꯤꯗꯣꯏꯅꯣ ꯅꯣꯏꯅ ꯑꯩ ꯁꯥꯎꯒꯩ ꯁꯥꯎꯍꯜꯂꯒ ꯅꯣꯏꯅ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯍꯟꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯒꯤ ꯂꯧꯔꯣ ꯑꯩꯅ ꯁꯥꯎꯖꯤꯟꯅꯔꯒ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯁꯦꯜ ꯄꯤꯔꯝꯗꯕ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯔꯒꯦ ꯑꯩꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯁꯤꯒꯤ ꯃꯤ ꯅꯣꯛꯅꯕ ꯀꯟꯕꯤꯁꯦ ꯃꯇꯣꯏꯅꯔꯕꯅꯤ ꯃꯍꯥꯛ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯥꯎꯁꯤꯟꯅꯔꯒ ꯆꯠꯂꯤꯁꯦ ꯅꯨꯡꯁꯤꯗꯦ ꯑꯣꯏꯕ ꯃꯁꯤ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤ ꯅꯣꯛꯅꯗꯨꯗ ꯇꯧꯔꯒ ꯂꯩꯕꯅꯦꯕ ꯁꯤ ꯍꯧꯖꯤꯛꯁꯨ ꯅꯣꯛꯅꯔꯝꯃꯤꯗꯨ ꯎꯔꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯁꯦꯝꯈꯩ ꯁꯦꯝꯕꯤꯔꯒ ꯑꯩꯅꯦ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯨ ꯌꯥꯎꯅ ꯍꯥꯏꯗ꯭ꯔꯤꯅꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯁꯦꯝꯕꯤꯔꯤꯅꯦ ꯈꯪꯉꯕ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕꯝ ꯈꯜꯂꯒ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯆꯨꯔꯨꯡꯕ ꯇꯥꯕꯅꯤ ꯃꯁꯥꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯃꯤ ꯑꯗꯒꯤ ꯅꯣꯛꯅꯕ ꯀꯟꯕ ꯃꯤꯁꯤꯡꯁꯦ ꯃꯁꯥꯗ ꯑꯗꯨꯝ ꯆꯨꯔꯨꯡꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯃꯤꯇꯣꯡꯒꯤ ꯃꯍꯨꯠ ꯃꯤꯠꯂꯥꯎꯗ ꯑꯣꯏꯅ ꯂꯩꯔꯕ ꯑꯩꯅ ꯍꯔꯥꯎꯗꯧꯁꯤꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯗꯤ ꯏꯁꯥꯗ ꯆꯨꯔꯨꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯋꯥ ꯈꯔꯗꯤ ꯉꯥꯡꯅꯔꯤ ꯑꯗꯨꯅ ꯍꯟꯅꯔꯁꯤ ꯂꯥꯛꯑꯣ ꯆꯥꯎꯕꯤ ꯃꯥꯗꯤ ꯄꯀꯥꯗ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯆꯦꯟꯈꯤꯔꯝꯃꯤ ꯆꯦꯟꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗ꯭ꯔꯕꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯄꯀꯥꯒꯤ ꯌꯨꯝꯃꯛꯇꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯝꯕꯥꯜ ꯍꯔꯥꯎꯅ ꯍꯥꯏꯔꯤ ꯃꯁꯨ ꯅꯨꯄꯥ ꯄꯀꯥꯗ ꯍꯥꯏ ꯄꯀꯥ ꯍꯥꯏꯕ ꯄꯛꯇꯤ ꯄꯛꯇꯅ ꯄꯛꯄ ꯁꯥꯕ ꯀꯩꯗꯧꯔꯒꯦꯕꯣ ꯍꯔꯥꯎꯅ ꯁꯤꯊꯔꯤꯗꯨꯕꯨ ꯅꯁꯨꯗ ꯅꯪꯅ ꯅꯨꯄꯤ ꯈꯟꯕ ꯍꯩꯗꯅ ꯈꯔ ꯂꯩꯔꯗꯤ ꯑꯩꯁꯦ 이수 누빠라 누삐라 아마 우부 팡더래도 ꯑꯕꯣ ꯅꯪ ꯁꯤꯗꯤꯕ ꯁꯣꯝꯗ ꯃꯤꯠꯂꯥꯎ ꯃꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯁꯥꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯃꯤꯇꯣꯡꯅ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯈꯤꯕꯒꯤ ꯈꯪꯅꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯗꯨꯅꯗꯤ ꯑꯩ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯕ ꯃꯈꯣꯏꯅꯤꯗꯣ ꯁꯥꯈꯤꯗꯣ ꯐꯥꯔꯒ ꯂꯧꯒꯦꯕ ꯑꯩꯅ ꯆꯥꯎꯕꯤ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯍꯦ ꯃꯤꯠꯂꯥꯎ ꯑꯩꯗꯤ ꯈꯪꯍꯟꯈꯤꯗꯅ ꯅꯈꯣꯏꯅꯤ ꯉꯁꯤꯗꯤ ꯁꯥꯈꯤ ꯑꯃꯗꯤ ꯃꯤꯇꯣꯡ ꯄꯥꯈꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯃꯤꯇꯣ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯑꯩꯈꯣꯏꯅꯤ ꯆꯦꯟꯈꯤꯕ ꯅꯠꯇꯅ ꯁꯦꯜ ꯂꯧꯊꯣꯛꯂꯤꯉꯩꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯇꯥ ꯇꯧꯉꯝꯕꯤ ꯆꯥꯎꯕꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯦ ꯋꯥꯈꯜ ꯋꯥꯔ ꯀꯩꯗꯧꯔꯨꯅꯤ ꯍꯌꯦꯡꯗꯣ ꯆꯦꯜꯂꯁꯤ ꯉꯟꯇꯥ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯌꯦꯡ ꯉꯟꯇꯥ ꯊꯣꯛꯂꯛꯑꯒꯦ ꯍꯣꯏ ꯆꯪ ꯁꯥꯈꯤ ꯃꯃꯥ ꯏꯕꯦꯇꯣꯝꯕꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯆꯥꯗꯤ ꯃꯤꯒꯤ ꯅꯨꯄꯥ ꯁꯦꯝꯕꯤꯕ ꯍꯩꯔꯨꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯐꯥꯈꯤꯗꯅꯀꯣ ꯏꯃꯥ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ ꯍꯪꯒꯣꯏ ꯇꯣꯡꯁꯥꯡ ꯃꯥꯟꯕꯗꯨꯅ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯐꯥꯖꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯉꯤ ꯅꯣꯏꯅ ꯂꯧꯊꯣꯛꯂꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯐꯥꯈꯤꯗꯧ ꯃꯥꯟꯕ ꯏꯃꯥꯅ ꯏꯃꯥ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯨꯈꯤꯒꯦ ꯌꯥꯆꯪꯂꯛꯄꯁꯤꯗ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ ꯌꯥꯆꯪꯂꯛꯄꯁꯤꯗ ꯀꯣꯛꯁꯦ ꯏꯪꯍꯜꯂꯨꯒꯦ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯌꯦꯡꯂꯒ ꯍꯣꯏ ꯏꯅꯦꯝꯄꯣꯛꯅ ꯁꯤꯟꯕꯤꯔꯣ ꯐꯅꯕꯗꯣ ꯁꯥꯈꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡꯕꯨ ꯌꯦꯡꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯗꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯀꯣꯛꯇ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯋꯥꯟꯊꯍꯜꯂꯒ ꯄꯨꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯁꯥꯈꯤ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯃꯥꯟꯗꯦ ꯃꯣꯝꯄꯥꯛꯅꯦ ꯇꯧꯔꯤꯁꯤꯁꯨ ꯏꯄꯠ ꯄꯠꯂꯗꯅ ꯅꯥꯡꯒꯟꯒꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯀꯅꯥꯒꯤ ꯃꯌꯨꯝꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯉꯥꯡꯅ ꯐꯛꯂꯥꯡꯗ ꯃꯈꯨꯠꯇꯨ ꯁꯧꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ
Sumang maton adudana mitlaw thangphengnung amada thang khukuri ama kanna phengdo leirammi. Imungdagi mi ama thoklakpagi samin phangbada thangphenglambadu chapleplaga tunghandun leithorei. Sakhi mitlaw gi masaktu ubada amuk lekthakirami. Chahi kharagi matungni hojiki chawbi Sakhi masanupa amamam yawnarami. Chawbigi masanupa thoithoibadi masak mataw yamna phajarami masak phajabada natana angang ama oibagi magul amata chithadan yawrami. Aduga Sakhigi masanupa tompokti angang oirabasu adugi matik lamhelami. Haina tanabasu yaramdi masaksu yamna thirami. Aduna kulgi mi amatana angang oirabasu mabu nungsiramdi. Chawbigi masanupa thoithoibadi kulgi halaman miyam pummana nungsirammi. Sakhi sauna hairi masanupa tompokta. Hai tompok, nangdi atuda kaidawriba? Ha, kaidawrigeba duda? Kainima, ainabu kaidawrige akhoi paban loiba nganu masasingsa nung thomaga khut chumba yengiba. Hey, Mahachandan, nangbu nganu masaduda khut chumba yengba natradi ate topa sananaba laitrabo? Laitre, imanabamtana aiga sanasisu yasu yadana. Laitradi singdar madra sakro chatlobamta nasakto yengnabana aidi. Nasak ina iti thidadana kanaba lawri nama ai khajiktasu lawdana. Napa jumbhaigang man masya haijintana manam dui sarukudi. Paban haibadudi ma nangna khoi babasya satina nungsibagi aisya khoi paba malini haida. Is kari thui. Aina nangi na pasya satina nungsidoiba. Tinsya amuk tadum pira sikigeta. Thui. Hang ai as haida dabana lori de isasi. Maring su chakhali eba ai. Ma nangna minok naruba mayamduna ngasidi imada surungdana nachaidi sak phajabada mingchega khage chatle minasu nusibibda loire. Hai tumilayu taningde ko taningde ai. Thoithoiba mamana kon phengnabani haidana ising sokpiri pukhridagi bartin amada. Imagi thoiba yare sokluranu isingdo isa warni toklo. Ma batinse amaga soga togi. Hoi hoi. Mitlaw yu ngauraduna halaklami lauduna lambi lamjaw aduda aduga muksu hairi pendana. Sakhi haibi phattabi nangna phatmandabudagi ngasidi aise nang lorabani. Nangna leisabi nattagum nakhoina maga mi naknaru mayamaduna nasada surungdana isasu aphaba poktre patkidredako Sakhi nangse. Isa isudaga Sakhi haiba mingse sukau kauroi ko ai kauroi haisini. Sakhi sauna thoklaklaga kumlai. Nangna chawbi phangjena ai pharaga lawbibadagi aisya manglabane manglaba. Tami tongda leijaramlabadi asumna suwaramloi. Isa thiba but manbase asisupu amoye. Hey, nupi, nang wasaga saga nganga. Aina ngasi sigi phibamda leiribase. Nanga magi mabuk sengdaba matawbu norokta langsinba ngamba mitong haiba maha phattabaduga nakhoi aninani. Nasanupa but manba pokpu phangjarido naraibu thambal satlabani bok luidu sarukpudi. Walai bakanya thambal sasaningje ai. Thambal satningdragana chatlona pamda. Chatloi aini pamdan khraga mina bang nabiraknabro chatloi ipamdagamta. Napamna chatpa ikairagana chatlo. Pukhridagi ising soklaga lumbuso ai rujanaba. Gamoi nangi seba tawdu sarukpudinya aine tummagadam laithuklugi khanglabra. Asyaramdun Sakhi imungda prabhap sankhraga phamungda kakhatuna tumlaga leithoklammi. Nongma numit amadani chawbi amadi Sakhi ngayonmi amagi potphamda khanghaudan thengnarami. Chawbi nokmi tawduna hanglai Sakhida. Ita udaba koireda nungairibra. Sakhi mamaidu phina khumjilaga. Nungaiba nungaitaba nangondane haibagi mathau tade. Ita Sakhi hausik phawba nadaibu waruribro. Karigino aibu atukuina waruribaba ita. Aina kari akaiba tawkhrabagi itada. Nangna sana khangjadro aingonda muhangaidubu karigino. Asumna wari sanaringai thoithoiba mamagi manakta sensilaktu naire. Ma imau chalasilo. Hoi chalasi ita aigi isane mamingna thoithoiba. Adudi ita ayamung chalukigeko. Ihe aidi kauthoklurидana. Ita se sigi puklaubise ita nang yumda zaw. Ay salukigeko ita. Hairamdasu satpa haidro. Chawbi makut oida nga hapa khawdu pairaga makut yetuna
ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯠꯈ꯭ꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯒꯤꯁꯨ ꯑꯥꯗ ꯑꯩꯒꯤ ꯂꯣꯡꯒꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥ ꯐꯨꯔꯤꯠ ꯑꯁꯤꯒꯨꯝꯕ ꯑꯝꯇ ꯂꯩꯕꯤꯌꯨꯕ. ꯑꯩꯁꯨ ꯁꯦꯠꯅꯤꯡꯉꯦꯕ꯫ ꯃꯥꯅ ꯁꯦꯠꯂꯤꯕ ꯁꯤꯒꯨꯝꯕꯁꯦ ꯑꯁꯨꯃꯥꯏꯅ ꯅꯥꯟꯅ, ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯈꯨꯠꯀ ꯁꯝꯃꯒ ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯆꯠꯃꯤꯟꯅꯅꯤꯡꯉꯤ ꯏꯃꯥꯒ." ꯁꯥꯈꯤ ꯉꯁꯤꯒꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯈꯔꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯂꯥꯞꯅ ꯇꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯥ ꯆꯥꯎꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯀꯂꯛꯆꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯁꯨ ꯃꯈꯣꯏꯒꯨꯝ ꯆꯠꯁꯤ꯫ ꯀꯗꯥꯏ ꯏꯆꯥꯒꯤ ꯈꯨꯠꯇꯣ ꯏꯃꯥꯗ ꯄꯤꯔꯛꯎ, ꯏꯃꯥ ꯁꯝꯒꯦ." ꯇꯣꯝꯄꯣꯛ ꯍꯔꯥꯎꯅ ꯃꯃꯥꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯆꯥꯗꯧꯔꯦꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯩꯀꯣ ꯏꯃꯥ. ꯃꯥꯗꯤ ꯌꯥꯝ ꯈꯪꯉꯤ ꯑꯩꯈꯣꯏꯁꯦ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕ. ꯑꯗꯨꯅꯕꯨ ꯏꯃꯥꯗ ꯉꯥ ꯄꯤꯔꯝꯃꯤꯁꯤꯅꯤ. ꯆꯥꯔꯗꯧꯕꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯉꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯗꯨꯅ ꯄꯤꯖꯔꯒꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯨꯝꯗ." "ꯍꯣꯏ ꯏꯃꯥ. ꯉꯁꯤꯗꯒꯤ ꯁꯥꯈꯤ ꯑꯩ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯅꯈ꯭ꯔꯔꯣꯏ. ꯃꯤ ꯅꯣꯛꯅꯗ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯏꯆꯥꯒ ꯍꯔꯥꯎ ꯃꯤꯅꯣꯛꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯒꯦ." "ꯏꯃꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯨꯗ." "ꯍꯣꯏꯅꯤ ꯍꯣꯏꯅꯤ, ꯅꯈꯣꯏ ꯄꯥꯕꯒ ꯑꯩꯈꯣꯏ ꯍꯨꯝ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ." ꯁꯥꯈꯤꯁꯨ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯃꯤ ꯅꯣꯛꯅꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ, "ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯕ ꯇꯧꯔꯤꯁꯤ? ꯑꯩꯅ ꯊꯕꯛ ꯑꯃꯇꯪ ꯆꯠꯀꯦ ꯇꯧꯕꯁꯦ ꯂꯩꯔꯣꯏꯗꯕꯅꯤ ꯇꯧꯔꯤꯁꯤ. ꯉꯔꯥꯡꯗꯁꯨ ꯑꯩꯅ ꯉꯁꯤꯗꯤ ꯈꯨꯜꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯆꯥꯛ ꯆꯥꯅꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯅꯦꯕ. ꯑꯩ ꯆꯠꯇꯣꯔꯦ ꯍꯥꯏꯁꯦ ꯃꯈꯣꯏ ꯈꯪꯉꯤꯕꯅꯦꯕ. ꯑꯁ, ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ. ꯍꯣ ꯏꯃꯥ, ꯍꯣ ꯄꯥꯕ, ꯑꯁ ꯂꯩꯇꯦꯕ ꯇꯧꯔꯤꯁꯤ. ꯁꯤꯗꯤ ꯏꯅꯝꯃꯍꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯂꯅꯤ. ꯃꯈꯣꯏꯗꯒꯤ ꯐꯧ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯅꯈꯤꯕꯗꯣ ꯁꯣꯏꯗꯅ ꯆꯠꯂꯝꯕ ꯇꯥꯔꯦ." ꯁꯅꯥꯔꯩ ꯍꯥꯊꯨ ꯍꯥꯊꯨ ꯃꯅꯝꯃꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ, "ꯍꯣꯏ ꯏꯅꯝꯃ, ꯍꯣꯏ ꯏꯅꯝꯃ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯄ꯭ꯔꯣ?" ꯆꯧꯕꯤꯅ, "ꯏꯕꯦꯝꯃ ꯁꯅꯥꯔꯩ, ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯛ ꯐꯤꯡꯉꯤꯗꯨꯕꯣ? ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯀꯣꯠꯇ ꯐꯧ ꯄꯦꯛꯍꯧꯔꯤꯅꯦ." "ꯑꯩꯅ ꯇꯧꯔꯅꯤ ꯈꯟꯕꯒ ꯇꯧꯔꯝꯃꯤꯕ. ꯅꯠꯇꯦ, ꯐꯧ ꯄꯦꯛꯄꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥꯕ?" "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ?" "ꯏꯅꯝꯃ, ꯑꯩꯅ ꯉꯁꯤꯁꯦ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤ ꯍꯥꯏꯕ ꯈꯪꯉꯤꯕꯅꯦꯕ. ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯊꯅꯝꯃꯦꯕ. ꯑꯩ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯌꯨꯝꯁꯦ ꯀꯅꯥꯝ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯕ ꯃꯣꯏꯁꯨ ꯈꯪꯉꯤꯕꯅꯦꯕ." "ꯍꯩꯃꯥ, ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯥꯛ ꯆꯥꯅꯕꯗꯣ ꯑꯁꯨꯛ ꯉꯜꯂꯤꯕꯁꯤꯗꯤ ꯍꯣꯔꯦꯟ ꯅꯪ ꯏꯃꯥꯒ ꯄꯥꯕꯒꯅ ꯂꯣꯏꯔꯛꯄꯗ ꯆꯞ ꯆꯥꯅꯔꯅꯤꯅꯦ ꯅꯪꯕꯣ." "ꯑꯁ, ꯏꯅꯝꯃꯅ ꯈꯪꯗꯕ ꯑꯃ ꯂꯩ ꯇꯧꯔꯤꯅꯤ. ꯑꯩ ꯏꯃꯥꯒ ꯄꯥꯕꯒ ꯂꯣꯏꯕ ꯉꯥꯏ ꯂꯩꯔꯗꯤ ꯑꯝꯇ ꯅꯪꯉꯔꯣই. ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯗꯣꯏꯗꯣ ꯑꯩꯅ ꯊꯣꯡꯗꯧꯔꯤꯅꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧꯔꯤꯁꯦ." "ꯍꯣꯏꯅꯦ, ꯑꯗꯣ ꯌꯨꯝꯒꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯤ ꯅꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕꯗꯣ ꯅꯪꯅ ꯅꯠꯇ꯭ꯔꯁꯨ ꯑꯃꯅ ꯀꯣꯛ ꯊꯣꯡꯂꯁꯨ ꯌꯥꯏꯗꯅ." "ꯀꯗꯥꯏꯗꯒꯤ ꯑꯩ ꯃꯤꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯦ ꯏꯅꯝꯃ." ꯆꯧꯕꯤ ꯉꯛꯅ, "ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯒꯤꯗꯨꯗꯤ ꯏꯕꯦꯝꯃ? ꯅꯠꯇꯦ, ꯅꯪꯅ ꯊꯣꯡꯕ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕ?" "ꯍꯣꯏꯁꯦ, ꯑꯁ ꯑꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ. ꯍꯣ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥꯒ ꯄꯥꯕꯒꯗ ꯏꯅꯝꯃꯅ ꯈꯔ ꯇꯝꯕꯤꯌꯨ. ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ. ꯑꯩ ꯆꯠꯂꯦꯀꯣ, ꯑꯩ ꯆꯠꯂꯦ. ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯉꯛꯄ ꯌꯥꯏ ꯍꯥꯏꯅꯈꯔ ꯇꯝꯕꯤꯌꯨ." ꯑꯁ, ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤ. ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯑꯣꯟꯊꯣꯛꯄ. "ꯍꯣ ꯏꯆꯦ, ꯍꯣ ꯏꯆꯦ." ꯊꯔꯣꯅ, "ꯍꯩꯃꯥ, ꯆꯧꯕꯤ, ꯀꯩꯗꯧꯔꯒꯦ?" "ꯑꯣ, ꯁꯅꯥꯔꯩꯗꯣ ꯂꯥꯛꯑꯝꯃꯦ. ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯦ." ꯊꯔꯣꯅ, "ꯍꯩꯃꯥ, ꯃꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯗ ꯁꯤꯔꯅꯤ ꯍꯥꯏꯕ꯭ꯔꯣ? ꯁꯣꯝꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯎꯅ ꯈꯪꯅ ꯆꯠꯄ ꯉꯝꯃꯦꯕ ꯃꯁꯤ ꯑꯉꯥꯡꯁꯦ." "ꯍꯣ, ꯑꯩꯗꯤꯅꯦ ꯐꯅ ꯀꯟꯅ ꯈꯥꯝꯖꯕꯅꯦ. ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯍꯣ, ꯆꯥꯛꯇꯣ ꯃꯥꯅ ꯊꯣꯡꯂꯨꯅꯤ ꯍꯥꯏꯌꯦ. ꯑꯗꯨꯅ ꯉꯟꯅ ꯆꯠꯂꯤꯅꯤ ꯍꯥꯏꯔꯝꯃꯤ." ꯈꯝꯕꯅ, "ꯊꯔꯣ, ꯅꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯅꯤ. ꯃꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯛꯇꯣ ꯆꯥꯔꯣꯏꯗ ꯑꯣꯏꯔꯤꯅꯤ. ꯑꯗꯨꯅ ꯃꯁꯥꯅ ꯊꯣꯡꯕ ꯆꯠꯂꯤ ꯑꯣꯏꯔꯤꯅꯤ." ꯆꯧꯕꯤꯅ, "ꯍꯣꯏ ꯇꯥꯗ, ꯑꯗꯨꯝꯅ ꯍꯥꯏꯔꯝꯃꯤ." "ꯏꯆꯦ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯅꯥꯔꯩꯁꯤꯕꯨ ꯃꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯕ ꯊꯛꯄꯁꯤꯕꯨ ꯃꯤꯅ ꯊꯣꯡꯕꯒ ꯑꯃꯠꯇ ꯆꯥꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ?" ꯊꯔꯣꯅ,
ꯍꯣꯏꯅꯦ ꯍꯦ ꯏꯕꯦꯝꯃ ꯆꯥꯗꯦꯅꯦ ꯃꯤꯅ ꯊꯣꯡꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯎꯊꯣꯛꯎ ꯌꯥꯗꯦ ꯃꯥꯅ ꯍꯦꯛ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯃꯥꯅ ꯊꯣꯡꯗꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯗꯦꯅꯦ ꯈꯪꯗꯦ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯩꯃ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅꯦ ꯇꯥꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯝꯕꯅ ꯆꯧꯕꯤ ꯌꯥꯔꯅꯤ ꯑꯩꯈꯣꯏꯒꯤꯁꯤ ꯕꯣꯔꯥ 10ꯗꯤ ꯁꯨꯔꯤ ꯁꯦꯜ ꯊꯨꯝꯗꯨꯅ ꯅꯆꯦꯒ ꯄꯥꯟꯅꯔꯣꯀꯣ ꯑꯩ ꯌꯨꯝꯗ ꯍꯨꯟꯖꯤꯟꯕ ꯍꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯇꯥꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯁꯧ ꯁꯧ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯁ ꯁꯅꯥꯔꯩꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯤ ꯆꯥꯛꯁꯦ ꯃꯥꯅ ꯊꯣꯡꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎ ꯌꯧꯔꯛꯇꯦꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒꯅ ꯑꯃꯨꯛ ꯆꯥꯏꯒ ꯆꯥꯗꯦꯒ ꯇꯧꯔꯛꯇꯣꯏꯅꯦ ꯑꯃꯨꯛ ꯁꯅꯥꯔꯩꯅ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯑꯃꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯉꯥꯏꯕꯗ ꯁꯤꯟꯅꯗꯧꯔꯦ ꯅꯪꯅ ꯉꯔꯥꯡꯗꯒꯤ ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯏꯅ ꯇꯧ ꯂꯩꯔꯤ ꯑꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯉꯥꯏꯕꯤꯔꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕ ꯂꯥꯛꯄꯕꯨ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯄ ꯍꯧꯅꯕ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯁꯣꯝꯗ ꯑꯩꯈꯣꯏꯗꯤ ꯄꯨꯛꯀꯁꯦ ꯂꯣꯏꯅ ꯇꯠꯇꯧꯔꯦ ꯆꯥꯛꯇꯨ ꯁꯠ ꯊꯣꯡꯉꯣ ꯀꯨꯏꯍꯜꯂꯅꯨꯀꯣ ꯅꯨꯄꯤ ꯑꯃꯅ ꯍꯣꯏꯅꯦ ꯍꯧꯖꯤꯛꯇꯒꯤ ꯆꯥꯛꯇꯣ ꯊꯣꯡꯉꯒ ꯀꯨꯏꯅꯒ ꯑꯃꯨꯛ ꯆꯪꯉꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯐꯠꯇꯦ ꯍꯥꯏꯖꯅꯨꯍꯦ ꯁꯅꯥꯔꯩꯅ ꯑꯁ ꯍꯣꯏꯍꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯅꯨꯡꯁꯤꯗꯤꯕ ꯉꯥꯏꯉꯝꯗꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯇꯤꯜꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯁꯅꯥꯔꯩꯕꯨ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯏ ꯅꯨꯡꯁꯤꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯏꯁ ꯃꯁꯤꯒꯤ ꯁꯅꯥꯔꯩ ꯍꯥꯏꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯈ꯭ꯔꯦ ꯑꯩꯗꯤ ꯑꯋꯣꯏꯕ ꯏꯁ ꯀꯔꯤ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯕꯗꯨꯕꯣ ꯑꯩꯗꯤ ꯑꯩꯅ ꯊꯣꯡꯗꯕ ꯆꯥꯛ ꯆꯥꯗꯦ ꯀꯥꯏꯅ ꯃꯁꯦ ꯊꯣꯡꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯆꯥꯛꯁꯦ ꯄꯤꯖꯔꯣꯏꯗꯕꯅꯤ ꯃꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯋꯥꯗꯅꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯦꯗꯅ ꯁꯤ ꯑꯣꯏꯗꯦ ꯑꯃꯅ ꯑꯃꯨꯛ ꯉꯥꯏꯈꯣꯅꯤ ꯁꯅꯥꯔꯩꯁꯦ ꯃꯥꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕꯗ ꯌꯥꯗꯕ ꯃꯤ ꯌꯥꯎꯅꯔꯛꯄꯗꯒꯤ ꯃꯥꯅ ꯆꯦꯡ ꯑꯁꯦ ꯄꯨꯊꯣꯛꯆꯔꯒꯦ ꯍꯥꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄꯅꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯩ ꯌꯥꯔꯦꯍꯦ ꯃꯤ ꯇꯥꯈꯤꯅꯤ ꯅꯪ ꯁꯨꯇꯣꯛꯑꯣ ꯌꯥꯔꯦ ꯃꯥꯅ ꯆꯥꯛ ꯊꯣꯡꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯕꯛ ꯀꯩꯝꯇ ꯌꯥꯎꯗꯅ ꯋꯥꯊꯤ ꯉꯥꯡꯅꯔꯒ ꯂꯩꯊꯣꯛꯄ ꯐꯪꯉꯤꯁꯦ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯤ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯍꯣꯔꯦꯟ ꯀꯣꯟꯁꯤꯡꯁꯤꯁꯨ ꯃꯥꯅ ꯐꯦꯡꯒꯦ ꯍꯥꯏꯔꯛꯑꯗꯤ ꯐꯗꯧꯅꯤ ꯁꯅꯥꯔꯩꯅ ꯃꯌꯥꯝ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯩ ꯊꯤꯕ ꯍꯧꯔꯒꯦ ꯅꯨꯄꯤ ꯑꯃꯅ ꯍꯣꯏ ꯍꯣꯏ ꯆꯥꯛꯇꯣ ꯅꯪꯅ ꯂꯣꯏꯅ ꯊꯣꯡꯂꯕꯅꯤꯅ ꯊꯤꯕꯗꯨꯁꯨ ꯅꯪꯅ ꯂꯣꯏꯅ ꯍꯦꯛ ꯊꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯅꯥꯔꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯁꯝꯖꯤꯅ ꯁꯅꯥꯔꯩꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯖꯩ ꯃꯤꯌꯥꯝꯅ ꯁꯅꯥꯔꯩꯗ ꯉꯥꯡꯕ ꯆꯩꯕ ꯁꯝꯖꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯉꯥꯡꯗꯅꯕ ꯀꯟꯅ ꯊꯦꯝꯖꯤꯟꯖꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯝꯖꯤ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯔꯩ ꯍꯩꯃꯥ ꯅꯪꯗꯤ ꯐꯤ ꯁꯥꯔꯝꯃꯤꯔꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯂꯒ ꯁꯅꯥꯔꯩꯅ ꯁꯥꯁꯤ ꯀꯩꯅꯣ ꯅꯪ ꯂꯥꯛꯑꯒꯕꯨ ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯗꯣꯏꯅꯣ ꯀꯔꯤ ꯋꯥꯅꯣ ꯅꯠꯇꯦ ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦꯕ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯇꯧꯕꯅꯦꯕ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯍꯧꯗ꯭ꯔꯗꯤ ꯑꯩꯁꯦ ꯏꯊꯟꯇ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯅꯤ ꯇꯧꯅꯤ ꯍꯣ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯀꯣꯏꯊꯣꯛꯇꯅ ꯂꯩꯇ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯆꯥꯛ ꯆꯥꯅꯩꯗꯅ ꯑꯗꯨꯗ ꯃꯈꯥꯔꯣꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯔꯤꯕ ꯀꯔꯤ ꯑꯩꯒꯤ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯩ ꯍꯥꯏꯕ ꯃꯣꯏꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅ ꯁꯥꯔꯤꯅꯣ ꯅꯪꯗꯤ ꯉꯔꯥꯡ ꯇꯥꯔꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯥ ꯃꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯨꯏꯗꯔ ꯀꯩꯅꯣ ꯄꯤꯖꯔꯝꯒꯗꯕꯅꯤ ꯅꯠꯇꯦ ꯀꯔꯤ ꯀꯃꯥꯏꯅ ꯉꯥꯡꯅꯩꯅꯣꯕ ꯑꯁ ꯉꯥꯏꯈꯣꯁꯦ ꯑꯝꯇ ꯐꯤꯡꯒꯠꯈꯤꯅꯨꯁꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯅ ꯐꯤꯡꯒꯟꯕꯅꯦ ꯑꯩꯗꯤ ꯏꯕꯥ ꯑꯁꯤ ꯈꯪꯗꯅꯅꯦ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯗ꯭ꯔꯤꯗꯣ ꯍꯣ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯍꯔꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯤꯔꯤꯗꯣ ꯃꯔꯥꯏꯕꯛꯁꯤꯡꯗꯣ ꯐꯔꯦꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯃꯤ ꯋꯥꯒꯁꯨ ꯉꯥꯡꯅꯕ ꯁꯥꯏ ꯂꯥꯎ ꯑꯝꯇ ꯐꯨꯔꯨꯁꯤ ꯂꯥꯎ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯑꯁ ꯁꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯣꯏꯔꯦ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯤ ꯍꯥꯏꯔꯤꯅꯦꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯑꯩꯅ ꯊꯣꯡꯗꯕ ꯄꯣꯠ ꯑꯃꯠꯇ ꯑꯩ ꯆꯥꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯩꯅ ꯊꯣꯡꯕꯗꯣ ꯃꯈꯣꯏꯁꯨ ꯍꯥꯎꯏ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯍꯦꯛ ꯂꯦꯝꯇꯈꯩ ꯆꯥꯈꯤꯕꯗꯥꯏꯅꯦ ꯍꯣꯏ ꯕꯥ ꯌꯥꯔꯤꯁꯦ ꯑꯩꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯃꯤꯅ ꯉꯥꯡꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯖꯦꯟ ꯆꯥꯏꯕꯩ ꯋꯥꯅꯤ
ꯃꯤꯒ ꯈꯠꯅꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯑꯗꯨꯒ ꯑꯩ ꯉꯝꯃꯣꯏ ꯃꯤ ꯈꯠꯅꯕꯒ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯕ ꯖꯥꯠꯅꯤꯅꯦ ꯃꯥꯡꯗꯅ ꯑꯃ ꯇꯨꯡꯗꯅ ꯑꯃ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯇꯣꯛꯎ ꯅꯠꯇꯦ ꯏꯃꯥ ꯄꯥꯕꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯀꯩꯊꯦꯜꯗ ꯄꯣꯠ ꯈꯔ ꯂꯩꯔꯨꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯟꯕꯨ ꯍꯜꯂꯛꯑꯅꯤ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯥꯗ ꯂꯥꯛꯑꯦꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯁꯤꯡꯖꯨ ꯁꯦꯝꯃꯒ ꯆꯥꯔꯨꯁꯤ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯔꯝꯃꯒ ꯅꯪꯅ ꯁꯦꯝꯕ ꯁꯤꯡꯖꯨꯗꯣ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯁꯝꯖꯤ ꯑꯃꯁꯨꯡ ꯁꯅꯥꯔꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯩ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯗꯨꯅ ꯆꯥꯟꯅꯅ ꯂꯣꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯕ ꯐꯥꯎꯕꯗ ꯁꯅꯥꯔꯩ ꯃꯍꯥꯛ ꯃꯁꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯔꯤꯁꯨ ꯆꯥꯔꯝꯗꯦ ꯁꯅꯥꯔꯩꯒꯤ ꯋꯥꯔꯤꯅ ꯈꯨꯜ ꯄꯨꯝꯕ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤꯔꯝꯃꯤ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯁꯅꯥꯔꯩꯒꯤ ꯋꯥꯔꯤꯅ ꯃꯤꯌꯥꯝꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯃꯤ ꯊꯔꯣꯅ ꯑꯁ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯁꯨ ꯈꯖꯤꯛꯇ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯃꯤ ꯅꯆꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯁꯨꯝ ꯇꯧꯍꯜꯂꯒ ꯂꯩꯔꯦ ꯃꯤꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯔꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯄꯥꯕꯁꯨ ꯈꯪꯂꯤ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯁꯤ ꯅꯥꯎ ꯆꯥꯎꯍꯜꯂꯕꯅꯤ ꯃꯁꯤꯃꯛꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯂꯤꯕꯅꯤ ꯇꯧꯔꯤꯁꯤ ꯈꯝꯕꯅ ꯍꯥꯏ ꯃꯃꯥ ꯅꯆꯥꯁꯤ ꯃꯊꯟꯇꯅꯤ ꯇꯧꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯍꯥꯎꯇꯕꯁꯨ ꯇꯧꯗꯦ ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯊꯤꯡꯂꯨꯗꯣꯏꯅꯣ ꯍꯩꯃꯥ ꯑꯗꯨꯕꯨ ꯅꯆꯥꯁꯦ ꯃꯤꯃꯥꯡ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯍꯦꯛ ꯇꯧꯏꯅꯦ ꯍꯣꯏꯅꯦ ꯇꯧꯖꯁꯅꯨꯅꯦ ꯑꯗꯨꯕꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯅꯆꯥꯁꯦ ꯅꯪꯅ ꯐꯥꯎꯕ ꯑꯗꯨꯝꯅ ꯉꯥꯡꯂꯕꯗꯤ ꯃꯤꯌꯥꯝꯅ ꯀꯩꯁꯨ ꯎꯁꯤꯜꯂꯛꯑꯣꯏꯀꯣ ꯑꯩꯒꯤ ꯏꯕꯣꯠ ꯏꯔꯦꯜ ꯍꯥꯏꯕꯁꯤꯗꯤꯅꯦ ꯏꯁꯥꯅ ꯃꯤꯅ ꯉꯥꯡꯕ ꯉꯝꯗꯅꯕ ꯊꯥꯡꯒꯠꯇꯨꯅ ꯊꯝꯕ ꯉꯝꯒꯗꯕꯅꯤ ꯐꯅ ꯂꯥꯜꯂꯁꯨ ꯆꯨꯝꯃꯁꯨ ꯃꯤꯅ ꯉꯥꯡꯅꯕ ꯈꯛ ꯉꯝꯍꯜꯂꯣꯏꯗꯕꯅꯤꯀꯣ ꯅꯪ ꯋꯥꯈꯜ ꯈꯔ ꯇꯥꯎꯅꯤ ꯃꯃꯥ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯐꯠꯇꯕ ꯃꯤꯕꯨ ꯀꯩꯗꯧꯉꯩꯗ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯈꯠꯇꯨꯅ ꯊꯝꯕ ꯄꯥꯝꯗꯦꯅꯦ ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯃꯤꯆꯥ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯁꯥꯖꯠꯇꯨꯗꯤ ꯑꯐꯕꯗ ꯆꯨꯝꯊꯣꯛꯀꯗꯕꯅꯤ ꯍꯥꯏ ꯃꯃꯥ ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯅꯨꯀꯣ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯅꯁꯥꯒꯤ ꯅꯄꯣꯠ ꯅꯔꯟꯕꯨ ꯍꯟꯊꯅ ꯃꯤꯠꯌꯦꯡꯅ ꯈꯛ ꯌꯦꯡꯂꯣꯏꯗꯕꯅꯤ ꯑꯗꯨꯇꯗ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯒꯨꯟ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯂꯛꯀꯅꯤꯀೋ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕ ꯃꯥꯅ ꯊꯣꯛꯄ ꯁꯤꯡ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯁꯤꯡ ꯀꯟꯅ ꯈꯥꯏꯔꯝꯃꯤ ꯊꯔꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯔꯛꯇꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯔꯣꯅ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯂꯪꯈꯠꯂꯛꯀꯗꯕꯅꯤ ꯇꯧꯔꯤꯁꯦ ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯣꯏꯅꯣꯕ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯈꯝꯕꯅ ꯍꯥꯏ ꯑꯗꯥꯏꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯒꯗꯣ ꯁꯦꯝꯗꯣꯛꯄꯤꯔꯨꯔꯣ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯤ ꯍꯟꯖꯤꯜꯂꯛꯂꯒ ꯊꯣꯡꯖꯅꯕ ꯑꯩ ꯋꯥꯒ ꯑꯃꯇ ꯉꯥꯡꯖꯔꯔꯣꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯪꯅꯕ ꯈꯨꯜ ꯑꯃꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯁꯅꯥꯔꯩꯒꯤ ꯈꯨꯜꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯀꯣꯏꯔꯛꯇ ꯌꯥꯗ꯭ꯔꯦꯍꯦ ꯊꯧꯕꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯊꯥꯅꯤꯜꯅ ꯍꯥꯏꯌꯦꯄꯪ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯆꯠꯄꯅꯤꯅꯦ ꯃꯁꯤꯗ ꯐꯪꯉꯛꯄ ꯅꯨꯄꯤꯗꯨꯅꯤꯅꯦ ꯀꯣꯏꯁꯤꯟꯗꯧꯔꯤꯁꯦ ꯅꯠꯇꯦꯗ ꯅꯨꯄꯤ ꯁꯨꯡꯀꯣꯏ ꯀꯣꯏꯌꯨ ꯌꯥꯗꯕ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯗꯣꯏꯅꯦ ꯀ ꯍꯥꯏꯔꯛꯏꯁꯤꯕꯨ ꯁꯤꯗꯕꯨ ꯀꯅꯥꯅ ꯉꯛꯑꯣꯏꯗꯣꯏꯅꯣꯅꯦ ꯅꯪꯕꯣ ꯍꯣ ꯌꯥꯗ꯭ꯔꯦ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯦ ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯔꯅꯨ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯇꯛꯄꯗ ꯂꯣꯏꯔꯤꯅꯦ ꯍꯣꯏꯅꯦ ꯅꯍꯥꯟꯁꯨ ꯅꯈꯣꯏ ꯏꯃꯥꯅ ꯑꯩ ꯂꯥꯛꯄꯗ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯧꯗꯣꯔꯛꯏꯅꯤ ꯅꯨꯄꯤ ꯑꯃꯗ ꯊꯨꯅ ꯊꯤꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏꯅ ꯍꯥꯏꯔꯛꯏꯅꯦ ꯑꯩꯗꯧꯅ ꯉꯟꯇꯥꯅ ꯅꯨꯄꯤ ꯊꯤꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯅꯪꯗꯤ ꯐꯪꯗ꯭ꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯋꯥꯕ ꯑꯃꯅꯤ ꯁꯛ ꯐꯅ ꯐꯖꯔꯁꯨ ꯐꯪꯉꯣꯏꯅ ꯐꯪꯍꯟꯗ꯭ꯔꯗꯤ ꯐꯪꯗꯕ ꯖꯥꯠꯅꯤꯀꯣ ꯑꯉꯛꯄꯅꯤꯀꯣ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯊꯥꯅꯤꯜꯅ ꯏꯁ ꯆꯠꯊꯣꯛꯑꯦ ꯑꯩꯕꯨ ꯅꯨꯄꯤ ꯐꯪꯗꯕ ꯀꯥꯏꯅ ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯒꯤꯁꯦ ꯀꯣꯏꯔꯣꯏ ꯍꯥꯏꯅ ꯀꯣꯏꯔꯛꯇ꯭ꯔꯤꯅꯤ ꯈꯪꯉꯕ ꯑꯩꯉꯣꯟꯗ ꯀꯣꯏꯅꯁꯤ ꯄꯥꯝꯃꯤ ꯈꯪꯅꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯒꯤ
ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯣ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤꯗꯤ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯔꯣꯏꯍꯦ ꯑꯗꯨꯅꯕꯨ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤ ꯅꯨꯄꯤ ꯀꯣꯏꯔꯨꯁꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯏ ꯌꯥꯏ ꯅꯪꯒꯤ ꯀꯣꯛꯇꯣ ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤ ꯂꯧꯔꯣꯏ ꯍꯥꯏꯁꯦ ꯑꯁ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯑꯩꯅ ꯏꯆꯟ ꯏꯆꯦꯗꯧꯅ ꯂꯣꯏꯅ ꯈꯜꯂꯦꯕ ꯃꯣꯏꯅꯕꯨ ꯈꯟꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯌꯥꯏ ꯌꯥꯏ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥꯔꯩꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯔꯩ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯃꯃꯥꯟꯅꯕꯤ ꯁꯝꯖꯤꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯒꯤ ꯂꯝꯕꯤꯗ ꯊꯣꯛꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯁꯝꯖꯤ ꯑꯩꯒꯤ ꯍꯣꯔꯦꯟ ꯏꯅꯐꯤ ꯐꯖꯕ ꯃꯄꯥꯜ ꯀꯣꯠꯄꯤ ꯑꯃꯇ ꯌꯦꯡꯁꯤꯀꯣ ꯁꯝꯖꯤꯅ ꯌꯦꯡꯗꯣꯏꯔꯥ ꯍꯥꯏꯁꯦ ꯂꯩꯗꯤ ꯂꯩꯔꯣꯏꯗꯕ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯣ ꯂꯩꯔꯛꯁꯦ ꯍꯥꯏꯕ ꯍꯣ ꯑꯗꯨꯅꯤꯗꯅ ꯁꯅꯥꯔꯩ ꯑꯗ ꯅꯨꯄꯥꯅꯤ ꯈꯛ ꯂꯥꯛꯂꯤꯁꯦ ꯌꯦꯡꯉꯨꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯣꯏ ꯊꯪꯕ ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯤ ꯅꯪꯕꯣ ꯐꯖꯅꯤ ꯅꯪ ꯅꯨꯄꯥ ꯄꯥꯝꯕꯤꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯦꯛꯇ ꯎ ꯂꯩꯔꯝꯅꯤꯕ ꯆꯣꯍꯦ ꯑꯩꯕꯨ ꯅꯨꯄꯥ ꯄꯥꯝꯕꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯤ ꯃꯣꯏꯁꯦ ꯀꯔꯤꯕꯨ ꯍꯥꯏꯔꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯀꯣ ꯇꯜꯂꯦ ꯌꯥꯝꯅ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯑꯁ ꯅꯨꯄꯤ ꯃꯅꯥꯛ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯁꯤꯗꯤ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯅꯪ ꯑꯝꯇ ꯀꯧ ꯑꯁ ꯑꯁꯤꯒꯤ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯄꯥꯜ ꯁꯦꯠꯄꯤꯁꯦ ꯑꯁꯤ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ ꯊꯧꯕꯅ ꯑꯩꯅ ꯈꯟꯕꯒ ꯍꯥꯏꯔꯛꯄꯅ ꯍꯥꯜꯂꯤ ꯇꯧꯔꯤꯁꯤ ꯍꯣꯏ ꯑꯩ ꯍꯥꯏꯅꯕꯤꯒꯦꯀꯣ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯇꯥꯁꯤꯟꯅꯗ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯊꯧꯕꯁꯨ ꯀꯧꯕ ꯂꯦꯞꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯁꯤꯜꯂꯤ ꯊꯧꯕꯅ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯋꯥ ꯑꯃꯇ ꯍꯪꯖꯒꯦꯕ ꯁꯅꯥꯔꯩꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯁꯝꯖꯤꯅ ꯍꯣ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯇꯨꯡ ꯀꯣꯏ ꯏꯟꯅꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯧꯕꯗ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯊꯧꯕꯅ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯄꯥꯜ ꯁꯦꯠꯂꯤꯁꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯈꯪꯅꯅꯤꯡꯉ ꯍꯥꯏꯔꯤꯌꯦ ꯃꯥ ꯃꯁꯥꯁꯦ ꯈꯤꯇꯪ ꯏꯀꯥꯏ ꯊꯤꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯛꯑꯕ ꯁꯅꯥꯔꯩꯅ ꯀꯔꯤ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯊꯥꯅꯤꯜ ꯇꯨꯃꯤꯟꯅ ꯑꯁ ꯏꯇꯥꯎ ꯑꯝꯇ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨꯕ ꯑꯩꯗꯤ ꯃꯥ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯏꯇꯥꯎ ꯊꯧꯕꯅ ꯉꯥꯎꯅꯤ ꯅꯪ ꯈꯨꯅꯤꯡꯁꯤꯗ ꯆꯨꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯑꯗꯤ ꯅꯪ ꯄꯨꯡꯇꯣꯏ ꯇꯣꯏꯅꯤꯁꯦ ꯁꯣꯝꯗꯅ ꯑꯩꯅ ꯅꯨꯄꯤꯒꯤ ꯈꯣꯟꯊꯤ ꯆꯥꯔꯦ ꯅꯪ ꯑꯃ ꯏꯕꯣ ꯁꯥꯎꯕꯤꯈꯤꯅꯣꯕ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯅꯨꯄꯤ ꯀꯅꯥꯝꯇ ꯀꯣꯏꯅꯗꯕꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃꯁꯦ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯁ ꯂꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯇꯛꯄꯗ ꯇꯨ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯁꯦ ꯆꯤꯡꯗꯅ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯇꯛꯂꯤꯕꯁꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯁꯦ ꯁꯤꯒꯥꯏꯒꯗꯧꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛꯇ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤ ꯌꯥꯕꯤꯌꯨꯕ ꯁꯅꯥꯔꯩꯅ ꯁꯝꯖꯤ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯕꯩ ꯃꯇꯝ ꯁꯪꯗꯦ ꯍꯥꯏꯅ ꯈꯔ ꯍꯥꯏꯈꯣ ꯊꯧꯕꯅ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯣꯟꯊꯣꯛꯄ ꯊꯥꯅꯤꯜꯅ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯍꯟꯕꯤꯅꯨ ꯁꯅꯥꯔꯩꯅ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯏꯀꯥꯏ ꯈꯪꯗ ꯈꯨꯈꯪꯗꯁꯤꯒ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯍꯟꯕꯤꯅꯨ ꯀꯀꯥꯏꯗꯅ ꯁꯝꯖꯤ ꯆꯠꯁꯤꯜꯂꯣ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯇꯝꯁꯦ ꯍꯧꯈ꯭ꯔꯦ ꯊꯥꯅꯤꯜ ꯇꯥꯟꯅꯔꯛꯏ ꯃꯤꯡꯗꯨꯗꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯕ ꯁꯝꯖꯤꯅ ꯍꯣ ꯁꯅꯥꯔꯩ ꯀꯧꯕꯅꯦ ꯁꯅꯥꯔꯩꯅ ꯑꯁ ꯅꯪꯁꯤꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯇꯜꯂꯦ ꯑꯣꯏꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯉꯥꯡꯗꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯑꯃꯁꯨꯡ ꯊꯧꯕ ꯑꯗꯨ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯅꯤꯜ ꯊꯧꯕꯒ ꯂꯣꯏꯅꯅ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯧꯕꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯇꯟꯕꯨ ꯇꯟꯁꯤꯜꯂꯦꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅꯁꯨ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯩꯁꯦ ꯀꯥꯟꯅꯗꯕ ꯊꯕꯛ ꯇꯧꯋꯦꯅ ꯊꯥꯅꯤꯜꯅ ꯍꯦꯔ ꯏꯇꯥꯎ ꯅꯪꯅ ꯅꯨꯄꯤ ꯉꯟꯅ ꯊꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯛꯇꯪ ꯄꯥꯡꯕꯁꯤꯗ ꯄꯥꯡꯅꯤꯡꯗ꯭ꯔꯗꯤ ꯌꯥꯔꯦ ꯏꯇꯥꯎ ꯁꯥꯎꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯑꯣꯏ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤꯅꯦ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯍꯣꯏ ꯇꯨ ꯂꯥꯏ ꯇꯨ ꯅꯪꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯤꯗꯣ ꯉꯁꯤꯗꯤ ꯅꯕꯨꯛꯅꯤꯡ ꯄꯦꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣ ꯑꯩꯅ ꯉꯔꯥꯡꯅꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯝꯖꯤꯗ ꯐꯖꯅ ꯊꯦꯝꯃꯟꯈ꯭ꯔꯕꯅꯤ ꯕꯨꯡꯉꯣ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯑꯗꯨꯕꯣ ꯑꯁ ꯏꯇꯥꯎ
ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯩ ꯄꯦꯜꯂꯦ ꯏꯇꯥꯎ ꯑꯩ ꯁꯥꯊꯤꯅ ꯄꯦꯜꯂꯦ ꯏꯇꯥꯎ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯁꯅꯥꯔꯩ ꯃꯇꯥ ꯁꯝꯖꯤꯅ ꯊꯦꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯊꯥꯅꯤꯜꯗ ꯌꯥꯔꯒꯦ ꯈꯪꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤ ꯊꯥꯅꯤꯜ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯊꯥꯅꯤꯜꯅ ꯁꯅꯥꯔꯩ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯁꯅꯥꯔꯩꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯇꯥꯗꯗꯤ ꯀꯗꯣꯝꯗ ꯂꯦꯡꯕꯤꯕꯅꯣ ꯑꯩꯕꯨꯗꯤ ꯅꯪꯕꯨ ꯎꯅꯒꯦ ꯈꯟꯗꯨꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯑꯦ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯦ ꯌꯦꯡꯉꯨꯅꯦ ꯏꯁ ꯑꯩꯅ ꯏꯀꯥꯏꯕ ꯈꯪ ꯂꯩꯔꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯁꯤ ꯐꯥꯎꯗ ꯀꯌꯥ ꯋꯥꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯕꯨ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅꯦ ꯅꯨꯡꯁꯤꯕꯩ ꯋꯥꯗꯤ ꯗꯝꯃꯥꯗ ꯅꯨꯡꯁꯤꯅ ꯃꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯒꯦꯅ ꯂꯩꯔꯕꯅꯤ ꯏꯁ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯨ ꯌꯥꯕ ꯇꯥꯕ ꯑꯗꯨ ꯌꯥꯔꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯩꯕꯤꯒꯦ ꯑꯗꯣ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅꯕꯨ ꯑꯩꯈꯣꯏꯗ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯍꯦꯛ ꯌꯥꯊꯣꯛꯀꯦꯅꯦ ꯅꯪꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯤꯒꯤ ꯃꯒꯨꯟ ꯀꯩꯝꯇ ꯈꯪꯉꯝꯈꯤꯔꯣꯏ ꯑꯗꯨꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯅꯣꯏꯗ ꯂꯩꯔ ꯃꯇꯝꯗ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯗꯦ ꯃꯁꯦ ꯅꯪꯅ ꯈꯪꯅ ꯆꯠꯀꯗꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ ꯍꯣꯏꯁꯦ ꯑꯩ ꯌꯥꯔꯦ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅꯁꯨ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯉꯥꯡꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯃꯤꯅ ꯋꯥ ꯉꯥꯡꯕꯁꯦ ꯄꯥꯝꯗꯦ ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯩ ꯀꯩꯝꯇ ꯃꯅꯥ ꯃꯅꯤꯅ ꯍꯦꯜꯂꯣꯏꯁꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯗꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯏꯃꯥ ꯄꯥꯕ ꯊꯥꯔꯛꯑꯒꯦꯀꯣ ꯀꯩꯅꯣ ꯊꯨꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯑꯁ ꯀꯗꯥꯏꯗꯒꯤ ꯊꯨꯕꯅꯣꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯃꯃꯧ ꯎꯅꯤꯡꯉꯦꯅ ꯁꯣ ꯂꯩꯔꯕꯅꯤ ꯑꯗꯨꯗꯤ ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯤ ꯐꯪꯗꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯐꯪꯗꯕꯒꯤꯅꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯒꯦꯅ ꯉꯥꯏꯔꯛꯄꯅꯤ ꯑꯗꯣ ꯐꯔꯦ ꯑꯩ ꯁꯣꯜꯂꯒꯦ ꯏꯃꯥꯟꯅꯕꯁꯦ ꯉꯥꯏꯕ ꯋꯥꯔꯝꯃꯅꯤ ꯑꯗꯣ ꯑꯩ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯊꯥꯔꯛꯑꯗꯕꯅꯤꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯁꯅꯥꯔꯩ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯊꯥꯅꯤꯜꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯁꯅꯥꯔꯩꯕꯨ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯊꯔꯣ ꯑꯃꯗꯤ ꯈꯝꯕꯁꯨ ꯃꯆꯥꯒ ꯈꯪꯅꯖꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯊꯨꯅꯃꯛ ꯌꯥꯊꯣꯛꯈꯤꯔꯝꯃꯤ ꯊꯔꯣꯅ ꯃꯩ ꯄꯥꯕ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ ꯂꯨꯍꯣꯡꯕꯗꯤ ꯌꯥꯊꯣꯛꯎꯔꯤ ꯑꯗꯣ ꯑꯩꯗꯤ ꯃꯊꯥꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗꯀꯣ ꯈꯝꯕꯅ ꯍꯩꯃ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯏꯆꯥ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯔꯒ ꯃꯊꯥ ꯁꯥꯏ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣ ꯃꯈꯣꯏ ꯄꯥꯕꯁꯨ ꯈꯪꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯇꯧꯔꯤꯕ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯌꯥꯝ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤꯗꯣ ꯑꯗꯨꯕꯨ ꯃꯥꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯅꯤꯗꯣ ꯑꯗꯨꯅ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯈꯪꯅꯔꯛꯂꯒ ꯀꯅꯥ ꯀꯔꯤ ꯉꯥꯡꯅꯔꯛꯑꯗꯤ ꯈꯜꯂꯤꯕꯅꯤꯅꯦ ꯍꯩꯃ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯃꯇꯥꯡꯗꯨꯔꯣ ꯅꯠꯇꯗꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯔꯦ ꯍꯌꯦꯡ ꯋꯥꯏꯅꯦ ꯂꯩꯔꯒ ꯃꯊꯟꯇ ꯍꯣꯡꯖꯔꯛꯑꯗꯧꯅꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯀꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯌꯥꯔꯣꯏꯗꯕꯅꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯤꯋꯥ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯄꯒꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯅꯥꯔꯩ ꯑꯃꯁꯨꯡ ꯊꯥꯅꯤꯜ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯁꯅꯥꯔꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯕꯁꯨ ꯁꯅꯥꯔꯩꯒꯤ ꯂꯝꯆꯠꯇꯨꯃꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯃꯥꯅꯅꯦ ꯏꯃꯧꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯆꯥꯗꯧꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯌꯦꯡ ꯃꯈꯣꯏ ꯃꯌꯨꯝꯂꯣꯝꯒꯤ ꯃꯤ ꯈꯔ ꯂꯥꯛꯂꯒ ꯁꯤꯗ ꯆꯥꯛ ꯆꯥꯒꯗꯧꯔꯤꯗꯅ ꯑꯗꯨꯗ ꯏꯃꯧ ꯏꯕꯦꯝꯃꯁꯦ ꯑꯩꯅꯗꯤ ꯌꯥꯝ ꯂꯦꯝꯅ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯗ मानदी चाक इसिंगदो माना थोंग्रदि चारोय अदुना माना थोंगे हाइरिने नंगबो अमुक्ता यानबो ngangnौ कैदौगे मपामगी मीसिंग लाकपदा असुमना तौबसे इमादि कया पामदेनि नंगबो अस इमा अई तलिसे अई ngamoi अदुबो कैदौवेगे खरंगना मोइगी युमगी मीसिंग लाक्ट्रिङैदा थोंगलगा लोइरे अदुगिदमक मनिल नाइबा इपामदे कोइमा हाइमा 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 कयादनुने येंगुने मसे नुपी मयुमगी मीसिंगी ममांगदा अैखोइगी मुक्से योलसे हाइब्रो अैना हाइबदी खरे लुना नाना लेहनिंगे हाइबनिने होइ बेमा अदु कैदौरगे चाक थोंबबो
ꯀꯌꯥꯃꯣꯠꯄ ꯊꯕꯛꯅꯣ ꯑꯁ ꯌꯥꯔꯤꯁꯦ ꯏꯃꯥ ꯅꯪꯅꯅꯦ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯀꯟꯈꯠꯂꯒ ꯊꯝꯃꯗꯤ ꯍꯌꯦꯡ ꯋꯥꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯊꯪ ꯃꯊꯪ ꯈꯪꯅꯔꯛꯇꯣꯏꯅꯤꯅꯦ ꯑꯗꯒꯤꯗꯤ ꯅꯪꯁꯨꯅꯦ ꯅꯨꯄꯤꯅ ꯉꯝꯕ ꯑꯗꯥ ꯃꯣꯔꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯍꯥꯏꯅꯅꯦ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯄ ꯃꯇꯝꯗ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯇꯧꯍꯟꯕꯕꯨ ꯑꯗꯥ ꯃꯣꯔꯥ ꯍꯥꯏꯔꯗꯤ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤꯗ ꯃꯤ ꯍꯥꯟꯅꯗꯒꯤ ꯅꯃꯧ ꯅꯨꯄꯤꯈꯩꯒꯤ ꯌꯥꯅꯈꯤꯕꯩ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅꯤ ꯑꯁꯤꯕꯨ ꯐꯠꯇꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯀꯩꯗꯧꯒꯦ ꯏꯃꯥ ꯍꯣꯏ ꯐꯔꯦ ꯑꯩꯅꯁꯨ ꯏꯃꯧꯗꯅꯦ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏ ꯅꯣꯏꯅ ꯐꯅꯤ ꯈꯟꯕꯗ ꯇꯧꯔꯣꯀꯣ ꯍꯌꯦꯡ ꯃꯤꯅ ꯋꯥ ꯉꯥꯡꯅꯔꯛꯑꯗꯤ ꯏꯃꯥ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯨꯜꯗꯨꯒꯤ ꯃꯅꯦꯝ ꯃꯟꯗꯣꯜ ꯑꯃ ꯑꯅꯤ ꯌꯥꯎꯔꯛꯄꯗꯨꯅꯁꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ ꯁꯅꯥꯔꯦ ꯀꯔꯤꯅꯣꯅꯦꯍꯦ ꯀꯦꯅ ꯃꯧꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯁꯅꯥꯔꯩꯅ ꯏꯅꯝꯃ ꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ ꯏꯃꯥꯅꯗꯤ ꯑꯩ ꯊꯣꯡꯈ꯭ꯔꯅꯨ ꯍꯥꯏꯕꯅꯤ ꯑꯗ ꯑꯩꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯗ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯥꯗꯦꯗꯅ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯊꯣꯡꯉꯝꯃꯤꯕꯅꯤ ꯅꯨꯄꯤꯗꯨꯅ ꯍꯩꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯈꯔꯁꯨ ꯍꯣꯡꯗꯣꯛ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯊꯔꯣꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯗ ꯇꯣꯛꯑꯣꯅꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤꯅꯦ ꯅꯌꯨꯝꯅ ꯀꯩ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯅꯀꯨꯅ ꯅꯦꯝꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤꯅꯦ ꯑꯗꯨꯗ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯕꯗꯤ ꯍꯧꯖꯤꯛ ꯂꯨꯅ ꯇꯧꯔꯤꯕꯁꯦ ꯅꯣꯡꯃꯗꯤ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯁꯥꯎꯅꯤꯡꯂꯛꯀꯅꯤ ꯃꯤꯀꯞꯇꯣ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯤ ꯏꯕꯦꯝꯃ ꯅꯀꯨꯅ ꯅꯦꯝꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯅꯪꯅ ꯇꯧꯅꯤꯡ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯂꯩꯔꯒ ꯍꯌꯦꯡ ꯅꯅꯤꯡ ꯈꯖꯤꯛꯇꯪ ꯊꯨꯡꯂꯛꯇꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯔꯣꯏꯅꯦ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯅ ꯂꯦꯟꯒꯅꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯤ ꯁꯅꯥꯔꯦ ꯅꯪꯅ ꯋꯥꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯍꯌꯦꯡꯅꯦ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯇꯥꯍꯟꯒꯅꯨꯀꯣ ꯍꯣꯏ ꯏꯅꯝꯃꯈꯣꯏ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯌꯥꯅꯗꯨꯅ ꯂꯩꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯨꯏ ꯊꯔꯣꯅ ꯍꯩꯃꯥ ꯅꯪꯒꯤ ꯅꯨꯄꯥꯅ ꯌꯥꯔꯦ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒ ꯈꯛꯇ ꯅꯠꯇꯦꯅꯦ ꯅꯀꯨꯅꯅꯦꯝ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯅꯦ ꯅꯪꯕꯣ ꯃꯧ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯃꯨꯡ ꯀꯣꯏꯕꯤ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯆꯠꯄ ꯉꯝꯕꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯗꯗ ꯏꯃꯨꯡꯗꯣ ꯏꯪ ꯇꯞꯄ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯃꯥꯅꯤ ꯁꯅꯥꯔꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤꯅꯦ ꯍꯌꯦꯡ ꯅꯪꯅ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯀꯅꯥ ꯂꯩꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯇꯝꯗꯨꯗ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯅꯥ ꯑꯌꯦꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯗꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯜꯂꯤꯉꯩꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯧꯔꯤꯉꯩꯁꯤꯗꯒꯤ ꯈꯔ ꯁꯦꯝꯗꯣꯛꯄꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤꯅꯦ ꯊꯔꯣꯅ ꯃꯥꯅꯤ ꯅꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ ꯍꯌꯦꯡ ꯅꯪꯅ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯅ ꯂꯩꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪꯒꯤ ꯍꯩꯅꯕꯤꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯧꯍꯧꯒꯗꯕꯅꯤ ꯀꯣꯏꯕꯦꯝꯃ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯅꯥꯔꯦ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ ꯏꯅꯝꯃ ꯏꯃꯥ ꯑꯩꯁꯦ ꯀꯌꯥꯗ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯃꯆꯥꯅꯣ ꯑꯩ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯩꯅ ꯑꯅꯝ ꯀꯟꯕꯗꯒꯤꯅꯤꯀꯣ ꯉꯁꯥꯏꯁꯨ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯅꯦꯝꯄꯣꯛꯀ ꯈꯟꯅꯈꯤꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯟꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅꯕ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯌꯥꯔꯤꯁꯦ ꯏꯆꯥꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯔꯤꯕꯁꯦ ꯑꯅꯝ ꯀꯟꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯠꯄꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯗꯕꯅꯤ ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯉꯁꯤ ꯍꯣꯡꯂꯛꯂꯤꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦ ꯌꯦꯡꯉꯣꯏ ꯅꯪ ꯄꯥꯕꯁꯨ ꯇꯥꯔꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯅꯤ ꯏꯃꯥ ꯄꯥꯕꯗꯣ ꯃꯆꯥ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯈꯤꯕꯅꯤ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯔꯁꯨ ꯃꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯈꯟꯗꯨꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯍꯜꯂꯛꯈꯤꯕꯅꯤ ꯑꯩ ꯄꯨꯝꯅꯃꯛꯇ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯄꯥꯕꯁꯨ ꯑꯩꯅ ꯂꯝꯍꯦꯟꯕꯤ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯔꯨꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯁꯨ ꯅꯪꯍꯟꯈ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯂꯥꯟꯖꯔꯦ ꯌꯥꯔꯦ
ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯀꯔꯤꯁꯨ ꯁꯥꯎꯗꯦ ꯅꯪ ꯄꯥꯕꯗꯁꯨ ꯏꯃꯥꯅ ꯄꯥꯎꯁꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯝꯃꯨꯗꯣꯏꯅꯤ ꯌꯦꯡꯉꯣꯏ ꯁꯤꯗꯒꯤꯗꯤ ꯅꯀꯨ ꯅꯅꯦꯝꯒꯤ ꯋꯥ ꯇꯥꯒꯗꯕꯅꯤꯀꯣ ꯏꯃꯨꯡꯁꯤꯁꯨ ꯃꯅꯤꯟ ꯅꯥꯍꯟꯗꯅꯕ ꯅꯪꯅ ꯁꯤꯟꯒꯗꯕꯅꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯃꯥꯅꯤ ꯃꯥꯅꯤ ꯁꯅꯥꯔꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯒꯗꯕꯅꯤ ꯑꯃꯅ ꯉꯥꯡꯕ ꯂꯣꯏꯅꯃꯛ ꯇꯥꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯣꯏꯗꯕꯅꯤꯀꯣ ꯅꯄꯨꯔꯣꯏꯕꯕꯨꯁꯨ ꯅꯪꯒꯤ ꯅꯈꯥꯗ ꯊꯝꯕ ꯇꯧꯍꯩꯗꯦꯀꯣ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯅꯥꯔꯩ ꯋꯥꯈꯜ ꯇꯥꯈꯤꯔꯝꯃꯤ ꯃꯄꯥꯝꯒꯤ ꯃꯤ ꯍꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯅꯥꯔꯩꯅ ꯏꯃꯥ ꯕꯥꯕꯥ ꯅꯃꯧ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯆꯥꯎꯕꯤꯅ ꯏꯃꯧꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ ꯍꯥꯏꯌꯨꯅꯦ ꯁꯅꯥꯔꯩꯅ ꯏꯃꯥ ꯕꯥꯕꯥ ꯅꯃꯧꯅ ꯑꯁꯣꯏꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯔꯦ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯃꯥꯡꯑꯣꯏꯅꯅ ꯏꯃꯥ ꯕꯥꯕꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯈꯥꯗ ꯊꯝꯒꯦ ꯈꯜꯂꯨꯕ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯤꯕꯤꯛꯄꯨ ꯉꯥꯛꯄꯤꯌꯨꯕ ꯆꯥꯎꯕꯤꯅ ꯌꯥꯔꯦꯁꯦ ꯏꯃꯥꯈꯣꯏꯅꯦ ꯀꯔꯤꯃꯇ ꯍꯦꯛ ꯈꯟꯗꯦ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯄꯤꯛꯊꯔꯤꯕꯗꯤ ꯏꯃꯧꯅ ꯉꯁꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗꯒꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯀꯣꯛꯈ꯭ꯔꯦ ꯌꯦꯡꯉꯣꯏ ꯅꯄꯨꯔꯣꯏꯕꯒꯤ ꯋꯥꯅ ꯑꯊꯣꯏꯕꯅꯤ ꯈꯟꯒꯗꯕꯅꯤꯀꯣ ꯃꯗꯨꯗꯗ ꯑꯐꯕ ꯏꯃꯨꯡ ꯀꯣꯏꯕꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯋꯥꯈꯜ ꯇꯥꯖꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯅꯥꯔꯩ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯁꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯅꯠꯇꯅ ꯆꯥꯔꯣꯏ ꯍꯥꯏꯅ ꯑꯅꯝ ꯀꯟꯗꯨꯅ ꯃꯔꯩ ꯇꯧꯗꯨꯅꯇ ꯂꯥꯛꯄ ꯉꯁꯤꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯐꯕ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯧꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯛꯂꯝꯃꯤ ꯍꯣꯡꯂꯛꯂꯤꯕ ꯁꯅꯥꯔꯩꯒꯤ ꯃꯇꯧꯁꯤꯗ ꯃꯌꯥꯝ ꯄꯨꯝꯕꯅꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯅꯥꯔꯩ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯊꯥꯖ ꯂꯥꯏꯖ ꯀꯧꯕꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯩ ꯂꯥꯏꯖꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯂꯝꯃꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯅꯕ ꯃꯤꯗꯥꯅꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯂꯥꯏꯖꯒ ꯌꯦꯡꯅꯕꯗ ꯊꯣꯏꯅ ꯐꯖꯕ ꯑꯣꯏꯔꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯥꯖꯗꯤ ꯃꯆꯤꯟ ꯃꯈꯥ ꯌꯥꯝ ꯌꯥꯡꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯤꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯊꯣꯏꯅꯨꯗꯨ ꯏꯪꯈꯣꯜꯗꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯀꯧꯔꯛꯏ ꯊꯣꯏꯅꯨꯅ ꯂꯥꯏꯖ ꯂꯥꯏꯖ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯍꯧꯗꯣꯔꯛꯎ ꯅꯣꯏ ꯄꯥꯕꯅ ꯃꯥꯕꯨꯁꯨꯅꯦ ꯂꯧꯕꯨꯛꯇ ꯀꯨꯝꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯕꯅꯤ ꯑꯩꯅꯁꯨ ꯍꯧꯗꯣꯛꯂꯝꯃꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯌꯥꯍꯧꯁꯦ ꯊꯦꯡꯕꯅ ꯍꯣꯏ ꯏꯃꯥ ꯍꯧꯗꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯂꯦꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯀꯧꯔꯛꯏ ꯂꯦꯝꯕ ꯂꯦꯝꯕꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯍꯧꯒꯠꯂꯣ ꯃꯇꯝꯁꯦ ꯊꯦꯡꯂꯦꯅꯦ ꯅꯪꯕꯣ ꯏꯆꯦ ꯑꯩ ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯈꯤꯒꯦꯕ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯄꯥꯕꯅ ꯂꯧꯕꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ ꯀꯨꯏꯔꯦ ꯄꯥꯕꯗꯤ ꯆꯠꯈꯤꯕ ꯅꯪꯁꯨ ꯆꯠꯅꯕ ꯍꯧꯒꯠꯂꯣ ꯂꯦꯝꯕ ꯃꯄꯥꯅ ꯂꯧꯕꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯦ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯂꯦꯝꯕꯅ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯂꯧꯕꯨꯛꯇ ꯅꯨꯡꯁꯥ ꯁꯥꯔꯝꯃꯅꯤ ꯉꯥꯡꯕꯗ ꯂꯥꯏꯖ ꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯀꯤꯗꯤ ꯀꯤꯖꯥꯠꯅꯤꯅꯦ ꯀꯤꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯃꯨꯛ ꯉꯥꯡꯂꯛꯄꯁꯦ ꯑꯩ ꯃꯥꯏ ꯃꯤꯠꯀ ꯃꯣꯔꯣꯛ ꯁꯥꯒꯨꯝ ꯁꯥꯏꯌꯦꯕ ꯑꯗꯨꯅꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕ ꯂꯧꯕꯨꯛ ꯆꯠꯄꯗ ꯁꯦꯠꯅꯕ ꯃꯐꯤ ꯃꯔꯣꯜ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯍꯧꯒꯠꯂꯛꯄꯗꯒꯤ ꯂꯥꯏꯖꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯂꯥꯏꯖ ꯎꯕꯗ ꯃꯃꯥ ꯊꯣꯏꯅꯣꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯅꯧꯄ꯭ꯋꯥꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯍꯧꯒꯠꯍꯧꯔꯦ ꯑꯁꯤ ꯍꯥꯏꯗꯅ ꯂꯥꯏꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯅ ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧꯔꯛꯎꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯝꯃꯕ꯭ꯔꯣ ꯍꯣꯏ ꯂꯣꯏꯔꯝꯃꯤ ꯏꯃꯥ ꯍꯣ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯁꯤꯡ ꯆꯥꯏꯕ ꯍꯧꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯏꯪꯈꯣꯜꯗ ꯂꯩꯔꯤꯉꯩ ꯂꯦꯝꯕꯁꯨ ꯃꯃꯥꯗ ꯂꯧꯕꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯖꯗꯨ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯣ ꯂꯥꯏꯖꯗꯤ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯊꯥꯖꯅ
ꯂꯥꯏꯖ ꯏꯕꯦꯝꯃ ꯅꯪꯒꯤ ꯊꯕꯛꯁꯦ ꯀꯟꯈ꯭ꯔꯦꯗ ꯂꯥꯏꯖꯅ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯉꯁꯤ ꯏꯕꯥꯅꯤ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯂꯥꯏꯖ ꯊꯥꯖꯒꯤ ꯋꯥꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯏꯕꯥꯅꯤꯕꯣ ꯅꯤꯡꯁꯤꯡꯉꯣ ꯑꯩꯗꯤ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯀꯩ ꯍꯥꯏꯅꯈꯤꯒꯦ ꯍꯥꯏꯔꯛꯑꯣ ꯊꯥꯖ ꯉꯁꯤ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯅ ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯆꯠꯂꯨꯁꯦ ꯍꯥꯏꯅꯈꯤꯕꯗꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯀꯥꯎꯅꯤꯌꯦ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯆꯠꯂꯒꯨꯝꯁꯦ ꯍꯥꯏꯔꯣ ꯏꯁ ꯆꯠꯇꯣꯏꯅꯤ ꯆꯠꯇꯕ ꯀꯌꯥ ꯄꯣꯟꯇꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯆꯠꯂꯁꯤꯀꯣ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩꯁꯨ ꯉꯟꯇꯥꯅ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯅꯣꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯏꯃꯥ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯂꯥꯏꯖ ꯏꯕꯥꯅꯤꯁꯨ ꯆꯠꯂꯨꯁꯦꯅ ꯍꯥꯏꯅꯔꯝꯕꯅꯤ ꯈꯣꯏꯔꯝꯃꯨꯁꯨ ꯍꯣꯔꯦꯟ ꯅꯣꯏꯅ ꯄꯨꯅꯕ ꯂꯩꯒꯅꯦ ꯏꯃꯥꯅ ꯍꯦꯛ ꯄꯤꯔꯝꯃꯒꯦ ꯍꯣꯏ ꯏꯃꯥ ꯊꯥꯖ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯂꯥꯏꯖ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯊꯥꯖ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥ ꯑꯅꯤꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯄꯣꯏꯔꯩ ꯑꯃꯗꯤ ꯄꯤꯕꯥ ꯀꯧꯔꯝꯃꯤ ꯄꯤꯕꯥꯅ ꯄꯣꯏꯔꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯄꯣꯏꯔꯩꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯐꯖꯩꯅꯦ ꯑꯩꯅ ꯈꯣꯏꯗꯥꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯀꯔꯝꯕꯅꯣ ꯏꯇꯥꯎ ꯏꯕꯥꯅꯤ ꯑꯃꯨꯛ ꯑꯄꯥꯝꯕꯁꯦ ꯄꯨꯜꯂꯝꯗꯅ ꯀꯨꯆꯨ ꯈꯔ ꯑꯉꯧꯕꯤꯁꯤꯅꯦ ꯏꯇꯥꯎ ꯑꯁ ꯇꯧꯔꯦꯗꯣ ꯀꯩꯗꯧꯔꯒꯦ ꯏꯕꯥꯅꯤꯒꯤ ꯑꯄꯥꯝꯕꯁꯦ ꯄꯨꯜꯂꯕꯣ ꯍꯣꯏꯅꯦ ꯄꯨꯜꯂꯦꯅꯦ ꯄꯣꯏꯔꯩ ꯅꯣꯛꯂꯗꯨꯅ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ ꯅꯪꯒ ꯑꯗꯨꯝ ꯈꯪꯅꯖꯔꯣꯗ ꯁꯦꯡꯂꯕ꯭ꯔꯣ ꯏꯇꯥꯎ ꯄꯤꯕꯥꯅ ꯁꯦꯡꯉꯦꯃꯤ ꯏꯇꯥꯎ ꯁꯤꯗꯕꯨ ꯀꯃꯥꯏ ꯑꯩꯅ ꯐꯥꯒꯤ ꯇꯧꯗꯣꯏꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛꯇ ꯃꯃꯤꯡ ꯍꯪꯕꯤꯔꯣ ꯑꯁꯨꯝꯅ ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯕꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯄꯤꯕꯥ ꯂꯝꯕꯤ ꯆꯠꯂꯤꯕꯤ ꯊꯥꯖ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯀꯧꯔꯛꯏ ꯏꯆꯟ ꯊꯥꯖ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯏ ꯂꯩꯊꯣꯛꯑꯗꯨꯅ ꯌꯦꯡꯂꯛꯏ ꯊꯥꯖꯅ ꯑꯩꯈꯣꯏꯕꯨ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯥꯅꯤ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯂꯥꯏꯖꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯄꯤꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯣꯝꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯤꯡꯁꯤꯕꯨ ꯊꯥꯖ ꯅꯣꯛꯂꯗꯨꯅ ꯀꯩꯒꯤꯅꯣ ꯃꯤꯡ ꯍꯪꯕꯤꯔꯤꯁꯤꯕꯣ ꯁꯨꯝ ꯈꯪꯗꯅ ꯇꯧꯕꯅꯤ ꯑꯩꯒꯤꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ ꯀꯥꯏꯗꯦꯗ ꯃꯤꯡꯕꯨꯗꯤ ꯂꯥꯏꯖ ꯀꯧꯕꯅꯤ ꯃꯤꯡ ꯈꯪꯂꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕꯗ ꯄꯣꯏꯔꯩ ꯄ꯭ꯔꯞ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯄꯣꯏꯔꯩꯅ ꯃꯤꯡ ꯈꯪꯂꯕꯣ ꯏꯇꯥꯎ ꯈꯪꯉꯤ ꯂꯥꯏꯖ ꯀꯧꯏ ꯂꯩꯐꯝꯗꯤ ꯑꯗꯨꯒꯗꯤ ꯍꯪꯍꯧꯗ꯭ꯔꯦꯗ ꯅꯪꯁꯤꯗꯤ ꯏꯕꯣ ꯃꯊꯣꯡ ꯆꯥꯗꯦꯍꯦ ꯍꯪꯕꯅꯤꯅ ꯍꯪꯂꯗꯤ ꯐꯖꯅ ꯍꯪꯍꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ ꯅꯪꯕꯣ ꯂꯥꯛꯑꯣ ꯃꯇꯨꯡꯗ ꯏꯟꯅꯔꯨꯁꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯍꯧꯔꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯃꯇꯨꯡꯗ ꯏꯟꯅꯔꯨꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕꯤ ꯊꯥꯖ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯄꯤꯕꯥꯅ ꯂꯥꯏꯖꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯊꯥꯖꯅ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯂꯥꯏꯖ ꯍꯥꯏꯕꯤꯁꯤꯒ ꯈꯪꯅꯈ꯭ꯔꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯒꯦꯗꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯟ ꯀꯌꯥ ꯈꯜꯂꯗꯨꯅ ꯊꯥꯖ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯒ ꯈꯪꯗꯕ ꯃꯈꯩ ꯃꯆꯥꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯊꯥꯖꯒꯤ ꯃꯃꯥ ꯃꯦꯃꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯈ꯭ꯔꯕꯁꯤꯗ ꯊꯥꯖ ꯅꯪꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯂꯥꯛꯑꯣ ꯃꯦꯃ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯉꯥꯎꯔꯕ ꯖꯥꯠꯂꯅꯦ ꯑꯩꯕꯣ ꯁꯣꯝꯗꯁꯨ ꯊꯥꯖ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯃꯆꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯪꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯩꯗꯧꯔꯨꯔꯤꯕꯅꯣ ꯑꯁ ꯀꯩꯁꯨ ꯇꯧꯗꯦꯕ ꯏꯃꯥ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯏꯄꯣꯝ ꯄꯣꯝꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯁ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯃꯛꯇꯗ ꯄꯪꯍꯪꯗ ꯍꯪꯉꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ
ꯃꯦꯃ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯔꯝ ꯊꯣꯛꯑꯒꯕ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯃꯦꯃꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯏꯖꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕ ꯐꯅ ꯀꯨꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯆꯥꯕ ꯌꯥꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯣꯏꯔꯩꯅ ꯂꯥꯏꯖꯗ ꯄꯤꯕꯤꯌꯣꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯍꯥꯛꯅ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞꯇ ꯐꯪꯂꯦ ꯈꯟꯅ ꯄꯣꯏꯔꯩꯗ ꯍꯥꯏꯔꯛꯏ, ꯇꯥ ꯄꯣꯏꯔꯩ, ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ꯫ ꯀꯩ ꯋꯥꯅꯣ ꯊꯥꯖ, ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯂꯥꯏꯖꯒꯤ ꯋꯥꯅꯤ ꯇꯥ ꯄꯣꯏꯔꯩ꯫ ꯄꯣꯏꯔꯩ ꯌꯥꯝ ꯈꯪꯅꯤꯡꯅ, ꯂꯥꯏꯖꯒꯤ ꯀꯔꯤ ꯋꯥꯅꯣ ꯊꯥꯖ? ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯤꯔꯛꯀꯅꯨ꯫ ꯑꯩꯅ ꯇꯥ ꯄꯣꯏꯔꯩꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯒꯦ ꯈꯟꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯣ ꯀꯩ ꯋꯥꯅꯣ? ꯂꯥꯏꯖꯁꯦ ꯆꯦꯜꯂꯨꯔꯕꯅꯤ ꯇꯥ ꯄꯣꯏꯔꯩ꯫ ꯄꯣꯏꯔꯩ ꯊꯥꯖꯒꯤ ꯋꯥꯁꯤꯗ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯥꯖ? ꯀꯨꯏꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯄꯤꯈꯤꯗꯕꯅꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯊꯥꯖ? ꯑꯩꯈꯣꯏꯒ ꯈꯨꯟ ꯊꯪꯅꯕ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯥꯏꯖꯅꯗꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗꯁꯨ ꯄꯟꯈꯤꯗ꯭ꯔꯤꯌꯦ꯫ ꯀꯗꯥꯏꯗꯒꯤ ꯍꯥꯏꯕ ꯉꯝꯗꯣꯏꯅꯣ ꯇꯥ ꯄꯣꯏꯔꯩ? ꯑꯩꯇꯅꯕꯨ ꯇꯥ ꯄꯣꯏꯔꯩꯒꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯅ ꯑꯩꯕꯨ ꯃꯤꯅꯝꯕ ꯁꯤ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯃꯉꯣꯟꯗ ꯄꯤꯔꯨꯔꯅꯨ, ꯅꯪꯅ ꯑꯣꯏꯅ ꯄꯥꯏꯍꯧꯔꯣ꯫ ꯂꯥꯏꯖꯒꯤꯅ ꯇꯝꯂꯒ ꯄꯨꯔꯛꯑꯒ ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯄꯤꯕꯤꯔꯨꯒꯦ ꯇꯥ ꯄꯣꯏꯔꯩ꯫ ꯊꯥꯖ, ꯄꯤꯔꯨꯔꯅꯨ, ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯑꯩ ꯌꯦꯠꯂꯔꯣꯏ꯫ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯊꯥꯖ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯣꯏꯔꯩ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯊꯥꯖꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯊꯥꯖꯅ, ꯑꯁ ꯀꯝꯗꯧꯋꯤ, ꯑꯩꯅ ꯀꯥꯞꯄ ꯇꯦꯟ ꯄꯥꯜꯂꯦꯗꯅ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯁꯣꯝꯗꯁꯨ ꯄꯣꯏꯔꯩ ꯃꯆꯤ ꯃꯆꯤ ꯃꯪꯗꯨꯅ ꯍꯦꯛꯇ ꯂꯩ꯫ ꯃꯇꯥꯎꯒꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯇꯧꯁꯤꯗ ꯄꯤꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪꯕꯨ ꯍꯟꯗꯛꯁꯦ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯀꯩꯅꯣ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕꯗꯤ? ꯏꯇꯥꯎ, ꯑꯩ ꯍꯟꯗꯛꯁꯦ ꯋꯥꯈꯜ ꯌꯥꯝ ꯋꯥꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯄꯣꯏꯔꯩ ꯊꯥꯖꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯄꯤꯕꯥꯗ ꯇꯝꯂꯝꯃꯤ꯫ ꯄꯣꯏꯔꯩꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯄꯤꯕꯥ ꯌꯥꯝ ꯁꯥꯎꯅ, ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯣ, ꯃꯁꯛꯀꯗꯤ ꯂꯟꯖꯗꯕꯤ ꯃꯥꯜꯂꯒ꯫ ꯄꯣꯏꯔꯩ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯑꯣꯏꯔꯗꯤ ꯑꯩ ꯃꯥꯕꯨ ꯂꯧꯁꯤꯟꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯗꯅ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤꯌꯦ꯫ ꯏꯇꯥꯎ, ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯐꯊꯧ꯫ ꯑꯩ ꯂꯥꯏꯖ ꯃꯁꯥꯗ ꯍꯪꯒꯦ, ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥꯗꯣ꯫ ꯌꯥꯗꯦ ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯕ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯔꯗꯤ ꯊꯥꯖꯅ ꯍꯥꯏꯔꯛꯄꯅꯦꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯅꯤ꯫ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯅ ꯆꯨꯝꯂꯝꯃꯅꯤꯌꯦ ꯏꯇꯥꯎ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯂꯥꯏꯖꯒꯤ ꯃꯊꯛꯇ ꯑꯩ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯄꯣꯏꯔꯩꯒꯤ ꯋꯥꯁꯤꯗ ꯄꯤꯕꯥ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯈ꯭ꯔꯦ꯫ ꯀꯃꯥꯏꯅ ꯂꯃꯟ ꯈꯨꯝꯗꯣꯏꯕ ꯏꯇꯥꯎ? ꯊꯥꯖꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯅꯤ ꯏꯇꯥꯎ꯫ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯏꯇꯥꯎ? ꯃꯤꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯕꯣ? ꯂꯨꯅ ꯇꯤꯟꯅꯕꯗꯨꯅꯅꯤ ꯑꯩꯅ ꯂꯧꯁꯤꯟꯗꯣꯏꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯑꯄꯥꯝꯕꯗꯨ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯁꯨ ꯑꯅꯥꯕ ꯐꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯗꯣ ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯖꯅ, ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯂꯥꯏꯖ? ꯇꯧꯗ꯭ꯔꯦꯗ꯫ ꯅꯪ ꯇꯥ ꯄꯣꯏꯔꯩꯒꯗꯤ ꯎꯅꯗ꯭ꯔꯕꯣ? ꯃꯥꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯅꯒ ꯉꯝꯗꯗꯨꯅ ꯂꯩꯔꯨꯕꯒ ꯎꯅꯗ꯭ꯔꯦ꯫ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ꯫ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯒꯟꯕꯒꯤ ꯃꯑꯣꯡꯗ꯫ ꯀꯩ ꯋꯥꯅꯣ, ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯇꯥ ꯄꯥꯔꯤꯅ ꯅꯪꯕꯨ ꯍꯥꯏꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯂꯣꯏꯔꯦ ꯏꯕꯦꯝꯃ꯫ ꯑꯩꯒꯤꯗꯤ ꯇꯥ ꯄꯣꯏꯔꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯒꯤꯗꯤ ꯈꯪꯅꯖꯕ ꯂꯩꯌꯦꯅ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅ ꯅꯪꯕꯨꯗꯤ ꯅꯣꯡꯃꯗꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤꯗ꯭ꯔꯁꯤꯗꯤ? ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯅꯤꯌꯦ꯫ ꯃꯥꯅ ꯑꯩꯕꯨꯗꯤ ꯌꯥꯝ ꯈꯟꯖꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯋꯥꯁꯤꯗ ꯊꯥꯖ ꯃꯇꯣꯝꯗ ꯈꯜꯂꯤ꯫ ꯈꯜꯂꯝꯃꯅꯤ, ꯁꯣꯏꯗꯅ ꯈꯜꯂꯝꯃꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯥꯏꯖꯅ, ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯏꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯄꯤꯕꯥꯒ ꯂꯥꯏꯖꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯤꯕꯥ ꯎꯕꯗ ꯂꯥꯏꯖ ꯍꯔꯥꯎꯅ ꯀꯧꯔꯛꯏ, ꯇꯥ ꯄꯤꯕꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯀꯗꯣꯝꯗ ꯆꯠꯂꯨꯔꯤꯅꯣ?
ꯄꯤꯕꯥ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤ꯫ ꯇꯥ ꯄꯣꯏꯔꯩꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯂꯥꯏꯖꯥ, ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣꯗ, ꯃꯥꯗꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯈꯪꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯄꯤꯕꯥꯒꯤ ꯋꯥꯁꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯇꯥꯕꯤꯕ, ꯃꯥꯁꯨ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯍꯥꯛꯇꯨꯒ ꯐꯖꯅ ꯈꯪꯅꯖꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯗꯤ ꯇꯥꯕꯤꯕ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯂꯥꯏꯖꯥ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯈꯥꯝꯗꯨꯅ ꯊꯝꯂꯨꯕ ꯄꯤꯗꯨ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯔꯨꯕ! ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯈꯪꯕꯗꯨꯅ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯃꯤꯔꯥꯏꯕꯤꯔꯝꯕꯅꯤꯀꯣ꯫ ꯂꯥꯏꯕꯛ ꯐꯕꯤ ꯃꯥꯕꯨꯗꯤ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨꯀꯣ꯫ ꯁꯣꯝꯗꯁꯨ ꯄꯤꯕꯥ ꯄꯣꯏꯔꯩꯗ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯄꯣꯏꯔꯩꯅ, ꯑꯩꯁꯨ ꯃꯥꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤꯌꯦ ꯏꯇꯥꯎ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯈꯤꯕꯗꯨꯒꯤꯗꯤ ꯑꯩ ꯃꯥꯕꯨ ꯉꯥꯛꯄꯤꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯄꯤꯕꯥꯅ, ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯌꯣ ꯍꯥꯏꯔꯗꯤ ꯏꯇꯥꯎ, ꯂꯥꯏꯖꯥ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯍꯟꯅꯤꯡꯉꯤ꯫ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕ꯭ꯔꯗꯣ ꯈꯪꯗꯣꯛꯍꯟꯅꯤꯡꯉꯤ꯫ ꯍꯧꯖꯤꯛꯄꯨ ꯎꯅꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯏꯇꯥꯎ? ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯔꯤ, ꯆꯠꯂꯒꯦ꯫ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯥꯒꯤ ꯃꯃꯥ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯥꯕꯨ ꯀꯧꯔꯛꯏ꯫ ꯂꯥꯏꯖꯥꯎ! ꯂꯥꯏꯖꯥꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯉꯁꯥꯏ ꯍꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯁꯤ꯫ ꯅꯣꯏ ꯄꯥꯕꯒ ꯅꯨꯄꯥꯒꯁꯨ ꯀꯧꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯖꯥꯁꯨ ꯄꯣꯏꯔꯩꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯦ꯫ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯊꯥꯖ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯂꯝꯕꯤ ꯑꯁꯨꯝ ꯆꯠꯅ ꯂꯥꯏꯖꯥꯅ ꯄꯣꯏꯔꯩꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯊꯥꯖꯗ ꯇꯝꯂꯝꯃꯤ꯫ ꯊꯥꯖꯅ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯃꯥꯁꯨ ꯑꯇꯣꯞꯄ ꯈꯪꯅꯈ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯑꯇꯣꯞꯄ ꯈꯪꯅꯕ ꯇꯥꯕꯅꯤ꯫ ꯑꯩ ꯀꯅꯥꯝꯇ ꯈꯪꯅꯔꯔꯣꯏꯗ ꯊꯥꯖ꯫ ꯑꯗꯨꯃꯥꯏ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦꯁꯦ꯫ ꯅꯁꯛ ꯍꯥꯏꯔꯥ ꯊꯤꯕꯁꯨ ꯅꯠꯇꯦ꯫ ꯇꯥ ꯄꯣꯏꯔꯩꯒꯤ ꯃꯃꯥꯡꯗ ꯅꯪꯁꯨ ꯑꯇꯣꯞꯄ ꯈꯪꯅꯒꯗꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯔꯤꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯖ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ? ꯑꯧ ꯇꯥ ꯄꯥꯔꯤ꯫ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯥꯏꯖꯥ, ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯕ ꯄꯥꯝꯃꯤ꯫ ꯊꯥꯖꯅ ꯂꯥꯏꯖꯥꯗ ꯌꯦꯡꯂꯗꯨꯅ, ꯂꯥꯏꯖꯥ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣ, ꯑꯩ ꯅꯪꯒꯤꯗꯨꯁꯨ ꯌꯥꯎꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯖ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯄꯥꯔꯤ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯂꯥꯏꯖꯥ, ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯂꯥꯏꯖꯥ ꯋꯥ ꯑꯃꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ, ꯑꯗꯨꯝꯅ ꯇꯨꯃꯤꯟꯅꯗꯤ ꯂꯩꯈꯤꯅꯨ ꯂꯥꯏꯖꯥ, ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯔꯦ꯫ ꯃꯤꯕꯨ ꯑꯁꯨꯝꯅ ꯑꯣꯠꯄꯗꯤ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯇꯥ ꯄꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯥꯏꯖꯥ, ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯊꯥꯖ, ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯤ꯫ ꯄꯣꯏꯔꯩ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯂꯥꯏꯖꯥꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯊꯥꯖꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯁꯨꯝ ꯃꯇꯝꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯖꯅ ꯄꯣꯏꯔꯩꯗ ꯆꯦꯟꯈꯤꯗꯨꯅ ꯊꯤꯜꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖꯥꯗꯤ ꯊꯥꯖꯅ ꯑꯁꯨꯝꯅ ꯄꯣꯏꯔꯩꯗ ꯆꯦꯟꯈꯤꯕꯁꯤꯗ ꯑꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯣꯝꯇꯁꯨ ꯈꯜꯂꯤ, ꯇꯥ ꯄꯣꯏꯔꯩꯒꯤꯁꯤꯕꯨ ꯊꯥꯖꯁꯦ ꯐꯥꯕꯤꯔꯤꯕ ꯖꯥꯠꯂꯥ? ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯊꯥꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯊꯥꯖꯗ ꯅꯤꯡꯊꯤꯅ ꯍꯪꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯃꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯊꯥꯖꯁꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯜꯂꯝꯕ ꯃꯤꯁꯤꯡ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯖꯥꯅ ꯇꯞꯅ ꯋꯥ ꯍꯪꯂꯛꯏ꯫ ꯊꯥꯖ, ꯅꯪꯒꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯊꯥꯖꯅ, ꯃꯥꯅ ꯑꯩꯕꯨ ꯐꯥꯕꯤꯕꯅꯤ ꯂꯥꯏꯖꯥ꯫ ꯏꯕꯥꯅꯤ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯤꯌꯦ꯫ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯗꯤ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯅꯪꯕꯨ ꯃꯉꯣꯟꯗ ꯂꯩꯔꯒꯦ ꯈꯜꯂꯕ꯭ꯔꯥ? ꯑꯩ ꯏꯁꯥꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯃꯥꯒ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯤ꯫ ꯍꯣꯏ, ꯑꯗꯨꯅꯁꯨ ꯐꯔꯦ, ꯋꯥꯁꯦ ꯆꯥꯎꯊꯣꯛꯇꯅꯕ꯫ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯂꯥꯏꯖꯥ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ,
ꯐꯖꯅ ꯃꯥꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯖꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯖ ꯃꯇꯣꯝꯗ ꯈꯜꯍꯧꯏ꯫ ꯈꯪꯂꯕ꯭ꯔꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯂꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯖ, ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯥꯔꯤ, ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜ ꯂꯃꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯤ꯫ ꯄꯣꯏꯔꯩꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯀꯣꯝꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯊꯥꯖꯕꯨ ꯃꯅꯦꯝ ꯃꯀꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯥꯒꯤ ꯅꯨꯄꯥ ꯄꯥꯔꯤꯒꯤ ꯏꯃꯨꯡꯗꯤ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡꯅꯤ꯫ ꯄꯥꯔꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤ ꯃꯌꯥꯝꯕ ꯑꯃꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯈꯛꯅꯤ꯫ ꯃꯌꯥꯝꯕ ꯃꯇꯩꯃꯅ ꯄꯥꯔꯤꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯖꯥꯅꯁꯨ ꯃꯇꯩ ꯑꯃꯗꯤ ꯃꯆꯦꯕꯨ ꯃꯅꯦꯝ ꯃꯀꯨꯅꯤ ꯈꯟꯅ ꯀꯤꯅ ꯏꯀꯥꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌా ꯌꯦꯡꯗꯨꯅ ꯌꯦꯡꯂꯤ, ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯊꯥꯖꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯕ ꯃꯅꯦꯝ ꯊꯥꯔꯤꯛꯅ ꯊꯥꯖꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ, ꯊꯥꯔꯤꯛ ꯃꯃꯧ ꯅꯨꯄꯤ ꯊꯥꯖ ꯇꯥꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯃꯤꯒꯤꯅꯅꯦ ꯃꯁꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯈꯦꯗꯅ ꯁꯥꯟꯅꯕ, ꯍꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯊꯥꯔꯤꯛꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ? ꯅꯃꯧꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦ꯫ ꯍꯣ ꯇꯥꯅꯤꯡꯂꯒ ꯇꯥꯁꯅꯣ, ꯇꯥꯅꯕꯅꯤ ꯉꯥꯡꯂꯤꯁꯦ꯫ ꯏꯆꯥꯁꯦ ꯃꯇꯣꯝꯇꯅꯤ, ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ, ꯈꯪꯂꯕ꯭ꯔꯥ? ꯇꯨꯃꯤꯟ ꯂꯩꯔꯣꯀꯣ꯫ ꯑꯩ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯃꯥ ꯅꯪꯒꯤ ꯏꯁꯧꯁꯦ꯫ ꯊꯥꯔꯤꯛꯅ ꯑꯩꯗꯤ ꯏꯁꯨ ꯄꯥꯝꯃꯦ, ꯏꯁꯨ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯁꯨꯁꯤꯡꯕꯨ ꯄꯣꯞꯄꯕꯁꯤ ꯎꯔꯒ ꯑꯩꯁꯨ ꯀꯜꯂꯛꯑꯦ꯫ ꯏꯕꯣꯍꯜꯅ ꯑꯁꯤꯒꯤꯕꯨ ꯀꯞꯇꯅꯒꯁꯨ ꯇꯧꯔꯤꯁꯦ ꯃꯁꯤꯗꯤ ꯏꯆꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ, ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯍꯔꯥꯎꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯥꯖꯁꯨ ꯃꯅꯦꯝꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯤ꯫ ꯊꯥꯖꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ꯫ ꯑꯅꯤ ꯁꯨꯅꯁꯨ ꯅꯤꯖꯔꯣꯏ, ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯣꯏꯔꯩꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠ ꯇꯧꯕꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟꯁꯤ ꯇꯥꯗꯦ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯇꯥꯔꯣꯏ ꯌꯥꯎꯅ ꯇꯥꯗ꯭ꯔꯤꯕ ꯒ꯭ꯌꯥꯟꯂꯣ? ꯍꯥ? ꯏꯃꯥ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯅꯨꯡꯉꯥꯏꯔꯣꯏꯌꯦ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯏꯕꯣꯍꯜꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯅꯠꯇꯦ, ꯏꯁꯧꯗꯣ ꯂꯥꯡꯗ꯭ꯔꯁꯨ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨꯕ꯫ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯄꯤꯕꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯏꯄꯥꯟꯗꯣ ꯉꯁꯤꯅꯤ, ꯑꯗꯨꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯨꯕꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯏꯄꯥꯟ ꯆꯠꯇꯧꯔꯤꯕ? ꯍꯥ? ꯆꯠꯂꯨꯅꯨ, ꯁꯦꯜ ꯇꯤꯡꯅꯕꯅꯤ, ꯀꯥꯟꯅꯗꯦ ꯅꯨꯄꯥ ꯃꯆꯥ꯫ ꯏꯃꯧ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤ꯫ ꯑꯁ, ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯏꯃꯥ꯫ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯁꯅꯨ, ꯈꯪꯗꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯃꯧ ꯑꯃ ꯊꯤꯔꯗꯧꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯊꯥꯔꯤ ꯏꯃꯨꯡ ꯆꯪꯈꯤ꯫ ꯊꯥꯖ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟ ꯌꯥꯝ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯖ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯥꯒꯤ ꯏꯃꯨꯡꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯂꯥꯏꯖꯥ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯂꯥꯏꯖꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯁꯤꯗ ꯅꯣꯛꯂꯗꯨꯅ ꯑꯩꯗꯤ ꯀꯩꯒꯤ ꯋꯥꯗꯣꯏꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯗ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯂꯩꯕꯁꯤ ꯎꯔꯒ ꯑꯩ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯤꯕꯅꯤ꯫ ꯂꯥꯏꯖꯥ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯅꯣꯛꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ, ꯊꯥꯖ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯤ꯫ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕꯤꯔꯤꯕꯁꯤꯕꯣ? ꯊꯥꯖ ꯂꯥꯏꯖꯥ ꯑꯃꯗꯤ ꯄꯣꯏꯔꯩꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯗꯨꯅ ꯃꯥꯅ ꯉꯁꯤ ꯑꯁꯨꯝꯅ ꯋꯥꯕ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯊꯥꯖ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯇꯝꯗ ꯄꯣꯏꯔꯩꯁꯨ ꯋꯥꯈꯜ ꯈꯟꯕꯒꯨꯝ ꯇꯨꯃꯤꯟ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯃꯆꯤ ꯑꯃꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫
ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯄꯣꯏꯔꯩꯅ ꯍꯥꯏꯌꯨ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩꯕꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯄꯤꯔꯣ ꯉꯁꯤꯗꯤ ꯑꯩ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯄꯣꯏꯔꯩ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯁꯨ ꯐꯝꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯐꯔꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯂꯥꯏꯖ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯀꯔꯤ ꯋꯥꯔꯤ ꯊꯥꯖ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯂꯦ ꯂꯥꯏꯖꯗꯣ ꯆꯦꯟꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯖꯕꯒꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯑꯩꯅ ꯊꯥꯗꯠꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯂꯥꯏꯖꯅ ꯅꯪꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯄꯣꯏꯔꯩ ꯊꯥꯖꯒꯤ ꯋꯥꯁꯤꯗ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯄꯣꯏꯔꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯇꯦꯛꯄ ꯂꯨꯅ ꯇꯤꯟꯅꯔꯤꯕꯤ ꯅꯃꯥꯟꯅꯕꯤꯗꯨꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄ ꯉꯝꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥ ꯅꯪꯕꯨ ꯃꯤꯔꯣ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯂꯥꯏꯖꯗꯁꯨ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯅꯕꯅꯦ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯕ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯐꯥꯕꯤꯕꯅꯦ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗ ꯍꯥꯏꯖꯟꯈꯤꯕꯅꯦ ꯄꯣꯏꯔꯩ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯑꯩꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯍꯥ ꯃꯇꯝꯗꯨꯗ ꯏꯇꯥꯎ ꯄꯤꯕꯥꯅꯗꯤ ꯂꯥꯏꯖ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯗꯤ ꯎꯅꯗꯨꯅ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯑꯣꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯂꯨꯅ ꯇꯤꯟꯅꯔꯤꯕꯤ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯕꯅꯤ나 ꯆꯨꯝꯂꯝꯃꯅꯤ ꯈꯟꯗꯨꯅ ꯎꯅꯈꯤꯗꯕꯅꯤ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤꯁꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝꯂꯣꯏ ꯑꯩ ꯂꯥꯏꯖꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯕꯗꯨꯅ ꯉꯁꯤ ꯑꯩꯅ ꯋꯥꯕꯅꯤ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯗꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯄꯣꯏꯔꯩ ꯊꯥꯖꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯕ ꯃꯌꯥꯝꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯤꯟꯗ ꯇꯧꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯊꯥꯖ ꯋꯥ ꯑꯃꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯐꯔꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯄꯣꯏꯔꯩ ꯄꯤꯕꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯣꯏꯔꯩꯅ ꯊꯥꯖꯅ ꯇꯝꯂꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯄꯤꯕꯥꯗ ꯇꯝꯂꯝꯃꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯔꯒ ꯄꯤꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯃꯇꯝꯗꯨꯗ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯏꯇꯥꯎ ꯂꯥꯏꯖ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯗꯤ ꯎꯅꯧ ꯑꯁꯦꯡꯕ ꯑꯃꯇꯗꯤ ꯈꯪꯗꯣꯛꯑꯣꯅ ꯄꯣꯏꯔꯩꯅ ꯃꯇꯝꯗꯨꯗ ꯊꯥꯖꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯊꯥꯖꯔꯨꯔꯦ ꯏꯇꯥꯎ ꯐꯖꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯧ ꯏꯇꯥꯎ ꯍꯧꯖꯤꯛꯄꯨ ꯊꯥꯖꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯗꯤ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯍꯧꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯧꯈ꯭ꯔꯁꯅꯨ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯖꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯏꯇꯥꯎ ꯏꯁ ꯏꯇꯥꯎ ꯋꯥꯈꯜꯗꯣ ꯐꯥꯊꯧ ꯍꯧꯖꯤꯛꯄꯨ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤꯅꯕ ꯌꯥꯈꯤꯗ꯭ꯔꯣ ꯀꯥꯟꯗꯦ ꯏꯄꯥ ꯊꯥꯖꯕ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯁꯨ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯥꯕꯨꯁꯨ ꯃꯤꯔꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯧꯈꯤꯕꯗꯣ ꯍꯧꯈ꯭ꯔꯁꯨꯅ ꯏꯇꯥꯎ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯊꯪ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯖ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯏ ꯄꯥꯔꯤꯁꯨ ꯂꯧꯕꯨꯛ ꯆꯠꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯊꯥꯖꯒ ꯊꯦꯡꯅꯔꯤ ꯄꯥꯔꯤꯅ ꯊꯥꯖ ꯂꯥꯛꯏꯔꯣ ꯆꯪꯉꯨ ꯂꯥꯏꯖꯁꯨ ꯂꯩꯍꯧꯕꯅꯤ ꯍꯣꯏ ꯇꯥ ꯄꯥꯔꯤꯗꯤ ꯀꯗꯣꯝꯗꯅꯣ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯥ ꯄꯥꯔꯤꯁꯨ ꯆꯠꯄꯤꯔꯨꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯪꯂꯨꯈꯤꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯊꯥꯖ ꯂꯥꯏꯖꯒ ꯐꯝꯃꯤꯟꯅꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯛꯂꯤ ꯂꯥꯏꯖꯗꯤ ꯊꯥꯖꯅ ꯇꯝꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯇꯨ ꯆꯨꯡꯂꯤ ꯂꯥꯏꯖꯅ ꯑꯩꯒꯤ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯅꯪꯃꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯕ ꯂꯥꯏꯖ ꯑꯩ ꯅꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯣꯏꯒꯤ ꯃꯐꯝꯗ ꯂꯪꯖꯔꯨꯕ ꯏꯔꯥꯜꯁꯤꯅ ꯉꯁꯤꯗꯤ ꯑꯩ ꯏꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯄꯥꯔꯤꯒꯤ ꯃꯇꯩ ꯃꯆꯧꯕꯤꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯧꯕꯤ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤꯅꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯁꯤꯗ ꯑꯃꯨꯛ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯂꯥꯏꯖ ꯅꯪꯁꯨ ꯀꯩꯁꯨ ꯈꯜꯂꯅꯨꯀꯣ ꯊꯥꯖꯅ ꯏꯆꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯩꯅ ꯆꯥꯛꯂꯦ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯊꯥꯖ ꯏꯆꯦꯁꯨ ꯅꯨꯄꯤꯅꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯝꯒꯗꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯪꯉꯤꯅꯦ ꯊꯥꯖ
ꯅꯪꯕꯨ ꯂꯥꯏꯒ ꯈꯣꯏꯔꯝꯗꯅ ꯌꯦꯡꯂꯕ꯭ꯔꯣ? ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ ꯏꯆꯦ, ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯆꯥꯎꯕꯤ ꯇꯞꯅ ꯂꯥꯏꯐꯝ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯗꯕꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯗꯤ ꯑꯗꯨꯝ ꯄꯤꯅꯕꯤꯕꯅꯤ, ꯑꯃꯨꯛꯇ ꯈꯣꯏꯔꯝꯃꯨꯁꯣꯀꯣ꯫ ꯂꯥꯏꯖꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯑꯩ ꯀꯩꯁꯨ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯊꯝꯗꯦ, ꯁꯤꯗ ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯅꯨ, ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ, ꯑꯃꯨꯛꯇꯗꯤ ꯈꯣꯏꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯖ ꯃꯄꯨꯔꯣꯏꯕ ꯄꯣꯏꯔꯩꯒ ꯇꯥꯟꯅꯗꯨꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯔꯝꯖꯔꯨꯔꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ꯫ ꯏꯁꯧꯗ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯅꯦꯝꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯅ, ꯏꯁꯨ ꯊꯣꯏꯕ, ꯕꯣꯕꯣꯛꯇꯤ ꯏꯁꯨꯒꯤ ꯃꯁꯛ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥꯅ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯄꯣꯏꯔꯩꯅ, ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯈꯤꯗꯕꯁꯤꯗꯤ ꯌꯨꯝꯁꯦ ꯃꯤ ꯂꯩꯇꯕꯒ ꯃꯥꯟꯅꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯅꯣꯛꯂꯗꯨꯅ, ꯍꯣ ꯏꯁꯧꯒꯅꯦ, ꯂꯥꯡꯖꯔꯔꯣꯏ꯫ ꯑꯁꯦꯡꯕ꯭ꯔꯅꯤ ꯏꯃꯥ? ꯑꯁꯦꯡꯕꯅꯤꯅꯦ꯫ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯍꯦ꯫ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ, ꯍꯥ? ꯑꯉꯥꯎꯕꯤꯔꯕ ꯑꯩꯕꯨ? ꯉꯥꯎꯗꯦ, ꯑꯩꯒꯤ ꯏꯃꯥꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯣꯏꯔꯩ ꯅꯣꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫